Han baka na laki jing si ko 0 like sa to bi na ku ta ma jing se indra na ku ta ku ta se ni sana masum na punjalan dulu tu hi hello kana mo laki de hi hello hi hello hi hello hello hi ông có tên là Oda mapan tahu ibu aibo apa tadi malak hindi de isi ko ja de kana na hai video de ja de video de ngi si ko do kana tau de ne ko pe sa de na mo de kana hai de la o chi na me wai sa ne de se nga sa na si la o me am nhớ mà đi hôm cái đó còn thật kan ni nangbu asum thôi bisa nak singduna leire thôi bisa na welcome agi sanupi nusibila aduga gi thakur hites उनकी जानो उनकी मुस्कान एक अदा है जो उसे प्यार समझे वो सबसे बड़ा गदा है what do you mean Thankor what do you mean what do you mean what do you say jadi tu jupi na tu bawa tingang kuman hi heartbreak kasi heart kasi hi break kalau ada kuman sila ini ko Tapi sana ngasi imau yaurame ngasi namong nupi se tumdi ba ko adudugi jahole kuman na che ngai bu kaino adoi di nena sai khom na da nung ba le bi ai mi chenu ngai te se jong da nena sai khom welcome hi chenu hello nena na te gel bi la pi bagi thank you doi thanau jam bandana kaiba chill chak charabo ina ma haimi chare bandana chak chare nang di charabo ado nang du pio ai sin naksan hai je ni chen nuai te ba dugin aduga gi di Sehnaz begum ai su lage che welcome Sehnaz dagi di khumana che sana ibema lagoidro hai dagi di sana je tumamani ko mangasi ngan ta tumamani asi comment se yam thawning da tumamani ngan ta ngasi khra wara bani ma aying bi na ngasi di bema na para ge ngai te ko so na para se masuk tu udre sam ya phajana pa thara ge ko kaino ngasi di bema yaure bema kari ensang sarage hairo na kai nang sai masa thobi akoi heijang na chadi koli hawai ngoga chai ko koli hawai ngauraga chaka tolaga chai ba dai khumanna kai hai ba che sana la oidro sana se khangde ne lak pajai lak tabajai kai ginai dine ma ngasi khara ware hai bane ba dai thobi sana ne inamma kai ensang chage thobi sana ngasi do khoi ensang heijang thongdre ngasi se ne kaino tawre koli hawai do ngauraga ne phulaga ngauraga ko dai chaka tolaga namai toraga chai ba ko ngasi do heijang do chaning da bagi nenana chenu hai hello nenana kai jang sarake ai khumanna sana sak phajabi do la oidro la aroye ma thajade la kani thajade dai nenana chenu kai mathel charage nena khoi ngasi di koli hawai do phulaga ngauraga chaka tolaga chare adagi di Sehnaz Begum na live thaba kuirabo che Sehnaz kuidriye pungne 8 dagi na thabane ba 8 ta ba thai ne dagi di kai BK Singhana BK Sehna Begum na che da yaudrabo da yauni ko hagle ga ma jawra kani ma se thabaga ma tawri ba ko la kani hatang le ga la kani ko adagi di lemichon na kai hai ba hello hi aduga gidi Sehnaz kana sajna rana haira khangde ne video calling ga so lai jina kana no khangde ne monica na live ta tawle rabo hai
ꯂꯥꯏꯚꯁꯦ ꯀꯩꯅꯣ ꯃꯣꯅꯤꯀꯥ ꯂꯥꯏꯚꯁꯦ ꯈꯔꯗꯤ ꯇꯧꯗꯣꯏꯅꯤꯀꯣ ꯀꯩꯅꯣ ꯑꯩꯅ ꯑꯗꯨꯝ ꯖꯤꯅꯥ ꯍꯥꯏꯕ ꯃꯤꯁꯦ ꯐꯔꯛ ꯇꯥ ꯈꯣꯡꯄꯥꯛ ꯆꯥ ꯇꯥꯔꯦ ꯃꯁꯤ ꯂꯥꯏꯚꯁꯦ ꯑꯗꯨꯝ ꯑꯩ ꯈꯔꯗꯤ ꯇꯧꯈꯤꯅꯦꯕꯀꯣ ꯑꯗꯒꯩꯗꯤ ꯑꯗꯩꯗꯤ ꯀꯩ ꯍꯥꯏꯕ ꯂꯦꯃꯤ ꯆꯣꯟꯅ ꯀꯩ ꯍꯥꯏꯕ ꯆꯥꯛ ꯆꯥꯔꯕꯣ ꯕ꯭ꯔꯣꯁꯦ ꯆꯥꯛ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯛꯑꯕꯣ ꯑꯗꯩꯗꯤ ꯑꯩꯁꯦ ꯀꯁꯥꯔꯒꯤꯅꯦ ꯑꯗꯒꯤꯗꯤ ꯔꯣꯃꯤꯇꯥꯅ ꯁꯤ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯦ ꯔꯣꯃꯤꯇꯥ ꯅꯪꯗꯤ ꯆꯥꯔꯛꯑꯕꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯆꯤꯡꯕꯒ ꯌꯥꯗꯦꯅꯦ ꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯀꯣꯃꯦꯟꯁꯦ ꯑꯗꯒꯤꯗꯤ ꯂꯦꯃꯤꯆꯣꯟꯅ ꯀꯩ ꯍꯥꯏꯕ ꯍꯣꯏ ꯆꯥꯔꯦ ꯏꯆꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯂꯣꯏꯇꯣꯡꯕꯝ ꯑꯟꯖꯂꯤꯀꯥ ꯗꯦꯕꯤꯅ ꯍꯥꯏ ꯍꯦꯜꯂꯣ ꯑꯟꯖꯂꯤꯀꯥ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯑꯗꯩꯗꯤ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯀꯣ ꯃꯌꯥꯝ ꯅꯪ ꯀꯩꯅꯣꯗ ꯄꯤꯟ ꯇꯧꯁꯟ ꯊꯝꯃꯗꯤ ꯐꯕ ꯀꯃꯦꯟ ꯊꯥꯔꯦꯅꯤ ꯃꯌꯥꯝ ꯆꯪꯉꯔꯣꯏ ꯊꯥꯔꯦꯅꯤ ꯀꯃꯦꯟ ꯆꯪꯗ ꯍꯥ ꯀꯃꯦꯟ ꯆꯪꯗ ꯌꯥꯔꯣꯏꯌꯦ ꯆꯪꯉꯛꯑꯣ ꯑꯗꯨꯒ ꯍꯥꯏꯔꯒꯦ ꯃꯁꯤ ꯃꯤꯁꯤ ꯀꯩꯗꯧꯔꯤꯅꯣ ꯂꯥꯛꯆꯁꯅꯨ ꯃꯤꯉꯣꯟꯗꯤ ꯇꯥꯔꯣꯏ ꯑꯗꯒꯤ ꯔꯤꯡꯒꯣ ꯃꯣꯏꯔꯥꯡ ꯍꯥꯔꯠ ꯕꯤꯠꯁꯅ ꯑꯁ ꯌꯥꯝ ꯐꯔꯛ ꯇꯥꯏꯕꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯣ ꯃꯁꯤ ꯃꯤꯁꯦ ꯀꯩꯒꯤꯅꯣ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯑꯗꯨꯗꯒꯤꯗꯤ ꯃꯣꯅꯤꯀꯥꯅ ꯏꯝꯐꯥꯜ ꯂꯥꯛꯑꯣ ꯑꯅꯨ ꯍꯥꯏ ꯂꯥꯛꯇꯣꯏꯅꯦ ꯏꯝꯐꯥꯜꯗ ꯂꯥꯛꯀꯅꯤꯀꯣ ꯈꯔꯕꯨꯗꯤ ꯃꯇꯝ ꯂꯥꯛꯇꯤ ꯂꯥꯛꯀꯅꯤ ꯅꯦꯅꯥꯅ ꯆꯦ ꯑꯅꯨꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯔꯝꯃꯤ ꯅꯥꯏꯁ ꯍꯥꯏ ꯅꯦꯅꯥ ꯅꯍꯥꯟꯒꯩ ꯐꯖꯗ꯭ꯔꯣ ꯅꯆꯦꯁꯦ ꯍꯥ ꯅꯆꯦꯁꯦ ꯅꯍꯥꯟꯒꯩ ꯐꯖꯗꯕ꯭ꯔꯥ ꯍꯥꯏꯕ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯩꯗꯤ ꯊꯤꯕꯅꯤꯗ ꯅꯦꯅꯥ ꯌꯥꯝꯅ ꯑꯗꯨꯗꯒꯤꯗꯤ ꯀꯩ ꯍꯥꯏꯕ ꯋꯥꯔꯂꯦꯟ ꯈꯨꯞ ꯀꯣꯝ ꯍꯥꯏ ꯆꯦ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯑꯗꯩ ꯄꯨꯖꯥꯅ ꯃꯌꯥꯝ ꯑꯩꯁꯨ ꯑꯃꯨꯛ ꯆꯪꯖꯔꯛꯀꯦ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯌꯦ ꯄꯨꯖꯥꯅ ꯃꯌꯥꯝꯗ ꯈꯨꯔꯨꯝꯃꯛꯑꯦ ꯈꯨꯃꯟꯅ ꯄꯨꯖꯥ ꯍꯥꯏꯅ ꯍꯥꯏꯔꯒ ꯎꯪꯉꯒ ꯂꯩꯈꯔꯦ ꯍꯥꯏꯔꯛꯀꯦ ꯑꯗꯒꯤꯗꯤ ꯁꯦꯅꯥꯖ ꯕꯦꯒꯝꯅ ꯍꯥꯏꯕ ꯕꯦꯃꯁꯁꯦ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯗꯦꯟꯁꯅ ꯃꯔꯣꯜ ꯑꯃ ꯍꯩꯕꯅꯦ ꯍꯥꯏꯌꯦ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯅꯪꯅ ꯃꯃꯤꯡ ꯍꯪꯉꯛꯏꯁꯦ ꯅꯦꯅꯦꯅ ꯑꯟꯇꯤꯅ ꯍꯪꯉꯛꯏꯁꯦ ꯀꯅꯥꯅꯣ ꯅꯪꯒꯤ ꯃꯃꯤꯡ ꯍꯪꯉꯛꯏꯕ ꯀꯩ ꯃꯃꯤꯡ ꯀꯩ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯑꯩꯒꯤ ꯃꯃꯤꯡ ꯑꯌꯨꯁꯤ ꯀꯧꯏ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛꯅꯦ ꯍꯦꯜꯂꯣ ꯒꯥꯏꯁ ꯍꯥꯏꯌꯦ ꯃꯌꯥꯝꯁꯤꯗꯅꯦ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛ ꯍꯥꯏꯅ ꯃꯤꯡ ꯑꯃ ꯂꯥꯛꯏꯁꯦ ꯑꯁꯤꯒꯤ ꯃꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯗꯥꯒꯤ ꯃꯥꯒꯤ ꯆꯦꯅꯦꯜꯅꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯆꯦꯅꯦꯜꯁꯦ ꯅꯧꯅ ꯍꯥꯡꯖꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯗꯥꯒꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜꯁꯤꯒ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯕꯀꯣ ꯁꯦ ꯑꯩꯈꯣꯏ ꯗꯥꯅꯤ ꯑꯩꯈꯣꯏ ꯗꯥꯒꯤ ꯆꯦꯅꯦꯜꯅꯤ ꯑꯗꯨꯗꯒꯩꯗꯤ ꯎꯃꯥꯀꯥꯟꯇ ꯁꯤꯡꯍꯅ ꯑꯩꯈꯣꯏ ꯑꯣꯖꯥꯗꯤ ꯃꯅꯤꯄꯨꯔꯤ ꯃꯨꯚꯤꯗ ꯀꯩꯅꯣ ꯃꯨꯚꯤꯗ ꯌꯥꯎꯕꯗ ꯃꯇꯤꯛ ꯆꯥꯔꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯕ ꯑꯗꯣ ꯆꯦꯅꯦꯜ ꯑꯣꯖꯥꯒꯤ ꯀꯩꯅꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯦꯡꯕꯗ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯎꯃꯥꯀꯥꯟꯇ ꯍꯥꯏꯁꯦ ꯀꯩꯅꯣꯔꯣ ꯐꯣꯅꯥ ꯑꯣꯏꯗꯣꯏꯔꯣ ꯍꯥꯏꯔꯛꯎꯅꯦ ꯑꯗꯒꯤꯗꯤ ꯂꯦꯃꯤꯆꯣꯟꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯗꯗꯥ ꯆꯤꯀꯦꯟ ꯃꯣꯃꯣ ꯆꯦꯂꯦꯟꯖ ꯗꯣ ꯇꯧꯔꯛꯑꯣ ꯍꯥꯏꯌꯦ ꯍꯣꯏ ꯇꯧꯔꯛꯇꯣꯏꯅꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯑꯇꯩꯅ ꯄꯨꯖꯥꯅ ꯍꯥꯏꯕ ꯈꯨꯃꯟ ꯑꯩꯁꯨ WCꯁꯦ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯇꯧꯕꯤꯔꯛꯑꯣ ꯑꯩꯁꯨ ꯂꯥꯛꯆꯔꯦ ꯋꯦꯜꯀꯝ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯃꯥꯜꯂꯦ ꯈꯨꯃꯟ ꯋꯦꯜꯀꯝ ꯇꯧꯔꯛꯑꯣ ꯍꯥꯏ ꯄꯨꯖꯥꯅ ꯃꯥꯁꯨ ꯂꯥꯛꯆꯔꯦ ꯍꯥꯏꯌꯦ ꯔꯕꯤꯅꯥꯅ ꯏꯅꯝꯃ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯔꯕꯤꯅꯥ ꯅꯪꯗꯤ ꯆꯥꯔꯛꯑꯕꯣ ꯑꯗꯩ ꯈꯨꯃꯟꯅ ꯄꯨꯖꯥ ꯋꯦꯜꯀꯝ ꯍꯥꯏꯈꯔꯦ ꯈꯨꯃꯟꯅ ꯆꯦꯅꯨ ꯄꯨꯖꯥꯁꯦ ꯅꯨꯡꯁꯤꯕꯤꯌꯨꯀꯣ ꯍꯥꯏ ꯍꯣꯏ ꯅꯨꯡꯁꯤꯗꯣꯏꯅꯤ ꯀꯩꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯑꯗꯩ ꯈꯨꯃꯟꯅ ꯆꯦꯅꯨ ꯊꯣꯏꯕꯤ ꯂꯥꯛꯇ꯭ꯔꯤꯕꯣ ꯍꯥꯏ ꯊꯣꯏꯕꯤꯗꯣ ꯂꯥꯛꯑꯝꯕꯅꯦ ꯂꯥꯛꯑꯒ ꯀꯗꯣꯝ ꯆꯠꯈ꯭ꯔꯅꯣ ꯈꯪꯗꯦ ꯑꯗꯒꯤ ꯇꯅꯨꯖꯥꯅ ꯀꯩ ꯍꯥꯏꯕ ꯄꯨꯖꯥ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦ ꯃꯥꯏ ꯃꯔꯣꯟꯁꯦ ꯄꯨꯖꯥ ꯀꯩꯅꯣꯒꯤ ꯃꯔꯣꯟꯁꯦ ꯇꯅꯨꯖꯥꯁꯦ ꯄꯨꯖꯥꯅ ꯀꯩ ꯍꯥꯏꯕ ꯊꯦꯡꯁ ꯈꯨꯃꯟ ꯍꯥꯏꯅ ꯍꯥꯏꯔꯒ ꯈꯨꯔꯝꯈꯔꯦ ꯑꯗꯒꯤꯗꯤ ꯀꯣꯏꯔꯩ ꯉꯥꯟꯊꯣꯏꯕꯅ
ꯏꯆꯦꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯍꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯑꯗꯩꯗꯤ ꯁꯦꯍꯅꯥꯖꯅ ꯃꯤꯡꯁꯨ ꯌꯥꯝ ꯐꯖꯩ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯒꯦ ꯍꯥꯏꯌꯦ ꯏꯆꯥꯅꯨꯄꯤꯁꯦ ꯀ꯭ꯂꯥꯁ 3ꯗ ꯇꯝꯃꯤꯀꯣ ꯑꯗꯨꯒꯒꯤꯗꯤ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯄꯨꯖꯥ ꯂꯤꯂꯥ ꯍꯧꯔꯁꯤꯀꯣ ꯍꯥꯏ ꯀꯔꯤ ꯂꯤꯂꯥꯅꯣ ꯅꯣꯏꯅ ꯍꯧꯗꯣꯏꯁꯤꯕꯨ ꯈꯨꯃꯟ ꯑꯗꯒꯤꯗꯤ ꯖꯥꯔꯤꯅꯥ ꯕꯦꯒꯝꯅ ꯏꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯖꯥꯔꯤꯅꯥ ꯑꯗꯒꯤꯗꯤ ꯑꯁꯦꯝ ꯔꯥꯅꯤꯅ ꯀꯩ ꯍꯥꯏꯕ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯇꯧꯔꯛꯀꯦꯀꯣ ꯃꯇꯝ ꯈꯛꯇꯪ ꯐꯪꯗꯕꯒꯤ ꯈꯣꯏꯕꯥꯅꯤꯁꯦ ꯃꯌꯥꯝꯗꯤ ꯈꯜꯂꯤꯅꯦꯕ ꯑꯗꯨꯒ ꯃꯇꯝꯁꯦ ꯈꯛꯇꯪ ꯐꯪꯗꯕꯒꯤ ꯇꯧꯕꯅꯤ ꯑꯗꯒꯤꯗꯤ ꯑꯗꯩ ꯄꯨꯖꯥꯅ ꯍꯥꯏꯕ ꯍꯣꯏ ꯍꯧꯔꯁꯤ ꯈꯨꯃꯟ ꯍꯥꯏꯔ ꯅꯣꯛꯈꯔꯦ ꯑꯗꯨꯗꯒꯤꯗꯤ KS ꯖꯣꯟꯁꯟ ꯂꯥꯛꯑꯦ ꯇꯥꯃꯣ ꯏꯇꯩꯃ ꯑꯕꯦꯝꯃ ꯍꯥꯏꯅ ꯍꯥꯏꯔꯦ ꯖꯣꯟꯁꯟ ꯋꯦꯜꯀꯝ ꯑꯗꯒꯤꯗꯤ ꯎꯃꯥꯀꯥꯟꯇꯅ ꯈꯪꯗ꯭ꯔꯗꯤ ꯐꯔꯦ ꯍꯥꯏꯌꯦ ꯈꯪꯗ꯭ꯔꯗꯤ ꯐꯔꯦ ꯍꯥꯏꯁꯦ ꯎꯃꯥꯀꯥꯟꯇꯁꯦ ꯐꯣꯅꯥ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯈꯣꯏ ꯑꯣꯏꯗꯣꯏꯔꯥ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯔꯣ ꯎꯃꯥꯀꯥꯟꯇꯁꯦ ꯃꯤ ꯑꯅꯤ ꯈꯛꯇꯅꯦ ꯑꯩꯅ ꯈꯪꯉꯤꯁꯦ ꯎꯃꯥꯀꯥꯟꯇꯁꯤꯒ ꯑꯗꯣ ꯑꯅꯤꯁꯤꯒ ꯑꯃꯈꯛꯇꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯑꯝꯇ ꯍꯥꯏꯔꯣ ꯀꯅꯥꯅꯣ ꯍꯥꯏꯅ ꯑꯗꯩ ꯈꯨꯃꯟꯅ ꯄꯨꯖꯥ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯂꯦꯃꯤꯀꯣꯟꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯗꯗꯥ ꯁꯅꯥ ꯁꯟꯖꯦꯗꯣ ꯍꯥꯞꯀꯅꯨ ꯆꯦ ꯗꯗꯥ ꯆꯤꯀꯦꯟ ꯃꯣꯃꯣ ꯆꯦꯂꯦꯟꯖ ꯇꯧꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯇꯧꯔꯛꯀꯦ ꯑꯗꯒꯤꯗꯤ ꯄꯂꯦꯝ ꯏꯃꯥ ꯃꯅꯤꯄꯨꯔꯅ ꯏꯆꯦ ꯏꯕꯥꯏꯗꯤ ꯀꯔꯤ ꯆꯥꯊꯔꯒꯦ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯀꯣꯂꯤ ꯍꯋꯥꯏꯗꯣ ꯐꯨꯠꯂꯒ ꯉꯧꯔꯒ ꯑꯗꯨꯒ ꯆꯥꯛꯀ ꯇꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯆꯥꯔꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯆꯥꯗ꯭ꯔꯤꯕꯀꯣ ꯀꯣꯂꯤ ꯍꯋꯥꯏꯒ ꯆꯥꯛꯀ ꯇꯣꯠꯂꯒ ꯑꯗꯨ ꯆꯥꯅꯤꯡꯕ ꯌꯥꯝꯅ ꯉꯁꯤꯁꯤ ꯑꯗꯨꯒꯤ ꯆꯥꯔꯦꯀꯣ ꯄꯨꯖꯥꯅ ꯈꯨꯃꯟꯅ ꯌꯦꯡꯂꯤꯌꯦ ꯍꯥꯏꯌꯦ ꯈꯨꯃꯟꯅ ꯄꯨꯖꯥ ꯅꯨꯡꯁꯤꯕꯤ ꯍꯥꯏꯌꯦ ꯀꯩꯅꯣ ꯁꯤꯅ ꯑꯗꯒꯤꯗꯤ ꯑꯔꯨꯅꯥꯅ ꯑꯣꯀꯦ ꯑꯗꯒꯤꯗꯤ ꯑꯔꯨꯅꯥꯅ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯑꯕꯦ ꯀꯥꯏꯀꯨꯅ ꯀꯅꯥꯅꯣ ꯍꯥꯏ ꯔꯕꯤꯅꯥ ꯕꯦꯒꯝꯅ ꯀꯩ ꯍꯥꯏꯕ ꯀꯔꯤ ꯌꯦꯟꯁꯥꯡꯅꯣ ꯍꯥꯏꯕ ꯔꯕꯤꯅꯥ ꯉꯁꯤꯅꯦ ꯍꯩꯖꯥꯡ ꯊꯣꯡꯗ꯭ꯔꯦꯕꯀꯣ ꯉꯁꯤꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯀꯣꯂꯤ ꯍꯋꯥꯏꯗꯣ ꯐꯨꯠꯂꯒ ꯉꯧꯔꯒꯅꯦ ꯑꯗꯒꯤꯗꯤ ꯆꯥꯛꯀ ꯇꯧꯔꯒ ꯑꯗꯒꯤꯗꯤ ꯃꯣꯔꯣꯛ ꯁꯥꯅ ꯑꯃ ꯃꯦꯠꯂꯦꯗꯅ ꯇꯤꯜꯍꯧꯒ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯔꯦ ꯉꯁꯤ ꯌꯥꯝ ꯍꯥꯎꯋꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯆꯥꯕ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕ ꯑꯗꯒꯤꯗꯤ ꯄꯨꯖꯥꯅ ꯀꯩ ꯍꯥꯏꯒꯦ ꯄꯥꯝꯃꯨꯕ ꯈꯨꯃꯟ ꯍꯥꯏ ꯑꯁ ꯄꯨꯖꯥ ꯈꯨꯃꯟꯒꯤ ꯑꯃꯃꯨꯛ ꯊꯣꯛꯂꯛꯑꯦ ꯄꯨꯖꯥ ꯍꯥꯏꯅ ꯑꯃꯨꯛ ꯄꯨꯖꯥꯒ ꯑꯃꯨꯛ ꯃꯁꯦ ꯂꯥꯏꯟ ꯍꯥꯏꯅꯔ ꯃꯥꯜꯂꯦ ꯇꯅꯨꯖꯥꯅ ꯀꯩ ꯍꯥꯏꯕ ꯏꯁꯥꯟꯇꯦ ꯀꯔꯤ ꯃꯔꯣ ꯇꯅꯨꯖꯥ ꯍꯥꯏꯁꯦ ꯃꯩꯇꯩꯔ ꯀꯅꯥꯅꯣ ꯀꯔꯤ ꯃꯔꯣꯅꯣ ꯂꯣꯜꯂꯛꯏꯁꯤꯕꯣ ꯂꯦꯃꯤꯀꯣꯅ ꯍꯥꯏꯕ ꯋꯥꯆꯤꯡ ꯐ꯭ꯔꯣꯝ ꯎꯈ꯭ꯔꯨꯜ ꯃꯅꯤꯄꯨꯔ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯕꯒꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝ ꯍꯔꯥꯎꯏ ꯄꯨꯖꯥꯅ ꯍꯥꯏ ꯁꯤꯁ ꯑꯅꯨꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯄꯨꯖꯥ ꯊꯦꯡꯛ ꯌꯨ ꯑꯗꯨꯗꯒꯤꯗꯤ ꯖꯔꯤꯅꯥ ꯕꯦꯒꯝꯅ ꯍꯥꯏ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯗꯦꯟꯁ ꯌꯥꯝꯅ ꯍꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯎ ꯏꯆꯥꯅꯨꯄꯤꯒꯤ ꯍꯥꯏ ꯍꯣꯏ ꯊꯥꯒꯠꯂꯛꯀꯦꯀꯣ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯊꯥꯒꯠꯂꯛꯀꯦ ꯃꯥꯒꯤ ꯁꯣꯔꯠ ꯑꯣꯏꯅ ꯑꯗꯨꯝ ꯁꯦꯝꯃꯛꯀꯅꯦꯕꯀꯣ ꯚꯤꯗꯤꯑꯣꯗꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯤꯒꯤ ꯏꯁꯩꯁꯦ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯊꯥꯡꯒꯠꯂꯛꯄ ꯌꯥꯗꯦꯕꯀꯣ ꯀꯣꯄꯤꯔꯥꯏꯠ ꯆꯥꯏꯌꯦꯕ ꯑꯗꯨꯗꯨꯒꯤ ꯊꯥꯡꯒꯠꯂꯛꯇꯕꯅꯦ ꯑꯗꯨꯅ ꯁꯣꯔꯠ ꯑꯣꯏꯅꯅꯦ ꯁꯨꯝ ꯊꯥꯡꯒꯠꯂꯛꯀꯦ ꯁꯣꯔꯠꯇꯗꯤ ꯆꯥꯗꯦꯕꯀꯣ ꯑꯗꯨ ꯁꯣꯔꯠ ꯑꯣꯏꯅ ꯊꯥꯡꯒꯠꯂꯛꯀꯦ ꯑꯗꯨꯝ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯑꯗꯣ ꯏꯆꯥꯅꯨꯄꯤꯒꯤꯁꯨ ꯆꯦꯅꯦꯜ ꯑꯃ ꯑꯗꯨꯝ ꯀꯩꯅꯣꯃ ꯍꯥꯡꯒꯅꯦꯕ ꯃꯥꯒꯤ ꯀꯩꯅꯣꯒꯤ ꯑꯣꯏꯕꯅꯦ ꯗꯦꯟꯁꯀꯤ ꯑꯣꯏꯕ ꯑꯃꯈꯛ ꯍꯥꯡꯒꯦꯅꯁꯨ ꯈꯜꯂꯤꯅꯦ ꯑꯗꯨꯒ ꯑꯗꯩ ꯅꯦꯄꯣꯂꯤꯌꯥꯟ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏꯕ ꯏꯕꯥꯏ ꯀꯗꯥꯏ ꯆꯠꯈꯤꯒꯦ ꯍꯥꯏꯌꯦ ꯏꯕꯥꯏꯁꯦ ꯃꯥ ꯊꯕꯛ ꯈꯛꯇꯪ ꯀꯟꯕꯒꯤꯅꯦ ꯅꯦꯄꯣꯂꯤꯌꯥꯟ ꯃꯥ ꯊꯕꯛ ꯈꯔ ꯁꯨꯔꯤꯕꯀꯣ ꯑꯗꯣ ꯃꯥ ꯆꯪꯉꯛꯑꯅꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒꯗꯤ ꯆꯪꯉꯛꯑꯅꯤꯀꯣ ꯑꯩꯈꯣꯏꯗꯥꯁꯦ ꯃꯥ ꯑꯩꯅꯁꯨ ꯂꯥꯛꯑꯣꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯄꯂꯦꯝ ꯏꯃꯥ ꯃꯅꯤꯄꯨꯔꯅ ꯏꯕꯥꯏ ꯀꯥꯏꯗ ꯂꯩꯒꯦ ꯏꯆꯦ ꯏꯕꯥꯏ ꯌꯥꯎꯍꯜꯂꯒꯣ ꯑꯩꯅꯦ ꯑꯦꯜꯕꯤ ꯇꯧꯕꯁꯤꯒꯅꯦ ꯑꯩꯅꯅꯦ ꯑꯦꯜꯕꯤ ꯇꯧꯕꯁꯤꯒꯅꯦ ꯈꯪꯉꯕ ꯑꯩꯈꯣꯏ ꯗꯥ ꯌꯥꯎꯗꯕꯁꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯖꯗꯦꯕꯀꯣ ꯑꯗꯣ ꯗꯥ ꯌꯥꯎꯔꯒꯗꯤꯅꯦ ꯑꯦꯜꯕꯤꯁꯦ ꯃꯄꯨꯡ ꯐꯥꯖꯩꯑꯕ ꯑꯩꯒꯤꯅꯦ ꯑꯗꯣꯅꯦ ꯗꯥꯁꯦ ꯊꯕꯛꯁꯦ ꯌꯥꯝꯅ ꯀꯟꯖꯕꯗꯣ ꯑꯣꯏꯔꯤꯕ ꯑꯗꯨꯒꯤ ꯗꯥꯅ ꯑꯩꯅ ꯍꯥꯏꯕ ꯗꯥ ꯅꯪ ꯌꯥꯎꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯒ ꯃꯥ ꯍꯥꯏꯕ ꯃꯥ ꯄꯨꯡ 10ꯒꯤ ꯑꯗꯨꯋꯥꯏꯗꯩ ꯌꯥꯎꯒꯦ ꯃꯥ ꯊꯕꯛ ꯈꯇꯪ ꯊꯕꯛ ꯀꯜꯂꯤ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯕꯅꯦ ꯑꯗꯨꯏꯗꯤ ꯃꯤ ꯃꯌꯥꯝꯅ ꯅꯪ ꯍꯪꯉꯛꯑꯅꯤ ꯀꯩꯒꯤ ꯂꯥꯛꯇ꯭ꯔꯤꯅꯣ ꯍꯪꯉꯛꯑꯅꯤꯅ ꯍꯥꯏꯕꯒ ꯇꯧꯔꯦꯕꯁꯦ ꯏꯕꯥꯏꯗꯤ ꯑꯗꯒꯤ ꯗꯥꯗꯤ ꯍꯥꯏꯅ ꯂꯣꯏ ꯍꯪꯉꯛꯑꯦꯕꯁꯦ ꯑꯗꯒꯤꯗꯤ ꯖꯥꯔꯤꯅꯥꯅ ꯆꯥꯔꯦ ꯍꯥꯏꯌꯦ ꯎꯃꯥꯀꯥꯟꯇꯅ ꯑꯗꯣ ꯅꯪꯁꯨ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯑꯣꯖꯥꯁꯨ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯅꯪ
umakantani hai kainu umakantana na ngangai wasibu igyan tadre arunana kai hai macha thoibi nungsibana loye haina love ka mya bisale sana khai ki songro nangsu aruna nene aruna da daidi ke johnson na haiba iteima bema se tumning la male ma tummani ma chak chaba loire hojikta do ma tumgidro bani tumninge ado idi lemi chonna kai haiba che ukhul da su visit da tawo tauba lago siroi lili festival matamda haiba ko ukhulda अच्छा कनो लेमिचोन कनो से कईबा सिरोई लिली फेस्टिवल से करम्बा मतमदा ओइग्या लाक्ति याम लाक्निंगे हाय काना देखो मणिपुर से लाक्निंगबैदि मथंग नुमिता हा दे कसार पाखंग इनाव नुपा लाए हाय इतैमा हायना हायरे हेलो थोइबा हेलो थोइबा नतै मगी एलबीदा लापिबगी थैंक यू सो मच नंगी थबक अचिनबा मयाम अमा थम्मगा चाक थोंगबो चाक थोंजिबो थोंदना चंगईरो ngarangsu yensang kayaye natay magi elbida jawbada ngarang yensang do hawbro labinana inama ibaido thabak suriye labina laani ngatang lerega laani ibai ko adagidi sehenaz begamna tanuja chongloi hairiba mido remove tawkoche how maronda karan turan nganglaga leire kuki nupine che hai magi kaino se pabida roida kedaudoino mathau leitabada huran bi dumaina changaktana siga chinhininge moise kai mathau tabagi changaino khangde haba changaga magi maron saina khangdoribo khuman haiba puja leibro hai puja leite puja chakhare कौन dagi zarina begam na ite live nungtigi tharau hai adune ichnew mayam na engonda samaina nusibidina live numiki la o chiche na haiba sigane aisu dugi la ine bako ichnew mayam na lapi wen haiba duga कौन को किया था hai ri sum sana nang khangoi tumo sana masa tang tumo tumo macha khuman na ga puja hai khare puja na leiriye khuman pamu ba hai re adoi naurem priya na che na hai re adoi naurem priya na la fisale sana thobi sudala ona nami sokai du jeng ba yade sonali na hai che anu chak charabo sare sonali nang di charabo mayam sana namunu sana macha je leng man ma khujam lengi he जी से chalo kuki na te chalo haba masi ngang si di masi phulak tore mama na mayam like to sin biu ko like to base wa lemi kun lei ko like na nipan khata leiye do like to sin biu mayam aduga पैसा gi लो di है वो मचाए joy singana macha nupi kari ensang chage jila mandhauni siljar mandhauni ne ये जिला मन थोड़ा mandhauda hayo na koli hawai ngauraga chare chaka tolaga chai hayo mandhauda कोली हवाई ngawraga chaka to laga chai जिला मन थौ mandhauda hango mandhau kanyang chage hango अंदर के अंजांग चागे mandhau jak charam ki moi theng theng chaban adagi Napoleon haiba ichegi lamdo kai lamdano hai Napoleon ai lamse kasarda ne ko aduga gidi pujana sisanu aidi yam nogle ka haiba kai hainu puja okay pujana junda haina haire joy singana exam loirabo macha hai exam hauji hayo mandauda एग्जाम हो रही है मार्च की तौदोई नत्रा फरवरी दरो नोगी एग्जाम से फाइनल डेट एग्जाम से 20 फाइनल एग्जाम से मा दक्षले दुदिया तुमो हेंगन लाइक पादमी नंग तुमो दोइदी मा पोखाना सले सना चलो खुमन ना हाय पूजा चाक चारबो हाय पूजा ना खुमन पामु बा चलबो हाय दोगी लेमिचोना मार्च अप्रैल मतम दने हाय ओ मार्च अप्रैल दा ओ अदोइदी कइनो ना रुसान कुमार ना हाय हेलो रुसान कुमार हेलो रुशान कुमार दादा मोहम्मद वरिस ना हाय हेलो पूजा ना चाजरे खुमन बामुबा हाय सोनाली ना चे ngasi आयुसी यावरमे मी याम यावरमे मी याम नुसिये हाय थैंक यू हाय नंग नुसि हाय रे
ꯀꯅꯥꯅꯣ ꯁꯣꯅꯥꯂꯤꯅꯤꯅꯦ ꯁꯣꯅꯥꯂꯤꯅ ꯅꯨꯡꯁꯤꯌꯦ thank you ꯍꯥꯏꯈ꯭ꯔꯣ ꯃꯤ ꯅꯪꯕꯣ thank you ꯅꯦꯅꯦ ꯍꯥꯏꯈ꯭ꯔꯣꯅꯦ thank you ꯅꯤꯅꯦ ꯑꯗꯣ ꯑꯩꯗꯤ ꯖꯣꯏ ꯁꯤꯡꯍꯅ ꯍꯥꯏꯔꯦ ꯃꯃꯥꯗ ꯏꯁꯩ ꯁꯛꯂꯨ ꯍꯥꯏꯌꯨ ꯍꯥꯏ ꯆꯤꯆꯧꯅ ꯏꯁꯩ ꯁꯛꯂꯨ ꯍꯥꯏꯔꯛꯏꯅꯦ ꯑꯩꯉꯣꯟꯗ ꯏꯁꯩ ꯁꯛꯑꯣ ꯑꯗꯒꯤ ꯂꯩꯃꯤꯆꯣꯅ ꯀꯩ ꯍꯥꯏꯕ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯁꯅꯥꯇꯣꯝꯕꯤꯗ ꯂꯥꯛꯄ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯄꯥꯏꯕ꯭ꯔꯥ ꯆꯦ ꯍꯥꯏꯌꯦ ꯄꯥꯏꯌꯦ ꯂꯩꯃꯤꯆꯣꯟ ꯄꯥꯏ ꯑꯗꯒꯤꯗꯤ ꯁꯣꯅꯥꯂꯤꯅ ꯆꯥꯔꯦ ꯆꯦ ꯀꯥꯡꯁꯣꯏꯒ ꯍꯥꯏ ꯑꯣ ꯍꯥꯎꯕꯅꯤꯀꯣ ꯀꯥꯡꯁꯣꯏꯁꯦ ꯌꯥꯝꯅ ꯄꯨꯖꯥꯅ ꯑꯩꯗꯤ ꯂꯥꯏꯛꯀ ꯍꯥꯏꯖꯜꯂꯦ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯆꯦꯅꯨ ꯑꯩꯗꯤ ꯇꯧꯈ꯭ꯔꯕꯅꯤ ꯂꯥꯏꯛ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯨꯀꯣ ꯑꯗꯨꯒꯤꯗꯤ ꯂꯦꯃꯤꯆꯣꯟꯅ ꯍꯥꯏꯕ FBꯗ ꯊꯥꯔꯛ ꯀꯩ ꯍꯥꯏꯕ FBꯗ ꯊꯥꯔꯛꯂꯤꯕ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯂꯩꯃꯤꯆꯣꯟ ꯅꯪ ꯍꯥꯏꯁꯦ ꯑꯗꯩ ꯑꯔꯨꯅꯥꯅ ꯑꯅꯨ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯀꯣꯂꯤ ꯍꯋꯥꯏ ꯉꯧꯔꯒ ꯑꯗꯨꯗꯒꯤꯗꯤ ꯆꯥꯛ ꯑꯁꯥꯕꯒ ꯇꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯔꯦ ꯃꯆꯥ ꯉꯥꯊꯔꯛꯀꯅꯨ ꯃꯃꯥꯗ ꯋꯥꯏ ꯍꯥꯏꯕ ꯉꯥꯊꯔꯛꯀꯅꯨꯕ ꯃꯥꯡꯈ꯭ꯔꯦꯗꯣ ꯑꯗꯒꯤꯗꯤ ꯎꯃꯥꯀꯥꯟꯇꯅ ꯍꯥꯏꯕ ꯅꯪ ꯍꯥꯏꯕꯗꯤ ꯉꯥꯉꯣꯝ ꯎꯃꯥꯀꯥꯟꯇꯅꯤ ꯍꯥꯏꯕꯅꯤ ꯑꯣꯖꯥꯗꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯨꯏꯔꯦ ꯋꯥꯔꯤ ꯁꯥꯟꯅꯗꯕ okay I understand I am understand so ꯑꯗꯨꯗꯤ much ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯍꯥꯏꯗꯣ ꯎꯃꯥꯀꯥꯟꯇ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯈꯪꯕꯗ ꯎꯃꯥꯀꯥꯟꯇ ꯑꯅꯤꯈꯛ ꯂꯩ ꯑꯃꯅ ꯐꯣꯅꯥ ꯑꯃꯅ ꯈꯣꯏꯅ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯅ ꯑꯩꯅ ꯀꯅꯥꯅꯣ ꯍꯪꯉꯛꯏꯗꯣ ꯈꯪꯉꯕ ꯐꯣꯅꯥꯔꯣ ꯑꯣꯖꯥ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯣꯖꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯊꯕꯛ ꯁꯨꯔꯤ ꯃꯥ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯒꯤ LBꯗ ꯂꯥꯛꯀꯅꯦꯕꯀꯣ ꯃꯥ ꯌꯥꯎꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯣ ꯊꯕꯛ ꯈꯛꯇꯪ ꯀꯟꯕꯒꯤꯅꯦ ꯊꯕꯛꯇꯣ ꯈꯛꯇꯪ ꯀꯟꯕꯒꯤ ꯍꯧꯖꯤꯛꯁꯦ ꯃꯥ ꯌꯥꯎꯗ꯭ꯔꯤꯅꯦꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯥ ꯌꯥꯎꯔꯛꯑꯅꯤ ꯐꯣꯅꯥꯔꯣ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯧꯕꯀꯣ ꯃꯥꯒ ꯐꯣꯅꯥꯔꯣ ꯅꯪ ꯈꯪꯕ꯭ꯔꯣ ꯐꯣꯅꯥ ꯍꯥꯏꯗꯣ ꯁꯤ ꯈꯪꯗꯦ ꯐꯣꯅꯥ ꯅꯠꯇꯦ ꯑꯗꯒꯤꯗꯤ ꯖꯣꯟꯁꯟꯅ ꯍꯥꯏꯕ ꯏꯇꯩꯃ ꯃꯤ ꯌꯥꯝꯗ꯭ꯔꯤꯉꯩꯗ ꯏꯁꯩ ꯃꯇꯦꯛ ꯑꯃꯠꯇ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏꯕꯤꯌꯣ ꯃꯁꯤ ꯂꯥꯡꯒꯅꯨ ꯃꯆꯥ ꯂꯥꯡꯒꯅꯨꯁꯦ ꯅꯪ ꯇꯨꯝꯈ꯭ꯔꯣ ꯆꯠꯂꯣ ꯅꯣ ꯃꯁꯦ ꯈꯗꯥꯡ ꯌꯥꯝ ꯀꯟꯕꯅꯤ ꯁꯦ ꯑꯉꯥꯡꯁꯦ ꯆꯠꯂꯣ ꯇꯨꯝꯈ꯭ꯔꯣ ꯅꯣ ꯍꯩꯃꯥ ꯅꯣ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯉꯟꯅ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯥ ꯃꯆꯥ ꯑꯗꯒꯤꯗꯤ ꯑꯝꯕ ꯃꯌꯥꯡꯂꯥꯡꯕꯝꯅ ꯄꯨꯖꯥ ꯍꯣꯠꯅꯕ ꯀꯟꯕ ꯑꯣꯏꯌꯣ ꯍꯥꯏꯌꯦ ꯑꯗꯨꯗꯒꯤꯗꯤ ꯈꯨꯃꯟꯅ ꯄꯨꯖꯥ ꯂꯥꯏꯛ ꯍꯥꯏꯈ꯭ꯔꯦ ꯖꯣꯏꯁꯤꯡꯍꯅ ꯀꯩ ꯍꯥꯏꯕ ꯁꯥꯕꯒꯤ ꯊꯣꯡꯍꯦ ꯀꯩ ꯍꯥꯏꯕ ꯁꯥꯕꯒꯤ ꯊꯣꯡꯍꯦ ꯆꯥꯅꯦꯒꯤꯕ꯭ꯔꯣ ꯑꯩ ꯖꯨꯡ ꯍꯥꯜꯂꯒ ꯆꯤꯆꯧ ꯅꯪ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯔꯦꯅꯦ ꯀꯩ ꯍꯥꯏꯅꯣ ꯑꯩ ꯂꯧꯁꯟꯕ ꯉꯝꯗꯔꯦ ꯀꯗꯥꯏ ꯆꯤꯆꯧ ꯅꯦꯅꯥꯅ ꯍꯥꯏꯕ ꯆꯦꯅꯨ ꯏꯁꯩ ꯁꯛꯑꯣ ꯍꯥꯏ ꯑꯩꯁꯦ ꯏꯁꯩꯁꯦ ꯌꯥꯝ ꯍꯩꯕꯒꯤ ꯇꯥꯏꯞꯇꯀꯣ ꯅꯣꯏꯅ ꯏꯁꯩ ꯁꯛꯑꯣ ꯍꯥꯏꯁꯦ ꯑꯩꯁꯦ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝ ꯐꯖꯕꯩ ꯇꯥꯏꯞꯇꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯤꯁꯦ ꯑꯗꯒꯤ ꯂꯩꯃꯤꯆꯣꯅ ꯍꯥꯏꯕ ꯅꯃꯤꯡꯗꯣ ꯀꯔꯝꯃꯥꯏꯅ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯑꯩꯒꯤ ꯑꯅꯨ ꯈꯨꯃꯟ FBꯗ ꯑꯩꯒꯤ ꯃꯤꯡꯗꯣ ꯀꯃꯥꯏꯅ ꯂꯩꯕꯅꯣ ꯍꯪꯉꯤꯔꯣ ꯅꯪꯒꯤꯁꯦ ꯃꯤ 24 ꯈꯇꯪꯗꯤ ꯌꯥꯝꯃꯜꯂꯨꯍꯣ ꯆꯥꯕꯤ ꯃꯥꯒꯤ ꯄꯄꯥ ꯉꯥꯡꯉꯅꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯌꯥꯎꯕꯒꯤ ꯈꯪꯉꯕ ꯑꯗꯨꯗꯒꯤꯗꯤ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯑꯥꯏꯌꯨꯁꯤ ꯅꯨꯡꯁꯤꯕꯤ ꯍꯥꯏꯌꯦ ꯊꯣꯏꯕꯤ ꯁꯅꯥ ꯅꯪ ꯂꯩꯕ꯭ꯔꯣ ꯑꯩꯗꯤ ꯆꯠꯈ꯭ꯔꯕꯣꯏ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯅꯪ ꯂꯩꯌꯨꯀꯣ ꯑꯗꯨꯗꯒꯤꯗꯤ ꯑꯇꯩ ꯀꯣꯃꯦꯟꯁꯤ ꯀꯗꯥꯏꯅꯣ ꯇꯨꯝꯅꯤꯡꯉꯦ ꯇꯨꯝꯃꯨꯆꯣ ꯃꯆꯥ ꯆꯣ ꯇꯨꯝꯃꯣꯔ ꯃꯌꯥꯝꯗ ꯕꯥꯏ ꯇꯧꯔꯝꯃꯣ ꯃꯌꯥꯝꯗ ꯕꯥꯏ ꯇꯧꯔꯝꯃꯣ ꯐ꯭ꯔꯥꯏ ꯀꯤꯁ ꯄꯤꯁꯜꯂꯝꯃꯣ ꯇꯨꯝꯃꯨꯔꯒꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯃꯣ ꯑꯩ ꯁꯨꯁꯨ ꯍꯥꯜꯂ ꯃꯥ ꯂꯥꯛꯀꯦ ꯀꯩꯅꯣꯅꯦ ꯂꯩꯕꯤꯗꯨ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯃꯆꯥꯅ ꯂꯝꯍꯦꯜꯂꯤꯕꯣ ꯍꯧꯒꯠꯂꯣ ꯆꯠꯂꯣ ꯄꯄꯥꯅ ꯂꯥꯛꯑꯗꯤ ꯐꯖꯅ ꯐꯨꯔꯅꯤ ꯅꯪ ꯀꯨꯝꯊꯔꯣ ꯆꯠꯂꯣ ꯃꯆꯥ ꯅꯪ ꯆꯠꯂꯣ ꯍꯥꯏꯕ ꯃꯃꯥ ꯁꯥꯎꯔꯅꯤꯕꯣ ꯑꯁꯦꯡꯃꯛꯀꯤ ꯅꯪ ꯃꯃꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯔꯦ ꯃꯃꯥ ꯁꯥꯎꯔꯛꯀꯅꯤꯀꯣ ꯍꯧꯒꯠꯂꯣ ꯖꯥꯅ ꯇꯨꯝꯃꯨꯅ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯉꯟꯅ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣꯀꯣ ꯃꯌꯥꯝ ꯊꯣꯏꯕꯤꯁꯅꯥꯅ ꯂꯩꯌꯦ ꯏꯅꯝꯃ ꯍꯥꯏꯔꯗꯤ ꯈꯨꯃꯟꯅ ꯄꯨꯖꯥ ꯂꯩꯕ꯭ꯔꯣ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯁꯨꯔꯖꯤꯠ ꯁꯤꯡꯍꯅ ꯇꯨꯝꯃꯣ ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ ꯑꯗꯒꯤ ꯖꯣꯏꯅ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯃꯃꯥꯒ ꯂꯥꯛꯑꯣ ꯅꯅꯥꯎ ꯌꯦꯡꯅꯤꯡꯗ꯭ꯔꯣ ꯍꯥꯏꯕ ꯂꯥꯛꯀꯅꯤ ꯆꯤꯆꯧ ꯂꯥꯛꯀꯅꯤ
exam loiraga lakani adagidi lemichonna hoi haina haireko adagi Surajit Singhana chak charabo iteima haye Surajit chak chare nangdi charabo kainang charage Surajit akhoi di chak chare comment sathai leitra male mayam like to sanbiyo mayam kai thoi bi sanana kai haiba inama kai ensang chage ai ai kai haiba khumba tawhaidre haira inama ai ensang Bye bye. inama kai ensang charage oina tawbra nakul oina tawbra Oh, bye ai bye. khumba tahodre haiba o akwai ngasi kano chare koli hawaido phulledana phulaga daidi ngauraga daidi chak ka mai tor chare daidi ama morok sana ama meleba ko dai tilhau ka tawraga dubai tawraga chare ai tana bijam lam hin bani mayam Good night. good night Mayam, good night. haire rang haire madudi tumo jino tumo nang na yo ko tuna tama tana lam nganu ma thalo kani thobi sanana kai haiba dada di hai dada do thabak suri bako do dada la ani dada la ani ma loi di bu to mani thabak mayam like to sanbiro doga comments dum iro mayam ko wai dum sanasi kai wai sanasi haibano do dum sanasi Surajit Singhana nana kudro thu ba sanana phajana frog tore mama ngasi Kolini. kolakan huji kono matam nate Surajit Singhana kai wa chak charabo ite ma hai gre ko adu Shehnaz Begum na good night I will see tumo haina haire ko adugi thobi sanana dada yauradi yam nungai hai dada yauradi yam nungai nangi nanama sidi nanama na tawbasidi nungai trabo haise thobi sana nang kai jang sarage thobi sana mayam kari sang sarake haibiramo aigidi ngasai haibadai ware koli hawai ngauraga chaka tolaga chai haina ko mayam gisu hairo kanana kari sang sarake haibado ingba dine chicken thongba chaba gase hawdoi ba ado ingba jam chaba su ja koidi aidine isa se kogi tumba watpado kogi digest oiba waye bu ko sasan thasalaga aduna digest oiba se waba sinane kogi ingba thau thum jamna chaba daidi tumba ngamdaba po jam chaba se aingonda jam problem oyaba aduna achamarak chaba asigumba se cha taba I no phadok kumba chara dine chicken kari kra no phadok chara ga jum jaeba no jamna aji chaba jade la 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 Supriya Guru Aribam 11 like hai thank you Supriya thank you welcome nache LB dala pibagi thank you so much lemichon haiba like tawre iche hai lemichon thank you so much like to bibagi thoibi sana haibamna nungaye ina mana tawrasu aidi kai haiba kaisu aisu aidi kangsoi thonge haiba kangsoi hawbani thoibi sana ko kangsoi se di jamna pame kangsoi ga ne ironba ga haidi ai loire doi tak jam sai bai the chicken gumba daidi nga mama jerum gumba asi thonga chak jam cha de ba koi dai kangsoi ga tawraga daigi koigi bora ka se hawraga morok sana ma ga melaga adumaina ka tawradi chak se dum khasai ba adaidi irolaga na nga atauba koigi fazana fry tawraga prek launa fry ka tawraga adagi thumjak pingari ama de konam ga je khara jamna ka tawraga ne adu oidi chak khara jam chai bai aduga chicken thongba gumbo chak tang charani de nga thongba gumba oisu chak jam cha de ko I jam pam jaba hai tare iromba ga adaidi kangsoi ga se hawai su kya pam de ko akhoi da lae ai ga da saw ji kaino
ꯅꯪ ꯆꯠꯈꯤꯗꯣ ꯊꯕꯛ ꯆꯠꯈꯤꯗꯣꯏꯔꯣ Kati yade kati fenge ta one. ꯊꯦꯡꯉꯨꯔꯁꯨ ꯑꯗꯨꯒ ꯃꯌꯥꯝ ꯅꯪ ꯂꯥꯛꯇ꯭ꯔꯦ ꯍꯥꯏ Mi am di nang asida. ngasi mi nang jauraga mi jamakpa jai nang changuduna mi likhreba Ai sakta hai. akhoi da lae mayam ꯑꯗꯒꯤ ꯁꯨꯄ꯭ꯔꯤꯌꯥꯅ ꯀꯩ ꯍꯥꯏꯕ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯍꯥꯏꯌꯦ ꯑꯣ ꯁꯨꯄ꯭ꯔꯤꯌꯥ ꯍꯥꯎꯔꯝꯒꯅꯤꯍꯦ ꯉꯥ ꯊꯣꯡꯕ ꯀꯣ ꯏꯪꯕꯁꯤꯒ ꯑꯗꯩ ꯁꯨꯔꯖꯤꯠꯅ ꯆꯥꯔꯦ ꯍꯥꯏꯌꯦꯕ ꯁꯦꯔꯦꯅꯥꯁꯅ ꯑꯩꯗꯤ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯆꯥꯏꯌꯦ ꯋꯥꯎ ꯁꯦꯔꯦꯅꯥꯗ ꯍꯥꯎꯔꯝꯒꯅꯤꯀꯣ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯗꯣ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤꯀꯣ ꯌꯣꯡꯆꯥꯛꯁꯦ ꯑꯗꯒꯤꯗꯤ ꯑꯝꯕꯥꯅ ꯀꯩ ꯍꯥꯏꯕ ꯂꯥꯏꯛ ꯏꯟꯗꯣꯝꯆꯥ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯛ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯂꯩꯃꯤꯆꯣꯅ ꯀꯩ ꯍꯥꯏꯕ ꯗꯗꯥꯗꯤ ꯆꯦ ꯍꯥꯏ ꯗꯗꯥ ꯂꯥꯛꯑꯦ ꯇꯨ ꯑꯗꯩꯗꯤ ꯔꯟꯖꯤꯇꯥ ꯁꯤꯡꯍꯅ ꯀꯩꯒꯤ ꯆꯦ ꯍꯥꯏꯌꯦ ꯔꯟꯖꯤꯇꯥ ꯅꯪ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯀꯩꯒꯤ ꯆꯦ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯥꯎꯋꯦ ꯀꯣꯕꯤꯒ ꯍꯋꯥꯏ ꯎꯔꯤꯒꯅꯦ ꯍꯥꯏ ꯍꯥꯎꯕꯅꯤꯀꯣ ꯌꯥꯝꯅ ꯑꯗꯩꯗꯤ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗ ꯃꯤ 50 ꯆꯣꯡꯊꯣꯔꯛꯄ 70ꯒ ꯆꯣꯡꯊꯣꯛꯈ꯭ꯔꯦꯗ Ai lak pe na ꯅꯪ te. ꯂꯛꯀꯤ Chana ru be. ꯅꯪ ꯂꯛꯀꯤ ꯌꯥꯝꯅ ꯑꯣꯏꯀꯣ ꯂꯦꯃꯤꯆꯣꯟꯅ ꯍꯥꯏꯕ ꯁꯟꯁꯥ ꯆꯥꯔꯦ ꯍꯥꯏꯕ ꯑꯣ ꯑꯩꯈꯣꯏꯗꯤ ꯆꯥꯗꯦꯀꯣ ꯑꯩꯈꯣꯏ ꯁꯟꯁꯥ ꯆꯥꯗꯦ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯥꯏ ꯏꯕꯨꯡ ꯖꯣꯀꯔ ꯂꯥꯛꯂꯦ ꯍꯥꯏꯅ ꯍꯔꯥꯎꯈꯔꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯕꯨꯡ ꯖꯣꯀꯔ ꯂꯥꯛꯑꯦ Pochambam gi keno comment kap kan ra ben to. ꯑꯣ ꯄꯣꯠꯁꯝꯕꯝꯅ ꯍꯥꯏꯕ ꯑꯩꯁꯨ ꯂꯥꯛꯆꯔꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯄꯣꯠꯁꯝꯕꯝꯅ ꯊꯦꯡꯀ꯭ꯌꯨ ꯄꯣꯠꯁꯝꯕꯝ ꯏꯅꯥꯎ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ Keno to ꯊꯦꯡꯀ꯭ꯌꯨ bi ꯁꯣ gra ꯃꯁ nandi. ꯑꯗꯒꯤꯗꯤ बासुदे कहाँ से हो आप हाइबꯗ खुंगरो हम लोग सिलचर से हैं। के ए जॉनसन हाइब तामोगा इतैमगगी लाइव येंबदा इचा नुपासे तुमु याद्रे अगांग फाउ इतैमगी लाइव ता ngauरे हाय Thank you. जॉनसन ꯀꯩꯅꯣ ꯇꯧꯔꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯅꯪꯅ ꯍꯥꯏꯕ ꯋꯥꯍꯩ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯗꯣ ꯑꯩꯈꯣꯏꯗꯅꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯒꯤꯗꯤ ꯑꯖꯤꯇꯥ ꯂꯣꯡꯖꯝꯅ ꯀꯩ ꯍꯥꯏꯕ ꯗꯗꯥ ꯂꯥꯛꯑꯦ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏ Nang comment kan. ꯗꯗꯥ ꯂꯥꯛꯑꯦ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯗꯗꯥ ꯂꯥꯛꯑꯗꯤ ꯃꯤꯒ ꯂꯣꯏ ꯍꯔꯥꯎꯋꯦꯕ ꯇꯧꯔꯤꯁꯦ Ranjita Singh karamba ꯇꯨꯝꯃꯣ ꯃꯃꯥ ꯇꯨꯝꯃꯣ mafam dagi no akhoi se kasar dagi ne tabi sana maibam dada yam liye me ngasidi liye me nate da lemjanari me adai posambam na hima ai ka ben ka kali ne kalo kan ꯑꯩ kena to ꯃꯤꯠ bad ꯌꯥꯗ꯭ꯔꯦ ꯄꯣꯠꯁꯝꯕꯝ adogi ꯃꯤꯠ ne ꯌꯥꯗ꯭ꯔꯦ joy Singh na ka munu la aga party tausi ꯆꯤꯆꯧ akhoi ꯇꯧꯁꯤ mayam ay okay ꯆꯤꯆꯧ okay ꯃꯨꯅꯨ ꯂꯥꯛꯑꯒꯅꯦ ꯍꯥꯏꯔꯛꯑꯣ ꯑꯩ ꯂꯥꯛꯀꯦ ꯍꯟꯗꯛꯇꯤ Romita ꯅꯣꯡꯃꯈꯛ Singh ꯂꯩꯕ na hai ꯂꯥꯛꯀꯅꯦꯕ chega ꯑꯩꯁꯨ ibai ꯂꯥꯛꯀꯦ ga chak charabu chare Romita ꯆꯥꯔꯦ koi ꯔꯣꯃꯤꯇꯥ ꯅꯪꯗꯤ ꯆꯥꯔꯕꯣ daidi ketgi na ga ba chak charabu ꯃꯌꯥꯝ ꯂꯥꯏꯛ naurem ꯇꯧꯕꯤꯌꯣ ꯑꯅꯧꯕ naurem ꯆꯪꯉꯛꯄ ratna slayer hi naurem welcome ꯔꯠꯅꯥ ꯍꯥꯏꯔꯣ hello ichi dada ratna ꯔꯠꯅꯥ ꯋꯦꯜꯀꯝ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯁꯦ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤꯀꯣ ꯑꯩ ꯍꯟꯗꯛ ꯑꯦꯜꯕꯤꯗ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯄꯨꯡ 8ꯗꯒꯤ ꯍꯧꯕꯅꯦ ꯅꯨꯡꯗꯥꯡ ꯄꯨꯡ 8ꯗꯒꯤ thobi sana mai ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ thobi sana ꯅꯆꯦꯒꯤ mai ꯑꯦꯜꯕꯤꯗ ga ba ꯂꯥꯛꯄꯤꯕꯒꯤ liem gano joker sara o ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯁꯥꯔꯛꯇꯣꯏꯅꯤ ꯖꯣꯀꯔꯁꯦ ꯍꯦꯛ ꯆꯪꯉꯛꯄꯒ ꯁꯥꯕ ꯌꯥꯗꯦꯕ Romita Singh na ꯗꯤꯃꯥꯟ ꯂꯩꯔꯕꯅꯦ ꯃꯥꯁꯦ ꯑꯗꯨꯒꯤꯅꯤ chare kari injang chagi akhoi se keno tawre koli hawai do phutlaga akhoi koli hawai anau se phutlaga ado ngauraga do in chare ꯔꯠꯅꯥ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯔꯛꯀꯦ daidi Anita Longjamna ga dadagi phagi se nungai thank you so much daidi lemi chonna karai ba dadabu joker jokes tau hayo aira hoi tawrake ꯇꯧꯔꯛꯀꯅꯤ promodine konsam inau anu se yam phajatho e hai ꯀꯥꯏꯗꯦꯅꯣꯗ ꯑꯗꯨꯝ ꯃꯥꯟꯅꯕ ꯑꯗꯨꯝ camera ꯇꯧꯕꯅꯦ na phajari ni ꯐꯖꯕꯒ thoi bisana ꯐꯖꯄꯣꯟꯇꯦꯗ mai bam na ga amuk la ge tharamoko amuk la ke tharamoko oi hoi ꯑꯣꯀꯦ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯔꯣ ꯑꯣꯀꯦ naurem ꯊꯣꯏꯕꯤꯁꯅꯥ rat ꯑꯃꯨꯛ ꯂꯥꯛꯑꯣ ꯖꯥꯡꯅ ꯂꯥꯛꯑꯣ naurem ratnasna ga ba ahan natte marak ahanba natte marak tasu lakhre che ꯑꯣ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯃꯔꯛꯇ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯔꯣ ꯔꯠꯅꯥ iche yaudi heba ꯑꯣ ꯑꯩ ꯑꯦꯜꯕꯤꯗꯤ ꯀꯌꯥ ꯊꯥꯗꯕꯅꯦ ꯍꯟꯗꯛꯇꯤ ꯊꯥꯏꯌꯦꯕꯀꯣ ꯀꯟꯇꯤꯅ꯭ꯌꯨ uri romba as hauni ratna uri romba do ꯎꯔꯤ ꯂꯣꯟꯕ ꯍꯥꯎꯕꯅꯤꯀꯣ hojin nitham tha sida
ꯌꯥꯝ ꯍꯥꯎꯕꯅꯦ ꯎꯔꯤ ꯃꯔꯨꯝ ꯆꯪꯕꯁꯦ ꯍꯥꯎꯕꯅꯤ ꯌꯥꯝꯅꯀꯣ ꯁꯅꯥ ꯃꯆꯥ ꯂꯧꯀ꯭ꯔꯥꯝꯅ ꯍꯥꯏ ꯏꯇꯩ ꯃꯗꯨꯗ ꯍꯜꯂꯣ ꯍꯦꯜꯂꯣ ꯃꯌꯥꯝ ꯂꯥꯏꯛ ꯌꯥꯝ ꯋꯥꯠꯂꯦ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯀ꯭ꯔꯤꯟꯗ ꯂꯩꯔꯤꯕ ꯕꯨꯡꯒꯤ ꯊꯧꯊꯥꯛ ꯑꯩꯅ ꯄꯤꯟ ꯇꯧꯅ ꯂꯩꯔꯤꯕ ꯆꯦꯅꯦꯜꯁꯦ ꯑꯩꯒꯤ ꯑꯅꯧꯕ ꯆꯦꯅꯦꯜꯅꯦ ꯑꯩꯒꯤ ꯑꯅꯧꯕ ꯍꯥꯏꯗꯤ ꯆꯍꯤ ꯐꯥꯗꯣꯔꯦꯕꯀꯣ ꯃꯈꯥꯗ ꯂꯩꯔꯤꯁꯦ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯊꯥ 5-6 ꯁꯨꯔꯦ ꯑꯗꯣ ꯏꯔꯥꯡꯁꯤꯅ ꯑꯩ ꯀꯩꯅꯣ ꯇꯧꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯅꯤꯁꯦ ꯃꯥꯒꯤꯁꯨ ꯑꯩꯒꯤꯁꯨ ꯄꯨꯕꯅꯤꯅꯀꯣ ꯃꯉꯣꯟꯗ ꯑꯣꯏꯅ ꯑꯩꯅ ꯐꯣꯀꯁ ꯇꯧꯕꯗꯣ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯁꯣꯏꯗꯅꯗꯤ ꯀꯩꯅꯣ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝꯅ ꯃꯌꯥꯝꯕꯨꯡꯒꯤ ꯁꯞꯄꯣꯔꯠ ꯊꯣꯛ ꯊꯥꯛ ꯇꯧꯕꯤꯔꯝꯃꯨꯀꯣ ꯍꯥꯏꯅ ꯃꯈꯥꯗ ꯄꯤꯟ ꯇꯧꯔꯒ ꯂꯩꯔꯤꯕ ꯑꯁꯤꯗ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏ ꯗꯥꯒꯤ ꯑꯩꯁꯦ ꯆꯦꯅꯦꯜꯅꯦ ꯌꯥꯝ ꯇꯥꯔꯒ ꯅꯨꯡꯉꯥꯏꯕꯅꯦꯕꯀꯣ ꯆꯥꯛ ꯃꯥꯅ ꯆꯥꯔꯒ ꯐꯥꯒꯤ ꯁꯛꯂꯤ ꯇꯧꯕꯒꯤ ꯆꯥꯔꯒ ꯐꯅꯤꯒꯤ ꯁꯛꯂꯤ ꯀꯩꯅꯣꯅꯦꯕꯀꯣ ꯀꯩꯕ ꯐꯅꯤꯒꯤ ꯆꯦꯅꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯥꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯏꯁꯥꯁꯦ ꯇꯥꯔꯒ ꯆꯥꯛ ꯆꯥꯒꯤ ꯁꯛꯂꯤ ꯀꯩ ꯍꯥꯏꯅꯣ ꯏꯇꯩꯃꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩꯗꯤ ꯀꯩꯅꯣꯁꯤꯅ ꯍꯅꯨꯃꯥꯟꯒꯤ ꯀꯩꯅꯣꯉꯛꯇ ꯊꯥꯡꯒꯠꯂꯛꯏꯁꯤꯅ ꯄꯨꯁꯄꯥ ꯀꯦꯁ ꯍꯥꯏꯁꯦ ꯏꯇꯩ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯄꯨꯁꯄꯥ ꯍꯦꯜꯂꯣ ꯄꯨꯁꯄꯥ ꯍꯋꯥꯏ ꯋꯦꯜꯀꯝ ꯆꯥꯏꯌꯦ ꯈꯨꯃꯟ ꯉꯁꯤꯗꯤ ꯅꯤꯡꯊꯧꯅ ꯍꯋꯥꯏ ꯆꯦ ꯑꯣꯏꯅ ꯆꯥꯔꯦ ꯆꯦ ꯑꯅꯨ ꯅꯨꯄꯤ ꯀꯥꯏꯅꯔꯦ ꯀꯅꯥꯅꯣ ꯈꯨꯃꯟ ꯅꯨꯄꯤ ꯀꯥꯏꯅꯔꯦ ꯍꯥꯏꯔꯣ ꯑꯗꯨꯑꯣꯏꯗꯤꯅꯦ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯇꯨꯝꯗꯅ ꯀꯞꯀꯗꯕ ꯊꯣꯏꯕꯤꯁꯅꯥ ꯂꯥꯛꯑꯦ ꯉꯁꯤꯁꯦ ꯀꯞꯄꯣ ꯐꯖꯅ ꯀꯞꯄꯗꯤꯅꯦ ꯍꯌꯦꯡ ꯀꯥꯎꯕ ꯈꯨꯃꯟ ꯉꯝꯗ꯭ꯔꯕꯅꯦ ꯈꯨꯃꯟ ꯅꯨꯄꯤꯗꯣ ꯔꯟꯕꯤꯒꯤ ꯏꯁꯩ ꯉꯪꯉ ꯇꯨꯝꯃꯨ ꯂꯩꯔꯝꯃꯦ ꯑꯩꯒꯤꯁꯨ ꯉꯔꯥꯡ ꯅꯍꯥꯟꯇ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯂꯝꯕꯤ ꯑꯃ ꯑꯗꯨꯕꯨ ꯖꯦꯛꯅ ꯀꯥꯏꯅꯍꯟꯈ꯭ꯔꯦ ꯈꯣꯏꯅꯤ ꯍꯥꯏꯅ ꯀꯌꯥ ꯐꯖꯅ ꯇꯧꯔ ꯁꯛꯏꯅꯣ ꯌꯦꯡꯉꯨꯅꯦ ꯃꯣꯗꯤꯐꯥꯏꯒ ꯇꯧꯊꯣꯛꯑꯒ ꯑꯗꯩꯗꯤ ꯁꯅꯥꯃꯆꯥ ꯂꯨꯀ꯭ꯔꯥꯝꯅ ꯀꯩꯕ ꯗꯗꯥ ꯏꯇꯩꯃ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯍꯋꯥꯏꯗꯣ ꯀꯣꯂꯤ ꯍꯋꯥꯏꯗꯣ ꯉꯧꯔꯒ ꯆꯥꯛꯀ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯔꯦ ꯑꯗꯩꯗꯤ ꯑꯃꯦꯠꯄꯤ ꯑꯃ ꯃꯣꯔꯣꯛ ꯁꯥꯅ ꯃꯦꯠꯂꯦ ꯑꯗꯨꯃꯥꯏꯅ ꯆꯥꯏ ꯉꯁꯤ ꯊꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯏꯅꯝꯃ ꯃꯤꯁꯤꯡꯁꯦ ꯄꯨꯛꯆꯦꯜ ꯌꯥꯝ ꯊꯨꯅ ꯑꯣꯜꯂꯤ ꯀꯩꯝ ꯀꯥꯏꯗꯦ ꯑꯣꯏꯔꯣꯏꯗꯕꯅꯤꯅ ꯃꯥꯅꯦ ꯃꯥꯅꯦ ꯊꯣꯏꯕꯤꯁꯅꯥ ꯊꯃꯣꯏ ꯆꯥꯎꯊꯣꯛꯑꯣ ꯀꯩꯁꯨꯝ ꯀꯥꯟꯅꯔꯣꯏꯗꯕꯗꯗꯤ ꯀꯣꯛ ꯊꯥꯗꯅ ꯑꯗꯩꯗꯤ ꯀꯥꯟꯅꯗꯦꯕꯀꯣ ꯖꯣꯟꯁꯟꯅ ꯀꯔꯤ ꯍꯥꯏꯕ ꯑꯗꯨꯅ ꯊꯃꯣꯏ ꯀꯦ ꯆꯥꯎꯊꯣꯛꯅ ꯈꯜꯂꯣ ꯖꯣꯟꯁꯟꯅ ꯍꯧꯖꯤꯛ ꯀꯩꯕ ꯎꯄꯥꯏ ꯇꯥꯃꯣꯒ ꯂꯩꯇꯦꯀꯣ ꯏꯇꯩꯃꯒꯁꯦ ꯑꯃꯨꯛꯇ ꯎꯅꯅꯤꯡꯉꯦ ꯑꯗꯨꯕꯨ ꯂꯝꯗꯝ ꯂꯥꯞꯅ ꯂꯩꯕꯅꯤꯅ ꯋꯥꯍꯩꯁꯦ ꯅꯠꯇꯅ ꯑꯗꯨꯅꯦ ꯖꯣꯟꯁꯟ ꯑꯗꯨꯅꯦ ꯖꯣꯟꯁꯟ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯁꯦ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯎꯅꯅꯤꯡꯉꯤꯀꯣ ꯔꯤꯌꯦꯜꯗ ꯂꯣꯏꯅ ꯎꯅꯅꯤꯡꯉꯤ ꯎꯄꯥꯏ ꯂꯩꯇꯦ ꯔꯣꯃꯤꯇꯥ ꯁꯤꯡꯅ ꯀꯩꯕ ꯅꯛꯅꯅ ꯏꯕꯥꯏꯁꯦ ꯂꯩꯕ ꯏꯁꯩ ꯃꯤꯗꯤ ꯌꯥꯝ ꯎꯅꯕ ꯍꯩꯀꯣ ꯐꯪꯉꯦꯕ ꯏꯁꯩ ꯂꯥꯞꯄꯗꯗꯤ ꯍꯩꯕ ꯅꯠꯇꯦ ꯐꯪꯗ꯭ꯔꯦ ꯑꯩꯁꯦ ꯏꯁꯩ ꯍꯩꯇꯦꯕꯀꯣ ꯑꯩꯁꯦ ꯏꯁꯩꯁꯦ ꯃꯀꯣꯛꯀꯤꯗꯨꯗꯅꯦ ꯐꯥꯔꯤꯁꯦ ꯑꯇꯩꯗꯤ ꯐꯥꯗꯦꯕ ꯄꯣꯠꯁꯥꯝꯕꯝ ꯅꯪ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯄꯣꯠꯁꯥꯝꯕꯝ ꯆꯠꯈ꯭ꯔꯕ ꯈꯪꯗꯦꯅꯦ ꯀꯣꯃꯦꯟꯁꯨ ꯏꯔꯛꯇꯔꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯀꯩꯕ ꯌꯥꯝ ꯍꯥꯎꯅ ꯆꯥꯏꯀꯣ ꯅꯣꯏ ꯏꯅꯝꯃ ꯌꯥꯝ ꯍꯥꯎꯅ ꯆꯥꯏꯀꯣ ꯅꯣꯏ ꯏꯅꯝꯃ ꯄꯨꯁꯄꯥ ꯀꯦꯁꯅꯒ ꯈꯨꯃꯟ ꯁꯤꯅ ꯀꯩꯕ ꯊꯣꯏꯕꯤ ꯁꯅꯥꯗ ꯇꯧ ꯂꯩꯔꯝꯕꯅꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯕꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯈꯪꯗꯦ ꯍꯨꯟꯗꯣꯛꯑꯃꯤꯔ ꯈꯨꯃꯟꯅ ꯍꯨꯟꯗꯣꯛꯑꯃꯤꯔ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯑꯖꯤꯇꯥ ꯍꯥꯏꯃꯤꯅꯦ ꯑꯖꯤꯇꯥ ꯂꯣꯡꯖꯝ ꯑꯅꯤꯇꯥ ꯅꯠꯇꯦ ꯑꯖꯤꯇꯥ ꯍꯥꯏꯕ ꯗꯗꯥꯒꯤ ꯏꯁꯩ ꯅꯨꯡꯉꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯎꯝ ꯃꯆ ꯈꯨꯃꯟ ꯅꯤꯡꯊꯧꯅꯒ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨꯀꯣ ꯂꯥꯏꯛ ꯇꯧꯕ ꯋꯥꯠꯂꯦ ꯂꯥꯏꯛ ꯆꯦꯅꯨ ꯇꯧꯕꯤꯌꯣ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯦꯞꯄꯦ ꯑꯇꯣꯞꯄ ꯈꯣꯡꯊꯥꯡ ꯊꯥꯡꯂꯒꯦ ꯀꯥꯎꯕꯗꯤ ꯉꯝꯂꯣꯏ ꯑꯩꯅ ꯂꯧꯔꯣꯏꯗꯕꯗ ꯃꯍꯥꯛꯄꯨ ꯅꯛꯁꯤꯟꯅꯔꯒ ꯋꯥꯅꯕꯅꯤ ꯃꯥꯅꯦ ꯃꯥꯅꯦ ꯈꯨꯃꯟ ꯀꯥꯟꯅꯗꯦꯕꯀꯣ ꯍꯥꯏꯗꯤ ꯑꯣꯏꯔꯣꯏꯗꯕꯗ ꯑꯁꯥ ꯁꯥꯒꯠꯂꯨꯗꯅ ꯀꯩꯁꯨꯝ ꯀꯥꯟꯅꯕ ꯂꯩꯇꯦꯕ ꯑꯗꯨꯗꯨꯅ ꯑꯦꯝ ꯕꯤ ꯑꯦ ꯂꯥꯞꯊꯣꯛꯅꯔꯣ ꯀꯩꯗꯧꯅꯤ ꯅꯣꯏꯒꯤ ꯃꯂꯌꯥꯂꯝ ꯅꯔꯥꯏꯕꯛꯇꯁꯨ ꯑꯗꯨꯝ ꯇꯝꯅ ꯂꯩꯔꯕꯅꯤꯀꯣ ꯑꯃꯃꯝꯗꯤ ꯀꯀꯥꯒ ꯏꯁꯣꯔꯅ ꯏꯟꯗꯣꯝꯆꯥꯒ ꯄꯨꯟꯁꯤ ꯑꯩꯒꯤ ꯏꯃꯥ ꯕꯕꯥ ꯑꯣꯏꯍꯟꯅꯤꯡꯉꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯣꯏꯁꯤ ꯂꯥꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯃꯨꯔ ꯂꯩꯄꯝ ꯕꯦꯗꯅꯥ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯩꯈꯣꯏꯁꯦ ꯀꯁꯥꯔꯗꯒꯤꯅꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯁꯃꯨꯔꯥꯏꯂꯛꯄꯝ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯨ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯑꯣꯏꯅ ꯒꯤꯐ ꯑꯣꯏꯅ ꯇꯧꯕꯤꯔꯝꯃꯨꯀꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯁꯞ ꯑꯩꯅ ꯂꯩꯕꯗꯣ ꯁꯞꯇꯣ ꯅꯝꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯇꯨꯕꯀꯤ ꯐꯦꯃꯤꯂꯤꯗ ꯖꯣꯏꯟ ꯇꯧꯕꯤꯌꯣ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯂꯥꯛꯄꯤꯕꯗꯨꯅ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯏꯅꯝꯃ ꯄ꯭ꯂꯤꯖ ꯁꯤꯒꯤ ꯋꯥ ꯉꯁꯤꯅ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯅ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯆꯦꯒꯤ LB ꯂꯥꯛꯄ ꯉꯝꯂꯔꯣꯏ ꯊꯥꯖꯗ꯭ꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯣꯏꯕꯤꯁꯅꯥ ꯍꯣꯏ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯄꯤꯟ ꯊꯤꯜꯂꯒ
ꯆꯠ ꯊꯤꯜꯂꯒ ꯂꯩꯕꯗꯣ ꯀꯥꯟꯅꯄꯣꯠ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯦ ꯂꯣꯏꯁꯤꯜꯂꯁꯦ ꯈꯨꯃꯟ ꯂꯣꯏꯁꯤꯜꯂꯁꯦ ꯅꯤꯡꯊꯧ ꯈꯨꯃꯟꯁꯨ ꯄꯨꯁꯄꯥ ꯂꯣꯏꯁꯤꯟꯕꯤꯔꯣ ꯅꯊꯧ ꯇꯥꯕ꯭ꯔꯣ ꯅꯪꯅ ꯀꯣꯏꯅꯤꯡꯉꯗꯤ ꯀꯣꯏꯕꯤꯒꯗ꯭ꯔꯥ ꯑꯩꯁꯦ ꯀꯩ ꯍꯥꯏꯕ ꯅꯪꯅ ꯀꯣꯏꯅꯤꯡꯉꯗꯤ ꯀꯣꯏꯕꯤꯒꯗ꯭ꯔꯥ ꯀꯅꯥꯅꯣ ꯁꯟꯇꯣꯅꯥ ꯁꯤꯡ ꯆꯦꯒ ꯏꯕꯥꯏꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯊꯦꯡk you ꯃꯆ so much ꯏꯇꯩꯃꯅ ꯀꯩꯕ ꯅꯣꯏ ꯑꯅꯤ ꯏꯁꯩ ꯁꯛꯄꯒꯤꯔ ꯀꯩꯅꯣ ꯈꯪꯗꯦ ꯅꯣꯏ ꯑꯅꯤ ꯀꯨꯃꯥꯒꯁꯨ ꯏꯁꯩ ꯍꯥꯞꯄꯛꯏꯅꯦ ꯃꯥꯏ ꯁꯛꯄꯒꯤ ꯀꯃꯦꯟꯁꯦ ꯆꯤꯆꯧ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏꯔ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯉꯁꯥꯏꯒꯤ ꯁꯛꯂꯛꯑꯣꯁꯨ ꯍꯥꯏꯕꯅꯤ ꯁꯃꯔꯛꯄꯝ ꯕꯦꯗꯅꯥꯅ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯩꯈꯣꯏ ꯉꯁꯤ ꯀꯣꯂꯤ ꯍꯋꯥꯏ ꯕꯦꯗꯅꯥ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯀꯣꯂꯤ ꯆꯥꯔꯦ ꯍꯋꯥꯏ ꯉꯧꯔꯒ ꯆꯥꯔꯦ ꯆꯥꯛꯀ ꯇꯣꯠꯂꯒ ꯆꯥꯔꯦ ꯆꯥꯛ ꯑꯁꯥꯕꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯒ ꯏꯅꯃ ꯑꯗꯨꯃꯥꯏꯅ ꯏꯁꯩ ꯆꯥꯔꯦ ꯑꯝꯇ ꯉꯁꯤꯒꯤꯗꯤ ꯁꯛꯄꯤꯌꯣ ꯀꯅꯥꯅ ꯊꯣꯏꯕꯤꯁꯅꯥꯅ ꯀꯔꯤ ꯏꯁꯩ ꯁꯛꯂꯧꯒꯦ ꯊꯣꯏꯕꯤꯁꯤꯅ ꯍꯥꯏꯔꯛꯑꯣ ꯂꯩꯃꯆꯣꯟꯅ ꯀꯔꯤꯕ ꯗꯗꯥ ꯍꯧꯖꯤꯛ ꯖꯣꯀꯔ ꯑꯃꯗꯧꯔꯛꯑꯣ ꯑꯝꯇ ꯇꯧꯔꯛꯑꯣ ꯍꯥꯏꯔ ꯖꯣꯀꯔ ꯇꯧꯔ ꯖꯣꯀꯔꯁꯦ ꯀꯔꯤꯅꯣ ꯅꯪꯒꯤ ꯃ꯭ꯌꯨꯖꯤꯛꯇꯨꯅ ꯄꯤꯊꯔꯛꯑꯣꯅꯦ ꯃꯆꯤꯟ ꯃ꯭ꯌꯨꯖꯤꯛꯇꯣ ꯉꯥꯏꯈꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯗꯨꯗꯤ ꯏꯁꯩ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯣꯂꯤꯒꯤ ꯀꯩꯅꯣ ꯑꯃ ꯂꯩꯔꯝꯃꯦꯕ ꯈꯔꯁꯤꯅ ꯃꯥꯅ ꯈꯔ ꯁꯤꯡꯖꯤꯜꯂꯛꯎꯅꯦ ꯍꯧꯖꯤꯛ ꯕꯦꯡꯒꯣꯂꯤꯒꯤ ꯀꯩꯅꯣ ꯑꯃ ꯑꯩ ꯂꯩꯔꯝꯃꯦꯕ ꯈꯔ ꯆꯠꯊꯧꯔꯥ ꯑꯦꯛꯇꯥꯔ ꯍꯥꯏꯅ ꯑꯦꯛꯇꯥꯔ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯣꯡꯅꯕꯒꯤꯀꯣ ꯇꯨꯝꯕ ꯇꯤꯡ ꯃꯆꯥ ꯇꯤꯡ ꯇꯤꯡ ꯍꯥꯏꯅ ꯃꯣꯏꯒꯤ ꯋꯥꯔꯤ ꯑꯗꯨ ꯍꯥꯏꯅ ꯇꯧꯔꯒ एक बार विदाई देओ माँ गोरिया से ꯀꯥꯔꯟꯗꯤ कई लमदगी नजर ꯊꯣꯏꯕꯤꯁꯅꯥ ꯏꯁꯩ ꯑꯝꯇ ꯁꯛꯄꯤꯔꯣ ꯂꯩꯃꯇꯣꯟꯅ ꯀꯩꯕ ꯁꯅꯥꯃꯆꯥ ꯂꯧꯀ꯭ꯔꯥꯝꯅ ꯗꯗꯥꯒ ꯏꯇꯩꯃꯒꯁꯦ ꯀꯔꯤ ꯇꯧꯅꯕ ꯅꯪ ꯂꯝꯗꯒꯤꯅꯣ ꯅꯈꯨꯠꯇꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗꯒꯤꯅꯦ ꯁꯅꯥꯕꯤ ꯇꯨꯝꯈ꯭ꯔꯆꯣ ꯑꯩ ꯁꯥꯎꯔꯛꯇꯣꯔꯦ ꯖꯣꯏ ꯁꯤꯡꯅ ꯌꯦꯁ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯅꯨꯡꯁꯤꯅꯕ ꯍꯩꯔꯨꯅꯨ ꯏꯇꯥ ꯁꯛꯂꯣ ꯅꯨꯡꯁꯤꯅꯕ ꯍꯩꯔꯨꯅꯨ ꯏꯇꯥ ꯑꯖꯤꯇꯥ ꯂꯨꯒ꯭ꯔꯝ ꯗꯗꯥ ꯅꯪꯅ ꯂꯥꯞꯅ ꯀꯥꯏꯅꯔꯒ ꯇꯥꯝꯅ ꯂꯩꯔꯒ ꯍꯥꯏꯕ ꯋꯥꯕꯅꯤ ꯅꯨꯡꯁꯤꯅꯕ ꯎꯃꯥꯀꯥꯟꯇ ꯍꯩꯔꯨꯅꯨ ꯑꯣꯖꯥ ꯀꯣꯛ ꯏꯇꯥ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯣꯖꯥꯒꯤ ꯀꯥꯏꯅꯔꯒ ꯆꯦꯅꯦꯜꯁꯦ ꯑꯗꯣ ꯑꯣꯖꯥ ꯋꯥꯕꯅꯤ ꯇꯨꯞꯄꯤ ꯎꯞꯄꯤꯗꯣ ꯌꯥꯝꯅ ꯏꯪꯕ꯭ꯔꯣ ꯍꯧꯖꯤꯛ ꯇꯨꯝꯗꯅꯕ ꯑꯩꯁꯨ ꯁꯨꯇꯤ ꯂꯥꯛꯑꯦ ꯃꯪꯕꯅꯤ ꯇꯨꯔ ꯅꯨꯡꯁꯤ ꯇꯧꯔꯤ ꯋꯥꯈꯜꯗ ꯁꯨꯇꯤ ꯂꯥꯛꯀꯦ ꯇꯧꯔꯤ ꯑꯗꯨꯅꯅꯤ ꯉꯥꯎꯕꯅꯤ ꯑꯣ ꯅꯨꯡꯁꯤꯅꯕ ꯍꯩꯔꯨꯅꯨ ꯏꯇꯥ ꯑꯝꯇꯗꯤ ꯄꯨꯟꯁꯤꯅ ꯑꯣꯖꯥ ꯀꯨꯏꯔꯦ ꯄꯨꯟꯗꯕ ꯀꯥꯏꯅꯔꯒ ꯅ꯭ꯌꯨ ꯏꯌꯥꯔꯒ ꯋꯥꯕꯅꯤ ꯂꯥꯛꯄꯁꯤ ꯑꯝꯇ ꯄꯨꯟꯁꯤꯗꯅ ꯅꯨꯡꯁꯤ ꯁꯅꯥꯃꯆꯥ ꯂꯧꯀ꯭ꯔꯥꯝꯅ ꯃꯥꯒꯤ ꯗꯗꯥꯒ ꯏꯇꯩꯃꯒꯁꯦ ꯀꯔꯤ ꯋꯥꯈꯜꯗ ꯂꯝꯗꯒꯤꯅꯣ ꯑꯩꯈꯣꯏꯁꯦ ꯀꯁꯥꯔꯗꯒꯤꯅꯦ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯕꯅꯤ ꯅꯨꯡꯁꯤꯅ ꯀꯥꯏꯅꯔ ꯂꯥꯞꯅ ꯃꯇꯝꯗꯗꯤ ꯇꯝꯅꯔꯒꯅ ꯅꯨꯡꯁꯤ ꯊꯥꯕꯜ ꯐꯔ ꯑꯍꯤꯡꯗ ꯑꯆꯤꯛꯄ ꯊꯤꯕꯅꯤ ꯀꯥꯎꯒꯅꯨ ꯊꯥꯕꯜ ꯐꯔ ꯑꯍꯤꯡꯗ ꯑꯆꯤꯛꯄ ꯊꯤꯕꯅꯤ ꯀꯥꯎꯒꯅꯨ ꯅꯨꯡꯁꯤꯅꯕ ꯍꯩꯔꯨꯅꯨ ꯏꯇꯥ ꯀꯥꯏꯅꯔꯒ ꯋꯥꯕꯅꯤ ꯌꯥꯔꯕ ꯊꯣꯏꯕꯤꯁꯅꯥ ꯄꯦꯜꯂꯕꯣ ꯏꯁꯩꯁꯦꯅ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯄꯦꯜꯂꯕ꯭ꯔꯥ ꯍꯥꯏꯕ ꯏꯁꯩꯁꯦ ꯑꯁꯤꯒꯤ ꯏꯁꯩꯁꯦ ꯀꯥꯏꯅꯔꯕ ꯃꯇꯨꯡꯗ ꯁꯛꯄ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤꯀꯣ ꯔꯣꯃꯤꯇꯥꯅꯒ ꯋꯥ ꯌꯥꯝ ꯐꯖꯩꯌꯦ ꯅꯆꯦꯁꯨ ꯍꯥꯟꯅ ꯇꯥꯔꯛꯑꯦ ꯌꯥꯝꯅ ꯅꯆꯦ ꯅꯠꯇꯦ ꯅꯅꯝꯃꯁꯨ ꯌꯥꯝ ꯇꯥꯔꯛꯑꯦ ꯍꯥꯟꯅ ꯌꯥꯝ ꯇꯥꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤ ꯏꯁꯩꯁꯦ ꯂꯥꯞꯅ ꯇꯝꯅꯔꯒ ꯋꯥ 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 ꯍꯦꯂꯤ ꯋꯥ ꯋꯥ ꯅꯨꯡꯁꯤꯕ ꯋꯥ ꯋꯥ ꯏꯁꯩ ꯃꯈꯥꯗꯤ ꯐꯥꯗꯦ ꯀꯨꯏꯅ ꯀꯨꯏꯅ ꯎꯅꯗ꯭ꯔꯒ ꯎꯅꯗ꯭ꯔꯒꯅ ꯍꯦꯂꯤ ꯅꯤꯡꯁꯤꯡꯕ ꯋꯥ ꯍꯥꯏꯔ ꯐꯖꯕ ꯁꯤ ꯌꯥꯝ ꯂꯩꯕꯅꯤꯀꯣ ꯈꯥꯏꯗꯦꯝ ꯁꯪꯒꯤꯇꯅ ꯍꯥꯏ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯆꯥꯔꯦ ꯏꯟꯖꯥꯡꯅꯣ ꯆꯥꯔꯦ ꯉꯁꯤꯗꯣ ꯀꯣꯂꯤ ꯍꯋꯥꯏ ꯏꯁꯩ ꯉꯧꯕ ꯌꯥꯝ ꯆꯥꯔꯦ ꯇꯥꯏ ꯃꯤ ꯅꯨꯄꯥ ꯀꯥꯏꯅꯕꯗ ꯏꯁꯩ ꯌꯥꯝ ꯇꯥꯔꯤ ꯃꯤ ꯅꯨꯄꯥ ꯀꯥꯏꯅꯕꯗ ꯍꯥꯏ ꯃꯥ ꯔꯣꯃꯤꯇꯥ ꯑꯗꯨꯅꯦ ꯏꯁꯩꯁꯦ ꯀꯥꯏꯅꯕꯒꯤ ꯏꯁꯩꯅ ꯍꯦꯟꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯗꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯏꯁꯩ ꯌꯥꯝ ꯇꯥꯏꯌꯦ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯏ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩꯕ ꯂꯩꯔꯝꯃꯦ ꯑꯩꯒꯤꯁꯨ ꯀꯃꯦꯟ ꯂꯩꯇ꯭ꯔꯕꯣ ꯂꯩꯔꯝꯃꯦ ꯃꯌꯥꯝ ꯂꯥꯏꯛ ꯑꯩꯒꯤꯁꯨ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯃꯇꯝ ꯑꯃꯗ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨꯀꯣ ꯊꯋꯥꯏꯗꯒꯤꯁꯨ ꯉꯁꯤꯒꯤ ꯑꯦꯜꯕꯤꯁꯦ ꯈꯔ ꯁ꯭ꯂꯣ ꯑꯣꯏꯕ꯭ꯔꯥ ꯎꯝ ꯃꯤ ꯌꯥꯝ ꯇꯧꯋꯦ ꯉꯁꯤꯁꯦ
ꯉꯁꯤ ꯌꯥꯝ ꯊꯥꯔꯤꯌꯦ ꯃꯤ ꯑꯗꯨꯅ ꯃꯤ ꯈꯔ ꯋꯥꯠꯂꯦ anyway ꯑꯗꯨꯅ ꯂꯥꯛꯄꯤꯔꯤꯕ ꯑꯩꯒꯤ LBꯗ ꯍꯧꯖꯤꯛ ꯖꯣꯏꯟ ꯇꯧꯅ ꯂꯩꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯁꯤ ꯃꯇꯝ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯄꯣꯊꯥꯐꯝ ꯁꯞꯄꯣꯔꯠ ꯆꯠꯈ꯭ꯔ ꯇꯧꯕꯤꯌꯨ ꯃꯥꯜꯂꯦ ꯂꯥꯛꯑꯝꯃꯒ ꯄꯣꯠꯁꯝꯕꯝꯗꯣ ꯃꯥ ꯀꯩꯅꯣ ꯀꯅꯥꯅꯣ ꯀꯩꯅꯣ ꯇꯧꯅꯦ ꯍꯥꯏꯔꯒ ꯀꯔꯤꯝ ꯍꯥꯏꯔꯝꯗꯦ ꯗꯥꯏꯠꯇ ꯑꯗꯨꯝ ꯍꯥꯏꯔꯨꯅꯨ ꯑꯗꯨ ꯗꯥꯏꯠ ꯍꯥꯏꯅꯤꯡꯗꯕꯩ ꯍꯥꯏꯕꯅꯤ لا 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 ꯗꯗꯥ ꯅꯨꯄꯤꯒꯤ ꯃꯈꯣꯟꯗ ꯁꯔꯨꯛ ꯑꯩ ꯅꯨꯄꯤ ꯃꯈꯣꯟ ꯁꯛꯂꯛꯑꯣꯏꯅꯦ ꯑꯩ ꯈꯣꯟꯗꯥꯁꯤꯒ ꯇꯥꯍꯧꯔꯦ ꯀꯅꯥꯒꯤꯅꯣ ꯁꯝꯖꯤꯒꯤ ꯒꯨꯂꯥꯞ ꯁꯝꯖꯤꯒꯤ ꯒꯨꯂꯥꯞ ꯃꯇꯝꯗ ꯑꯩ ꯃꯥ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩ ꯁꯛꯄꯒ ꯉꯝꯖꯗꯦꯀꯣ ꯅꯨꯄꯤ ꯃꯈꯣꯟ ꯁꯥꯕ꯭ꯔꯥ ꯈꯅꯥꯎ ꯆꯪꯉꯤꯗ ꯑꯩꯁꯦ ꯅꯪ ꯇ꯭ꯔꯥꯏ ꯇꯧ ꯅꯪ ꯇ꯭ꯔꯥꯏ ꯇꯧꯕꯗꯤ ꯌꯥꯏꯅꯗ ꯅꯨꯄꯤ ꯃꯈꯣꯟꯗ ꯂꯩꯔꯝꯃꯤ ꯑꯩꯒꯤꯁꯨ ꯂꯩꯔꯝꯃꯤ ꯍꯥꯃꯦꯡ ꯈꯣꯡ ꯃꯥꯜꯂꯤ ꯑꯗꯩꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯐꯖꯩꯌꯦ ꯑꯩꯁꯦ ꯌꯥꯝꯅ ꯏꯁꯩ ꯐꯖꯩꯌꯦ ꯑꯣꯏꯗꯣꯏꯅꯤ ꯏꯁꯩ ꯑꯣꯏꯗꯣꯏꯅꯤ ꯏꯁꯩ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯊꯦꯡꯛ ꯌꯨ ꯃꯆ ꯊꯦꯡꯛ ꯌꯨ ꯁꯟꯇꯣꯅꯥꯁꯤꯡ ꯌꯥꯝ ꯐꯖꯩꯌꯦ ꯆꯦ ꯏꯁꯩꯁꯦ ꯏꯕꯥꯏꯁꯦ ꯀꯣꯃꯦꯗꯤ ꯈꯔ ꯇꯧꯍꯜꯂꯛꯑꯣ ꯍꯣꯏ ꯇꯧꯔꯛꯀꯦ ꯔꯣꯃꯤꯗꯥꯟ ꯆꯦꯒ ꯏꯕꯥꯏꯒ ꯑꯅꯧꯕ ꯂꯩꯆꯤꯜꯅ ꯁꯛꯂꯧꯅꯦ ꯑꯅꯧꯕ ꯂꯩꯆꯤꯜ ꯑꯉꯧꯕ ꯂꯩꯆꯤꯜ ꯍꯥꯏꯕ ꯂꯩꯗꯤ ꯖꯣꯟꯁꯟꯅ ꯀꯩꯒꯤꯅꯣ ꯉꯁꯤꯁꯦ ꯁꯥꯎꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯄ꯭ꯔꯦꯛ ꯁꯧꯋꯦ ꯀꯩꯒꯤꯅꯣ ꯁꯥꯎꯟ ꯅꯨꯡꯉꯥꯏꯇꯦꯔꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯕꯨ ꯇꯥꯔꯤ ꯂꯩꯃꯆꯣꯟ ꯅꯣꯛꯊꯈ꯭ꯔꯦ ꯀꯨꯝꯃꯟ ꯌꯦꯁ ꯁꯂꯥꯏꯁꯦ ꯐꯠꯇꯦꯀꯣ ꯂꯥꯞꯅꯍꯜꯂꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯏꯗꯣꯅꯦ ꯗꯗꯥ ꯏꯇꯩꯃ ꯅꯨꯄꯤꯗ ꯅꯨꯡꯁꯤ ꯐꯥꯗꯦꯅꯦ ꯐꯖꯅ ꯍꯥꯏꯕ ꯗꯗꯥ ꯏꯇꯩꯃ ꯅꯨꯄꯤꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯆꯤ ꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯁꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯗꯣ ꯑꯣ ꯗꯗꯥ ꯏꯇꯩꯃ ꯅꯨꯄꯤꯗ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯅꯝꯇ ꯍꯥꯏꯔꯣꯗꯅꯦ ꯅꯪꯉꯣꯟꯗ ꯀꯃꯥꯏꯅ ꯍꯥꯏꯒꯦ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯃꯣꯏꯁꯨ ꯈꯪꯖꯔꯦꯗꯅ ꯅꯪ ꯃꯤꯡꯗꯣ ꯀꯔꯤ ꯍꯥꯏꯕ ꯑꯗꯨꯒ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅꯦ ꯁꯣꯝꯒꯤ ꯈꯪꯅꯕ ꯃꯤꯒ ꯂꯩꯕ꯭ꯔꯣ ꯀꯩꯒꯤꯅꯣ ꯅꯠꯇꯦ ꯈꯪꯅꯕ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯁꯦ ꯉꯔꯥꯡꯇ ꯅꯨꯄꯤ ꯑꯃ ꯀꯥꯏꯅꯕꯒꯤ ꯊꯃꯣꯏꯁꯦ ꯄꯨꯛ ꯆꯥꯛꯅ ꯂꯩꯔꯦ ꯅꯪꯅ ꯃꯦꯟꯁꯤꯟꯒꯦ ꯇꯧꯕꯅꯤ ꯑꯗꯨꯗꯤ ꯑꯩꯁꯦ ꯐꯤꯂꯤꯡꯅ ꯕ꯭ꯂꯦꯁ ꯇꯥꯗꯣꯔꯤꯕ꯭ꯔꯣ ꯌꯦꯁ ꯑꯗꯨꯗꯤ ꯑꯩꯁꯦ ꯄꯥꯝꯖꯗꯕꯗꯣ ꯃꯤꯒꯤ ꯊꯃꯣꯏ ꯑꯍꯥꯡꯕ ꯃꯦꯟꯕ ꯄꯨꯖꯥ ꯍꯩꯖꯗꯕꯗꯣ ꯅꯨꯡꯁꯤꯕꯤ ꯑꯗꯩ ꯃꯤꯊꯨꯟꯅ ꯀꯔꯤꯕ ꯇꯦꯡꯂꯧ ꯊꯦꯡꯂꯕ ꯑꯍꯤꯡ ꯇꯥꯡꯂꯧ ꯍꯥꯏꯕ ꯇꯥꯡꯂꯧ ꯊꯦꯡꯂꯕ ꯑꯍꯤꯡ ꯃꯃꯩꯗ ꯏꯁꯩ ꯐꯥꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯁꯦ ꯄꯨꯖꯥ ꯅꯨꯡꯁꯤꯕꯤ ꯖꯣꯏꯁꯤꯅ ꯒꯨꯗ ꯅꯥꯏꯠ ꯅꯦꯅꯥ ꯖꯩ ꯁ꯭ꯔꯤꯔꯥꯝ ꯖꯩ ꯁ꯭ꯔꯤꯔꯥꯝ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯆꯤꯆꯧ ꯁꯃꯔꯄꯝ ꯁ꯭ꯋꯤꯠ ꯕꯦꯗꯅꯥꯅ ꯗ꯭ꯔꯤꯝ ꯀꯩꯕ ꯗꯗꯥ ꯏꯅꯃ ꯅꯣꯏꯒꯤ ꯆꯥꯛꯀꯧꯕ ꯆꯒꯦꯝ ꯄꯣꯝꯕꯒ ꯆꯥꯅꯤꯡꯉꯦ ꯊꯥꯕꯤꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯅꯤꯕꯣ ꯅꯆꯟ ꯅꯨꯡꯁꯤꯔꯗꯤ ꯊꯥꯕꯤꯔꯛꯑꯣ ꯁꯃꯔꯄꯝ ꯕꯦꯗꯅꯥꯁꯦ ꯀꯥꯏꯋꯥꯏꯗ ꯑꯣꯏꯗꯣꯏꯅꯣ ꯏꯝꯐꯥꯜꯒꯤ ꯑꯣꯏꯗꯣꯏꯔꯥ ꯑꯅꯤꯇꯥ ꯂꯣꯡꯖꯝꯅꯒ ꯑꯅꯨ ꯏꯁꯩ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯛ ꯌꯨ ꯄꯨꯖꯥꯅ ꯈꯨꯃꯟ ꯄꯥꯝꯃꯨꯕ ꯑꯗꯩꯗꯤ ꯌꯨ ꯒꯥꯏꯁ ꯁ꯭ꯄꯤꯛ ꯏꯪꯂꯤꯁ ꯑꯗꯩꯗꯤ ꯑꯔꯨꯅꯥ ꯋꯥꯌꯦꯡꯕꯝꯅ ꯚꯦꯔꯤ ꯅꯥꯏꯁ ꯐꯦꯃꯤꯂꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯈꯨꯃꯟꯅ ꯄꯨꯖꯥ ꯅꯪ ꯉꯁꯤ ꯉꯁꯥꯏ ꯀꯥꯏ ꯃꯥꯡꯉꯨꯒꯦ ꯂꯩꯃꯆꯣꯟꯅ ꯆꯦ ꯕꯨꯁꯨ ꯅꯨꯄꯥꯒꯤ ꯃꯈꯣꯟ ꯁꯛꯂꯛꯑꯣ ꯇꯨ ꯏꯁꯩꯠꯂꯛꯀꯦꯅꯦ ꯏꯄꯥ ꯃꯈꯣꯟꯗ ꯇꯥꯍꯧꯔꯦ ꯀꯅꯥꯒꯤꯅꯣ ꯁꯝꯖꯤꯒꯤ ꯒꯨꯂꯥꯞ ꯁꯝꯖꯤꯒꯤ ꯒꯨꯂꯥꯞ ꯇꯥꯍꯧꯔꯦ ꯀꯅꯥꯒꯤꯅꯣ ꯁꯝꯖꯤꯒꯤ ꯒꯨꯂꯥꯞ ꯃꯃꯥꯜꯂꯤꯅꯦ ꯁꯝꯖꯤꯒꯤ ꯀꯩꯅꯣ ꯆꯞꯈ꯭ꯔꯦ ꯀꯩꯅꯣ ꯌꯥꯎꯔꯝꯃꯦ ꯏꯁꯩ ꯃꯔꯛꯇ ꯐꯧ ꯌꯥꯎꯔꯝꯃꯦ ꯁꯤꯔꯦꯃꯤꯗ ꯇꯥꯍꯧꯔꯦꯍꯦ ꯀꯅꯥꯒꯤꯅꯣ ꯁꯝꯖꯤꯒꯤ ꯒꯨꯂꯥꯞ ꯈꯨꯃꯟꯁꯤꯅꯅꯦ ꯑꯥꯏꯗꯤ 63 ꯄꯥꯏꯁꯤꯜꯂꯒ ꯃꯊꯣꯟꯗ ꯏꯕꯗ ꯑꯋꯥꯕ ꯑꯃꯅꯤ ꯁꯤꯁꯨ ꯅꯪꯅ ꯍꯥꯏꯗꯣꯛꯄꯤꯗꯅ ꯃꯤ ꯁꯤꯕ ꯇꯥꯔꯦꯅ
आजमाइरे masih LBC yang mall kayak gini. मैं जिस दिन भुला दूं Hi, welcome. तेरा प्यार दिल से Hi, welcome to वो my दिन guys. आखिरी हो Hi, welcome to guys my channel. Kemana itu, Pak? Dada Anjali. Hi channel, welcome to my guys. Hi channel, welcome to my guys. Lady Brobel na tunggiroi Anjali na kareba. Hang lagi ni ya. Anita na kareba Ajita na. Dada Ajita hai bane Anita na tidon ay yung sari Ajita kim tau le sorry Ajita hai bane ko. Dai Johnson na kay mapan naidraba atiyada palefam khangdana pairaba telanga haiba isai dom taso Amau tazaji ya si sei lema di. chona dada onabi dada hanubi gi makhon saklo Wakal giram tu. hanubi saklo hanubi wakhai gi hawak phom Pasal. oi ba no Oi, mina lekai bicara tare. hawak phom wakhai hawak phom oi ba no đây Wakal gi nong mata su. Nomata su kau bangam draba wakhali haurak pham wakhali haurak pham Misi lag tare le. Misi lobi. Lekai gi mila ni mi to je. Challe itu. ya kena kare kaka indom sa aigi baba jangan gil si Romitana si aigi family se mi kya lagi koi marita ne Koi family da koi mi mari kalai ko. Mari sidamu isa nupa di hostel lai gare. Aduna koi humta lai hujik se. samurai pamna bandana na pupu ko boyarani hai hoi leima chonna ke banok pada sikhi dore mayam punamak anu khuman gi elbi jawbi balak pa khoi mayamna akhoi ge anu khuman du support tawbiramu anu ba chahi gi anu khuman ga konana bungi thok tak tu support tawbiramu mayam Mayam ano ba tangbi ba chinaw sing bungi thok thagai na makha da pin tawraga thamiba hoi khuman channel se yaye koi dagi channel ni mayam support tabiu ko daidi thobisana na inama net se kya nuaite dugi ni sauba di okay e posabam lae mother in law Posabam. father in law loina lei lei kidrabo che leitre haiba yare aise akoigi ipandawna yokpanebako ado aidi ipa sakna ima sakna lermani do imandawna hana leigidre aduga ipandawna hana kona leigidabani do moina aise jokpani dana aidi ima ipa oiredana ko moigi macha leitaba haitare adona aigidi ima ipa do leitre puja tabe ne chapise kigina koi ne chapise loire jala tu kapsul Johnson nokpada puli paire he not saklawra not sini jam din achi se kari gi no mayam punya mag no bo kana no khara ji kausal yaw den he kari no he tawi mayam samai tabiu ba amtang share am tabiu ba hoji hoji ne shi wari se hoji LB pasam na ko ba da madone hoji LB tawri se mayam na amtang share tabiu koi imanaba gumba imanabi gumba egi relative ta ne khara share tabiu ba mi se khali e ba ko la I se do khatang jam khan ba gi share tabiu mayam please pasambam na yam nung si wari se adone pasambam kedone laibagga tamamdre kuina lemina bagi ko lema chona ke dada se full support to your channel thank you so much adai thobi sanana ke ba ina ma comment mangre thobi sana ina ma anung nung CB dada gi itin inaw kaya no ina mana mau kaya subino
ꯈꯣꯏꯗꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯆꯤꯟ ꯃꯧꯄꯥ 5ꯅꯦꯕꯀꯣ ꯑꯗꯨꯒ ꯅꯤꯄꯥ 3ꯅꯦ ꯑꯗꯨꯒ ꯅꯨꯄꯤꯅ 2 ꯑꯗꯨꯒ ꯑꯩꯅ ꯃꯧ ꯌꯥꯏꯃꯅꯦ ꯃꯧ ꯑꯇꯣꯝꯕꯤ ꯑꯩꯈꯣꯏ ꯑꯇꯣꯝꯕꯗꯨꯗꯤ ꯃꯧ ꯊꯤꯗ꯭ꯔꯤꯕꯀꯣ 마수 한테 뒤돌아보네. 아이는 뭐 왜이면네 되비스나. 더 나는 이제 너 방금 저보다 몽타인. 찾아봐라. 떠오르 까나기로 섬지기 굴랍 섬지기 굴랍. 아니 바로 걸어서 보자 가더라. 부다라. 우사우 두 말에. 더 까나기로. 그냥 너보다 미그라 꼭서려 와가 누워시면야 까임다 제자 뭐 아이 처는 거 꼬리 sana masalu grama dada itay manoy ani gi noy ani si ay gi da itay ma oy ramadi nungay ni sana macha kumana kapningi khalubada nang sum leiro kappaga nokpaga kaina rega khaina tu oy su ta de nang kuman nang ko tabi sana wow isay do set set forget away wow isay do kaya they wow isay do set forget away hai kasal live welcome kasal live oza khuman phagi matik ama tawbirao nene anu alla lauba malure kasal live welcome kasal live ai juda la la binate kasal live hojiki done nipa ma khoni se iba dai abia malayambana punsi isai sakna punsi isai sakna family torban da saklo punsi sida punsi te khangya ba punsi isai sakna aina family torban sida hi aina ondo salage ka moti biri chingna aina family letrin du da thi taba ngaiduna moti biri chingna aina family letrin du da thi taba ngaiduna pujana khuman kapkanu pakte nupa mande ko sana logram na dada itay ma good night phaniyam tau khamare tau khreme Ronita na Romila na kay iba se sosti puja da wari liba chatpa yarani makhol se male ayam like to biyo zarake wai jilim ano batang bida pa chinaw si dada ay isay sa do biyo mayam Ponsambam na oima ay sidore kasalay na oza kuman pagi amta wawa kasalay na o bhai maro mujhe maro dedi Ali Hussein na ka dawi gi isininaw kay ano akoy yamde akoy mga katani akoy mana pupiram se itum na ngay ore ate ngay di loy khaina gre dai di mithun na kay ba bora asang ba nga tauba bora asangba nga tauba asing baga kanana pangge bora asangba nga tauba ani magpami Bijon Kumar hi friend nungay na thank you nungay Bijon dai my now na hi che maya now welcome kasalay man 19 like thank you so much dai Bijata Rajkumari na kay hi che hello welcome nasay LB da lakpi bagi thank you so much ano ba chinaw sing ngasi na lakpa yauragadi aigi channel support to biyo kuman kay lan gino takpiu kay lam gino ro oja kuman kay lam gino haidora ako je sandam lekay gini thoi bisana ne inama kok jam chak sidore male Exxon sana hi nene hello Bijita Raskumayam nung siye thank you so much thank you mayam punya mak ngasigi LBC da lakpi ba khoi mayam nya ngasigi anu khuman nai ba chine ya chita khubi to na tok lang na subscribe tu ga gilaw na nam chen biya mo subscribe tu ga nam chen biya ma akoi ba wang ba thang piu nungai ba program yam tau thada ke mayam punya mo na ko bu ticket ama mong ta kakpi ra ga ko da tawang bu thak tam
kari hai ba no ai ma do na mayam pu na kong ji ga buju to bo jin kari hai ga da bo no hai ro jo bo no kai khang ja ho tre bayam do na yara ga ji anu khuman hai ba chin le ju da mayam na ne mi gi nang gi na na ta le ba mobile ga do pak ai mu la ga ni ki nam chen tan ne sa po de ta to bi ram ko mayam atai kari mo hai ga ni na ka han o salak pa ni ning ham na ka ing ba ni hare ki chana mayam pu na mag sa po to ba kaw ni ko Mira Majhina, hi for India, hi, thank you so much. Adugagidi kainona Punam Vidyana, che big fan, hi, thank you so much, Adugagidi Punam Vidyana, chak charabo che, hi, chak chare nang di charabo Vidya. Adugagidi X Johnson X na I am a kaiba Kuman Them, hi. Adugagidi kainona mithunna kay bora asba sang ba bora asaba haibane haiba bora asaba haibane haiba adugagidi amba kay mayang lambamna kay haiba kaka indomcha aigi ming paba heitrabo hai o amba haiba natra nangse amba haibi adogidi debita chanuna chegi number amta pibi uba hai debita aigi number se siga lb pibadi nungaira roi aduduna aigi fb na chango aigi fb da anuprada singha ane leibani aduga chango aduga changa ga gona friend request tawro aduga messenger da wai sanasi ko adogidi thobi sanana haiba ho pupu makhol sabiriba anu khuman amadi bungi thok tha ki subscriber ni hai adai ka sala na yam nuai khre waza na hai ke o thoi bi se na ai bi su to pe du chi ba nang chi na ne ina ke le ba din na khadai tu ka phob lau tha re ka du chi mo ke da ba ni bo nang ne ai Vijeta Rajkumari na hai ba yam mali hanuba Sonali na no pada Sonali no pada loi gare kada no ne na bu du bu kai jagla ge ni na bu du bu kai da ki thi ba ba bang de ne nang adumai taw baduna ni hai ba ai thona na lb tora ka mina dada la jaw du banu ai te nungai te hai na hai se kada no ne kanga ba ai se nungai ai hen ba dia so ba cha na bu du ba ne nu than na ma do na nu pi ko ba ka kha ba de karan na hai pasambam na khuman amani ni hanuba hai ka no khare khanga ai ba ka na du thai anu bi se na ai thi le ra ba ta hui so ba dang na kai ne ni pi nga ta ko ke tau ri ngai se dang na mu ka da ka ran tau thai le mu adagidi lemichona hai ba loire he haraga maya higat khare adagidi young artist na hai ba looking like a wow sign hai khare adai thank you adai punam vidya na chare kai mathel hauge hai roda kai mathel hawi no ko ga si koli wai angau ba chai Vijeta Rajkumari na che chak charabo chare Vijeta nang di charabo adai kasar live na hai ba sanam lakai hai se sanpur rom daro hai ko chingno la kai manak tane kasalai Bijon Kumar na hai ba itay ma akhoi friend do phubi nu ko ai ai bi jo ne mu ke jo ai bu hinga ke ta ha ki se kai ke no ne ai ne da aina kamai na phu doi do koi da ma na I puri ni ne aina ma puri na te ai mai pe ba ka na nu ne facebook che ka chu dagidi asmara lifestyle na hai ba che ai gi su channel leibane support to biramo hai acha screenshot lo ne asmara lifestyle okay lo screenshot lo hoge ko to nang ai gi channel le samai to ro asmara nang ai gi video ma khakta anobu video ma khakta nang comment piro thadar mo ko aduga idum support lo ke nang da adagidi leima devi na hi hello leima adai thebi sanana kai hai ba hojiki du di hojiki do an haraga nokre thebi sanana leima na hi hello leima re adagidi kala hoise pakini Resma Subhana game over and hare lemi chona kaya belai sabi ki makon sarago dada tamo anupama na nokre tamo taribo nambu kai noi bu risas loi krai sa ta trabo risas som ta han bi ro dana kai no nang le ngon de ko to na cha thong na lai ra kai khlabo kai noi nung sina ba puna ma mai mawa na hab da rei ni kai no net pek loi krai net pek to hab chalo ai bani ki dawra ki ai jo hayeng wai nang nak ta la ga ai seba pe na tau du ni ki dawra ki kai le sabina dumai ni pada haina bro ma ko ni pada ai di haire te hena ngon dumai na
ꯔꯤꯇꯥꯅ ꯀꯩ ꯍꯥꯏꯕ ꯍꯥꯏ ꯅꯦꯅꯦ ꯅꯣꯏꯒꯤ ꯕ꯭ꯂꯣꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏ ꯊꯦꯡꯛ ꯌꯨ so much ꯔꯤꯇꯥ ꯑꯗꯨꯒꯤꯗꯤ ꯑꯅꯨꯄꯃꯥꯅ ꯀꯩ ꯍꯥꯏꯕ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯌꯦ ꯑꯅꯨꯄꯃꯥ ꯑꯩꯈꯣꯏ ꯉꯁꯤ ꯀꯣꯂꯤ ꯍꯋꯥꯏꯗꯣ ꯐꯨꯠꯂꯒ ꯉꯧꯔꯒ ꯑꯗꯨꯃꯥꯏꯅ ꯆꯥꯛꯀ ꯆꯥꯔꯦ ꯕꯤꯖꯦꯇꯥꯅ ꯆꯥꯔꯦ ꯍꯥꯏꯌꯦ ꯑꯗꯒꯤ ꯂꯩꯃ ꯗꯦꯕꯤꯅ ꯁꯅꯥꯗꯤ ꯍꯥꯏꯌꯦ ꯁꯅꯥ ꯉꯁꯤ ꯂꯥꯛꯇ꯭ꯔꯦ ꯃꯥ ꯖꯣꯏꯟ ꯇꯧꯗ꯭ꯔꯦ ꯉꯁꯤꯁꯦ ꯃꯥ ꯌꯥꯝ ꯃꯥ ꯋꯥꯈ꯭ꯔꯦ ꯉꯁꯤ ꯌꯥꯝ ꯋꯥꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤ ꯋꯥꯈꯟꯁꯨ ꯅꯨꯡꯉꯥꯏꯔꯕ꯭ꯔꯥ ꯉꯁꯤ ꯑꯗꯒꯤꯗꯤ ꯑꯥꯂꯤ ꯑꯗꯨꯒꯤ ꯍꯨꯏꯁꯦꯟ ꯈꯥꯕꯥꯅ ꯆꯦꯅ ꯏꯁꯄꯦꯛ ꯎꯞꯄꯁꯤ ꯌꯥꯝꯅ ꯄꯛꯆꯩ ꯍꯥꯏ ꯊꯦꯡꯛ ꯌꯨ so much ꯑꯩ ꯉꯁꯤ ꯏꯁꯄꯦꯛ ꯎꯞꯄꯤꯁꯦ ꯀꯣꯃꯦꯟꯠꯁ ꯄꯥꯕꯗꯅꯦ ꯗꯥꯏꯔꯦꯛ ꯄꯥꯕꯗꯣ ꯃꯤ ꯌꯥꯝ ꯁꯣꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯏꯁꯄꯦꯛꯁꯦ ꯎꯞꯄꯒꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒꯤ ꯃꯌꯥꯝ ꯎꯞꯄꯅꯦ ꯃꯤ ꯇꯪꯈꯥꯏ ꯎꯔꯕ ꯁꯤꯅꯤ ꯃꯤ ꯑꯗꯒꯤꯗꯤ ꯇꯪꯈꯥꯏ ꯍꯥꯏꯁꯦ ꯒꯤꯠꯁꯣꯟꯅ ꯍꯥꯏ ꯍꯥꯏꯌꯦ ꯍꯦꯜꯂꯣ ꯒꯤꯠꯁꯣꯟ ꯑꯗꯒꯤꯗꯤ ꯕꯤꯖꯦꯇꯥꯅ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯆꯦ ꯍꯥꯏꯌꯦ ꯕꯤꯖꯦꯇꯥ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯀꯣꯂꯤ ꯍꯋꯥꯏꯗꯣ ꯐꯨꯠꯂꯒ ꯉꯧꯔꯒ ꯑꯗꯨꯒ ꯆꯥꯛꯀ ꯇꯣꯠꯂꯒ ꯆꯥꯔꯦ ꯑꯗꯩ ꯀꯔꯟꯅ ꯍꯥꯏꯕ ꯌꯥꯝ ꯍꯩ ꯍꯥ 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 ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯂꯩꯃꯤꯆꯣꯟꯅ ꯅꯣꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯩ ꯑꯁꯃꯥꯅ ꯀꯩ ꯍꯥꯏꯕ ꯑꯁꯃꯔꯥꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯑꯩ ꯆꯦꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯒ ꯗꯗꯥꯕꯨ ꯈꯨꯖꯤ ꯑꯃꯇꯪ ꯁꯥꯍꯟꯅꯤꯡꯉꯦ ꯁꯥꯍꯟꯒꯦ ꯈꯜꯂꯤꯅꯤ ꯌꯥꯝ ꯐꯖꯩꯌꯦ ꯍꯥꯏꯌꯦ ꯍꯣꯏ ꯑꯁꯃꯔꯥ ꯁꯥꯁꯤꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯣ ꯅꯪ ꯑꯩꯉꯣꯟꯗ ꯀꯣꯃꯦꯟꯠꯁ ꯄꯤꯔꯛꯑꯣ ꯑꯩ ꯅꯪꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯁꯥꯁꯤ ꯈꯨꯖꯤꯁꯨꯀꯣ ꯃꯌꯥꯅꯥꯎꯅ ꯆꯦꯒꯤ FB ꯀꯔꯤ ꯍꯥꯏꯅ ꯍꯥꯡꯒꯦ ꯊꯤꯕ ꯐꯪꯗꯦ ꯍꯥꯏꯌꯦ ꯃꯌꯥꯅꯥꯎ ꯑꯩꯒꯤꯅꯦ FBꯗꯅꯦ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍ ꯍꯥꯏꯅ ꯂꯩꯕꯅꯤ ꯁ꯭ꯄꯦꯂꯤꯡ ꯍꯥꯏꯔꯛꯀꯦꯀꯣ ꯁꯣꯏꯕꯁꯨ ꯌꯥꯏ ANUPRADA ꯍꯥꯏꯅ ꯂꯩꯔꯦꯅ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯒ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯇꯧꯁꯟꯕꯤꯔꯛꯑꯣꯕꯀꯣ ꯍꯜꯂꯣ ꯒꯥꯏꯁ ꯑꯗꯩ ꯀꯩꯗꯧꯔꯦ ꯀꯃꯦꯟ ꯊꯥꯗꯕꯤꯔꯛꯇ꯭ꯔꯦ ꯀꯁꯥꯔ ꯀꯃꯦꯟ ꯊꯥꯗꯕꯤꯔꯛꯑꯣ ꯂꯥꯏꯚꯅ ꯀꯃꯦꯟ ꯊꯥꯗꯔꯛꯎꯅꯦ ꯀꯁꯥꯔ ꯂꯥꯏꯚꯅ ꯑꯣꯖꯥ ꯅꯣꯡꯃ ꯐꯪꯅꯕꯒꯤ ꯇꯟꯖꯥ ꯑꯩꯅ ꯄꯤꯕꯤꯕ ꯁꯥꯎꯔꯛꯄꯅ ꯑꯩꯒꯤ ꯃꯆꯤꯟ ꯃꯈꯣꯡ ꯌꯥꯒꯗ꯭ꯔꯥ ꯑꯣꯖꯥ ꯇꯦꯂꯦꯟꯄꯨ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏ ꯀꯁꯥꯔ ꯂꯥꯏꯚꯅ ꯅꯣꯡꯃꯇꯪ ꯐꯪꯅꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯀꯁꯥꯔ ꯍꯥꯏꯅꯤꯡꯉꯦ ꯂꯥꯏꯚ ꯅꯪ ꯀꯁꯥꯔꯒꯤ ꯂꯥꯏꯚꯅꯤꯅ ꯅꯪꯁꯦ ꯑꯩꯅ ꯐꯪꯅꯒꯦꯅ ꯈꯟꯕꯁꯦ ꯀꯨꯏꯔꯕꯅꯤ ꯊꯃꯣꯏꯁꯤꯅ ꯗꯪ ꯐꯣꯡꯗꯣꯛꯄ ꯉꯝꯗꯅ ꯂꯩꯕꯅꯤ ꯁꯣꯏꯅ ꯎꯅꯁꯤ ꯑꯩꯈꯣꯏꯅ ꯎꯅꯔꯒ ꯈ꯭ꯋꯥꯅꯤ ꯔꯣꯁꯒꯨꯂꯥ ꯑꯃꯗꯅ ꯇꯪꯈꯥꯏ ꯆꯥꯃꯤꯟꯅꯔꯒ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯁꯥꯟꯅꯃꯤꯟꯅ ꯔꯣꯁꯒꯨꯂꯥꯗꯣ ꯑꯃꯈꯛꯇꯪ ꯂꯧꯔꯅꯤꯅ ꯇꯪꯈꯥꯏ ꯑꯃ ꯆꯥꯔ ꯇꯪꯈꯥꯏ ꯑꯃ ꯆꯥꯔꯒ ꯑꯣ ꯅꯨꯡꯁꯤꯅꯕꯩ ꯆꯥꯡꯗꯣ ꯅꯨꯡꯁꯤꯅꯕꯒꯤ ꯆꯥꯡꯗꯣ ꯆꯥꯃꯤꯟꯅꯕ ꯊꯨꯅ ꯂꯣꯏꯕꯅꯤ ꯁꯨꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯕꯅꯤ ꯃꯗꯨꯗꯤ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯑꯗꯒꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯏꯅꯝꯃ ꯏꯁꯩ ꯁꯛꯁꯦ ꯍꯥꯏꯌꯦ ꯊꯣꯏꯕꯤ ꯁꯅꯥ ꯏꯁꯩ ꯈꯜꯂꯛꯑꯣ ꯁꯛꯇꯔꯛꯀꯦ ꯊꯣꯏꯕꯤꯁꯅꯥ ꯏꯁꯩ ꯍꯧꯖꯤꯛ ꯍꯅꯨꯕꯩ ꯃꯈꯣꯟꯗ ꯑꯗꯩ ꯕꯤꯖꯣꯟ ꯀꯨꯃꯥꯔꯅ ꯑꯩꯈꯣꯏ ꯐ꯭ꯔꯦꯟꯗꯣ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯆꯝꯖꯕꯅꯤ ꯏꯇꯩꯃꯗꯗꯤ ꯑꯃꯨꯛ ꯐꯥꯎꯗꯤ ꯐꯨꯔꯝꯃꯣꯏꯗ ꯍꯥꯏ ꯗꯥ ꯕꯤꯖꯣꯟ ꯐꯨꯏ ꯃꯥꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯦ ꯑꯩꯉꯣꯟꯗ ꯐꯨꯔꯤꯕ ꯅꯪ ꯐꯨꯗ꯭ꯔꯥ ꯍꯥꯏꯌꯣ ꯑꯩꯉꯣꯟꯗ ꯐꯨꯗ꯭ꯔꯥ ꯗꯥ ꯕꯤꯖꯣꯟ ꯃꯥꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯦ ꯐꯨꯔꯤꯕ ꯑꯩꯈꯣꯏꯁꯨꯅꯦ ꯃꯤ ꯃꯌꯥꯝꯅꯦ ꯃꯃꯥꯡꯗ ꯐꯕ ꯁꯥꯔꯤꯅꯤ ꯃꯥꯁꯦ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯀꯥꯎꯊꯣꯛꯅꯅꯦ ꯃꯈꯖꯥꯏꯁꯦ ꯄꯣꯞ ꯂꯧ ꯊꯥꯔꯨꯔꯦ ꯑꯩꯅ ꯅꯨꯡꯁꯤꯅ ꯄꯣꯞ ꯂꯧ ꯊꯥꯔꯦ चंदन कुमार ना आप कहाँ से हो जी हम लोग असम से हैं भैया मेरे लाइव पे नए आए हो तो मेरे चैनल को सपोर्ट कीजिए प्लीज अदुगदी लेमा देवीना कई हाइबा मुबांग प्लीज हाइबा लेमा को तौरके लेमा मुबांग तौरकनी को ꯈꯤꯇꯪ ꯍꯥꯏꯕꯗ मुबांगदी ꯈꯪꯕ खोई सुम तौरकनीबा अदई सोनालीना हाइबा चे इसे सकसे तानिंगे हाय कैसे सकलोगे सोनाली हाइरोने अइना फाबा ओरदी सुम सकलगे हाइरोने थोइबी सना माइबमना दादा नंग लाइक तमु आई तादे दादा नंग कई हाइनो सप्तरादो सब ओ दादा नंग सप्तरादो कयामी तौरक कय हाइनो खंगदे काइदो तौरक थोइबी सना माइबन हाइदे खंगदरे दादा सप्तरादो क्या मी तौरकनो की मी तौरकनो हाइबा मणिपुरगी वाहै वतासे अइना खतंग हाइदी कयासे खतंग ngam सप्तरादो तौरकनो की ꯅꯪꯗꯤ हाइबा ꯃꯅꯤꯄꯨꯔꯗ ꯂꯩꯔꯛꯄꯅꯤꯅ ꯈꯪꯉꯤꯗꯅ ꯗꯒꯤꯗꯤ ꯔꯣꯅꯥꯜꯗꯣꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯅꯪ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯑꯩꯈꯣꯏꯁꯦ ꯀꯁꯥꯔꯒꯤꯅꯦ ꯔꯣꯅꯥꯜꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯅꯧꯅ ꯂꯥꯛꯄ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣꯀꯣ ꯑꯗꯒꯤꯗꯤ ꯕꯤꯖꯦꯇꯥ ꯔꯥꯖꯀꯨꯃꯥꯔꯤꯅ ꯀꯩ ꯂꯝꯅꯣ ꯆꯦꯁꯦ ꯑꯩꯒꯤꯗꯤ ꯅꯤꯡꯊꯧ ꯈꯣꯡꯅꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏꯗꯤ ꯀꯁꯥꯔꯗꯒꯤꯅꯦ ꯕꯤꯖꯦꯇꯥ ꯀꯁꯥꯔꯗꯒꯤꯅꯦꯀꯣ ꯑꯩꯈꯣꯏꯗꯤ
ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯁꯒꯨ ꯗꯗꯥ ꯍꯥꯏꯌꯦ ꯑꯗꯩ ꯎꯃꯥꯀꯥꯟꯇ ꯁꯤꯡꯍꯅ ꯑꯣꯖꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯆꯦꯅꯦꯜ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯖꯥꯒꯤ ꯇꯨꯄꯤꯗꯣ ꯌꯥꯝꯅ ꯏꯪꯕꯔꯣ ꯑꯩꯁꯨ ꯌꯨꯝꯗ ꯂꯥꯛꯀꯦ ꯇꯧꯔꯤ ꯎꯅꯗꯕ ꯀꯨꯏꯔꯦ ꯅꯣꯡꯃ ꯎꯅꯁꯤ ꯑꯣꯖꯥ ꯅꯨꯡꯉꯥꯏꯕ ꯐꯅꯤ ꯚꯤꯗꯤꯑꯣ ꯍꯥꯞꯂꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ओके ꯑꯗꯒꯤꯗꯤ खोइरा ꯑꯗꯒꯤꯗꯤ ꯀꯔꯟꯅ ꯀꯩ ꯍꯥꯏꯕ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯆꯦ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯀꯣꯂꯤ ꯍꯋꯥꯏꯗꯣ ꯐꯨꯠꯂꯒ ꯉꯧꯔꯒ ꯑꯗꯨꯒ ꯆꯥꯛꯀ ꯇꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯆꯥꯔꯦ ꯂꯩꯃꯤꯆꯣꯟꯅ ꯍꯥꯏꯕ ꯆꯦ ꯅꯪꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯗꯣ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯌꯨ ꯆꯦ ꯍꯥꯏ ꯀꯣꯃꯦꯟꯇ फेसबुक अकाउंट अनुप्रदा सिंह इन लेबने ꯁ꯭ꯄꯦꯂꯤꯡꯗꯣ ꯁꯨꯃꯥꯏꯅ ꯏꯌꯣꯕꯀꯣ ANU ꯑꯅꯨ PRADA ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯏꯌꯨꯗꯣꯀꯣ ꯑꯗꯨꯃꯥꯏꯅ ꯏꯕꯗ ꯑꯗꯨꯝ ꯊꯣꯛꯂꯛꯇꯣꯔꯕꯅꯦ ꯑꯩꯁꯦ ꯃꯌꯥ ꯍꯤꯒꯠꯂꯒ ꯅꯣꯛꯑꯒ ꯂꯩꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯗꯥ ꯈꯣꯏꯕꯥꯅꯤꯁꯨ ꯌꯥꯎꯕꯅꯦ ꯑꯗꯩꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯥꯏꯕ अचिक ꯍꯩꯃꯥ अहिंदा पोपलाव ꯄꯣꯞ ꯂꯥꯎ थाब नतबा ꯊꯥꯔꯤꯔꯣ ꯁꯦꯠ ꯂꯥꯎꯅ ꯅꯠꯇꯕ ꯑꯗꯨꯗꯩ ꯕꯤꯇꯥꯅ ꯍꯥꯏꯕ ꯏꯆꯦꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯗꯣ ꯀꯔꯤ ꯍꯥꯏꯕ अनुप्रदा सिंह आइबने ꯑꯗꯒꯤꯗꯤ ꯕꯕꯥ ꯗꯥꯅꯤ ꯀꯅꯨ ꯋꯥꯔꯂꯦꯟ ꯀꯨꯞ ꯀꯣꯝ ꯄꯨꯡ ꯀꯌꯥꯗ ꯇꯨꯝꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯇꯧꯈꯤꯅꯤꯌే ꯄꯨꯡꯁꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯀꯣ ꯉꯥꯏꯍꯥꯛ ꯁꯨꯝ ꯑꯦꯜꯕꯤ ꯇꯧꯈꯤꯒꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯒꯦ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯃꯤꯟꯅꯈꯤꯒꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯄꯣꯠꯁꯝꯕꯝꯅ ꯍꯥꯏꯕ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯏꯁꯩꯗꯣ ꯄ꯭ꯂꯤꯖ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯑꯗꯨ ꯏꯁꯩ ꯀꯩ ꯄꯣꯠꯁꯝꯕꯝ ꯑꯗꯨ ꯏꯁꯩꯗꯣ ꯌꯥꯝ ꯐꯖꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯀꯩꯅꯣꯗꯤ ꯇꯧꯋꯦ ꯂꯣꯏꯅꯗꯤ ꯐꯥꯗꯦ ꯑꯗꯨ ꯏꯁꯩꯗꯣ ꯈꯤꯇꯪꯗꯤ ꯐꯥꯏꯌꯦꯕꯀꯣ ꯃꯇꯦꯛ ꯈꯛꯇ ꯁꯛꯂꯒꯦ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯆꯤꯛꯂꯕ ꯊꯥꯕꯜꯗ ꯅꯨꯡꯁꯤꯕ ꯅꯪꯅ ꯀꯔꯤ ꯋꯥꯔꯧꯔꯤꯕ ꯒꯤ ꯃꯈꯥ ꯐꯥꯗ꯭ꯔꯦꯕꯣ ꯋꯥꯔꯧꯖꯥꯗꯦ ꯄꯣꯠꯁꯝꯕꯝ ꯌꯥꯝ ꯐꯖꯕꯅꯤ ꯑꯗꯨ ꯏꯁꯩꯗꯣ ꯑꯩꯁꯨ ꯌꯥꯝ ꯄꯥꯝꯃꯦꯕ ꯔꯣꯅꯥꯜꯗꯣꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯅꯪ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯀꯁꯥꯔꯗꯒꯤꯅꯦ ꯀꯁꯥꯔ ꯂꯥꯏꯞꯅ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯣꯡꯃ ꯑꯣꯖꯥꯕꯨ ꯊꯤꯖꯔꯛꯀꯦ ꯍꯥꯏꯌꯦ ꯍꯣꯏ ꯀꯁꯥꯔ ꯂꯥꯏꯞ ꯂꯥꯛꯑꯣ ꯅꯣꯡꯃ ꯎꯅꯁꯤꯀꯣ ꯑꯗꯒꯤꯗꯤ ꯕꯤꯖꯣꯟ ꯀꯨꯃꯥꯔꯅ ꯐ꯭ꯔꯦꯟ ꯇꯨꯄꯤꯗꯣ ꯂꯧꯊꯣꯛꯂꯒ ꯀꯔꯤ ꯍꯥꯏꯕ ꯌꯪ ꯃꯥꯜꯂꯤ ꯍꯥꯏꯌꯦ यंग लो जोंगला ꯑꯗꯒꯤꯗꯤ ꯑꯁꯃꯔꯥ ꯂꯥꯏꯐꯁ꯭ꯇꯥꯏꯜꯅ ꯆꯦꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯦ ꯆꯪꯂꯛꯄꯗ ꯂꯥꯏꯚ ꯊꯥꯔꯝꯃꯦ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯑꯗꯩ ꯑꯂꯤ ꯍꯨꯏꯁꯦꯟꯅ ꯀꯩ ꯍꯥꯏꯕ ꯗꯥ ꯌꯥꯎꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯝꯅꯁꯨ ꯅꯣꯛꯍꯜꯂꯤ ꯌꯥꯏꯌꯦ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯗꯥ ꯌꯥꯎꯗ꯭ꯔꯗꯤ ꯃꯤ ꯄꯨꯝꯅꯃꯛꯅꯅꯦ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯦꯛꯇ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯣ ꯗꯥ ꯌꯥꯎꯔꯒꯗꯤ ꯃꯌꯥꯝꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ थाजसे ngasidi uring ngata ngaire ꯇꯜꯂꯤꯕꯣ ꯅꯪꯁꯦ ꯑꯗꯒꯤ ꯂꯩꯃ ꯗꯦꯕꯤꯅ ꯍꯥꯏꯕ ꯇꯥꯅꯤꯡꯂꯦ ꯑꯩꯗꯤ ꯇꯥꯅꯤꯡꯂꯦ ꯇꯧꯕ ꯏꯁꯩꯗꯣ ꯄ꯭ꯂꯤꯖ ꯍꯥꯏꯀꯣ ꯏꯁꯩꯁꯤꯡꯁꯦ ꯑꯃꯨꯛ ꯐꯥꯗꯦ ꯏꯀꯥꯏꯕ ꯌꯥꯎꯁꯜꯂꯦ ꯃꯤꯅ ꯍꯥꯏꯕ ꯑꯃꯨꯛ ꯐꯥꯗꯦ ꯍꯥꯏꯅ ꯇꯥꯅꯤꯡꯂꯦ ꯑꯩꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯅꯤꯡꯂꯦ ꯅꯨꯡꯁꯤꯔꯦ ꯑꯩꯗꯤ ꯅꯪꯁꯦ ꯅꯨꯡꯁꯤꯔꯦ ꯏꯁꯩ ꯐꯖꯅ ꯐꯥꯗꯦꯅꯦ ꯂꯩꯃ इसे ꯑꯩ पथरागी कमेंजे नंग दुगो नुंगाइत्र माल ꯑꯗꯒꯤꯗꯤ ꯀꯥꯅꯣꯟꯕꯂꯥ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥ ꯂꯥꯛꯑꯦ ꯍꯥꯏ ꯅꯥꯎ ꯍꯥꯏꯌꯦ ꯍꯦꯜꯂꯣ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥ ꯋꯦꯜꯀꯝ ꯑꯗꯩ ꯁꯣꯅꯥꯂꯤꯅ ꯍꯥꯏꯌꯦ ꯆꯦꯅ ꯍꯥꯏꯕ ꯑꯃꯠꯇ ꯍꯦꯛꯇ ꯁꯛꯄꯤꯔꯒꯣ ꯇꯥꯖꯒꯦ ꯆꯦ ꯍꯥꯏꯌꯦꯀꯣ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯏꯁꯩꯗ ꯍꯥꯏꯔꯣ ꯑꯩꯒꯤ ꯏꯁꯩꯗ ꯑꯩ ꯏꯁꯩꯗ ꯀꯩ ꯍꯥꯏꯅ ꯁꯛꯁꯤꯒ ꯈꯪꯗꯦꯅꯦ ꯏꯁꯩꯗ ꯑꯃꯈꯛ ꯁꯛꯂꯛꯑꯒꯦꯀꯣ ꯁꯣꯅꯥꯂꯤꯒꯤꯗꯃꯛꯇ ꯏꯁꯩ ꯑꯃꯈꯛ ꯁꯛꯂꯛꯑꯒꯦꯀꯣ ꯑꯩꯒꯤ ꯑꯐꯥꯕ ꯏꯁꯩ ꯑꯃꯈꯛ ꯑꯗꯨꯝ ꯁꯛꯆꯜꯂꯛꯑꯒꯦ ꯑꯩ ꯑꯗꯨꯝ ꯁꯛꯈ꯭ꯔꯕꯅꯤ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯁꯛꯆꯜꯂꯛꯑꯒꯦ ꯍꯧꯖꯤꯛ ꯄꯨꯟꯁꯤꯒꯤ ꯑꯉꯟꯕ ꯅꯨꯡꯁꯤꯔꯕ ꯂꯥꯛꯂꯔꯣꯏ ꯃꯇꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯁꯤꯒꯤ ꯑꯉꯟꯕ
ꯅꯨꯡꯁꯤꯔꯕ ꯂꯥꯛꯂꯔꯣꯏ ꯃꯇꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯀꯂꯛꯅ ꯁꯣꯟꯅꯈꯤꯕꯅꯤ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯀꯂꯛꯅ ꯁꯣꯟꯅꯈꯤꯕꯅꯤ ꯁꯣꯅꯥꯂꯤ ꯌꯥꯔꯕꯣ ꯀꯃꯦꯟ ꯄꯥꯊꯣꯔꯛꯑꯣꯅꯦ ꯇꯥꯅꯤꯡꯉꯦ ꯑꯩꯗꯤ ꯇꯧꯕ ꯏꯁꯩꯗꯣ ꯄ꯭ꯂꯤꯖ ꯐꯥꯈ꯭ꯔꯦ ꯍꯦꯜꯂꯣ ꯁꯣꯅꯥꯂꯤꯅ ꯚꯤꯖꯤꯇꯔꯁ ꯀꯃꯦꯟꯇꯣ ꯀꯣꯟꯅ ꯄꯥꯎ ꯏꯁꯩ ꯍꯥꯟꯅ ꯁꯛꯑꯣꯁꯦ ꯗꯤ ꯑꯕꯤꯁꯦꯛ ꯕꯔꯃ ꯑꯗꯩꯗꯤ ꯏꯆꯦ ꯀꯥꯅꯟꯕꯔꯥꯅ ꯕꯨꯡꯒꯤ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥ ꯅꯥꯎꯅ ꯆꯦ ꯊꯥꯈ꯭ꯔꯕꯅꯤ ꯑꯦꯛꯁꯦꯞ ꯇꯧꯕꯤꯔꯒꯣ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯩ ꯏꯆꯦ ꯇꯧꯔꯛꯀꯦ ꯍꯌꯦꯡ ꯀꯥꯅꯟꯕꯂꯥꯅ ꯍꯣꯔꯦꯟ ꯇꯧꯔꯛꯀꯦꯀꯣ ꯑꯦꯜꯕꯤ ꯂꯣꯏꯔꯒ ꯏꯁꯩ ꯔꯣꯅꯥꯜꯗꯣꯅ ꯀꯩꯕ ꯆꯦ ꯅꯣꯏ ꯂꯝꯗꯣ ꯂꯣꯏꯕ ꯂꯩꯕ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯈꯣꯏ ꯁꯤꯗ ꯁꯨꯆꯤꯇ꯭ꯔꯥ ꯌꯥꯝ ꯏꯪꯅ ꯂꯩꯃꯅ ꯆꯤꯛꯅ ꯂꯩꯀꯣ ꯁꯨꯆꯤꯇ꯭ꯔꯥ ꯂꯩꯃꯅ ꯆꯦ ꯑꯩ ꯈꯪꯕ꯭ꯔꯣ ꯎꯔꯕꯣ ꯐꯦꯁꯕꯨꯛꯇ ꯁꯨꯆꯤꯇ꯭ꯔꯥ ꯂꯩꯃ ꯑꯣ ꯑꯩ ꯐꯖꯅ ꯈꯪꯗ꯭ꯔꯤꯅꯦ ꯑꯗꯩꯗꯤ ꯁꯨꯖꯤꯇ꯭ꯔꯥ ꯑꯩ ꯍꯣꯔꯦꯟ ꯆꯦꯛ ꯇꯧꯒꯦꯀꯣ ꯀꯔꯟ ꯏꯔꯦꯡꯕꯝꯅ ꯏꯆꯦ ꯑꯩꯅ ꯈꯣꯡꯎꯪ ꯑꯃꯇꯗꯒꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯀꯁꯥꯔꯗꯩꯅꯦ ꯏꯆꯦ ꯑꯩꯅ ꯀꯣꯅꯨꯡ ꯃꯃꯥꯡꯗꯒꯤꯅꯦ ꯑꯣ ꯀꯣꯅꯨꯡ ꯃꯃꯥꯡꯗꯒꯤ ꯑꯣ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯀꯁꯥꯔꯗꯒꯤꯅꯦ ꯑꯣ 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 ꯀꯁꯥꯔ ꯀꯥꯏ ꯑꯣꯏꯗꯣꯏꯅꯣ ꯀꯔꯟ ꯑꯗꯩꯗꯤ ꯏꯆꯦ ꯀꯅꯣꯝꯕꯂꯥꯅ ꯑꯗꯨꯕꯨ ꯁꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯦ ꯅꯪꯕꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯏꯁꯩꯗꯣ ꯁꯛꯂꯛꯑꯣ ꯍꯥꯏ ꯀꯦ ꯑꯩꯆ ꯀꯅꯥꯅ ꯏꯆꯦ ꯀꯅꯣꯝꯕꯂꯥ ꯑꯗꯩ ꯀꯦ ꯑꯣ ꯑꯩꯆ ꯖꯣꯟꯁꯟꯅ ꯀꯔꯤ ꯍꯥꯏꯕ ꯖꯣꯟꯁꯟꯅ ꯉꯁꯤꯗꯤ ꯅꯪꯕꯨ ꯈꯔ ꯑꯁꯨꯝ ꯋꯥꯔꯧꯔꯦ ꯀꯩꯕ ꯅꯤꯡꯁꯤꯡꯗꯨꯅ ꯑꯩꯒꯤ ꯍꯦꯛ ꯄꯥꯊꯣꯛꯄꯤꯔꯛꯇꯦ ꯑꯩꯒꯤ ꯍꯦꯛ ꯄꯥꯊꯣꯛꯄꯤꯔꯛꯇꯦ ꯑꯣ ꯏꯁꯩ ꯁꯛꯏꯒꯅ ꯅꯪꯕꯨ ꯇꯧꯈꯤꯕꯅꯦ ꯖꯣꯟꯁꯟ ꯑꯗꯩ ꯄꯣꯠꯁꯝꯕꯝꯅ ꯅꯥꯏꯁ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯛ ꯌꯨ ꯏꯁꯩ ꯊꯦꯡꯛꯁ ꯍꯥꯏ ꯑꯂꯤ ꯍꯨꯁꯦꯟꯅ ꯀꯩꯕ ꯆꯦꯒ ꯗꯥꯒ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯊꯥꯒꯠꯄꯤꯔꯣ ꯑꯣꯀꯦ ꯑꯣꯀꯦ ꯖꯣꯟꯁꯟꯅ ꯌꯥꯝ ꯋꯥꯔꯧꯏ ꯋꯥꯔꯧꯅꯨ ꯖꯣꯟꯁꯟ ꯋꯥꯔꯧꯔꯣ ꯖꯣꯟꯁꯟ ꯎꯍꯧꯗꯅ ꯇꯧꯔꯤꯅꯤꯀꯣ ꯏꯁꯩ ꯁꯛꯄꯗ ꯇꯧꯏꯅꯤꯀꯣ ꯑꯗꯨ ꯕꯤꯖꯦꯇꯥ ꯃꯌꯥꯝ ꯂꯥꯏꯛ ꯔꯥꯖꯀꯨꯃꯥꯔꯅ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯐꯨꯜ ꯐꯨꯜ ꯐꯥꯕ ꯏꯁꯩ ꯑꯝꯇ ꯁꯛꯑꯣ ꯍꯥꯏ ꯕꯤꯖꯤꯇꯥ ꯔꯥꯖꯀꯨꯃꯥꯔꯤꯅ ꯁꯨꯆꯤꯇ꯭ꯔꯥ ꯂꯩꯃꯅ ꯗꯗꯥ ꯄꯥꯍꯜꯂꯣ ꯀꯃꯦꯟꯗꯣ ꯌꯥꯡꯅ ꯄꯥꯏ ꯆꯦꯁꯦ ꯈꯔ ꯇꯞꯄꯦ ꯁꯨꯆꯤꯇ꯭ꯔꯥ ꯂꯩꯃꯅ ꯔꯤꯄ꯭ꯂꯥꯏ ꯉꯥꯏꯕ ꯋꯥꯏꯌꯦ ꯁꯤꯡꯒꯜ ꯂꯥꯏꯐ ꯏꯁꯇꯥꯏꯜꯅ ꯔꯣꯛ ꯂꯥꯏꯛ ꯗꯥꯕꯨꯡ ꯕꯥꯕꯨ ꯋꯦꯜꯀꯝ ꯗꯦꯕꯤꯗꯥꯆꯅ ꯏꯆꯦ ꯑꯦꯛꯁꯦꯞ ꯇꯧꯕꯤꯔꯣ ꯔꯤꯀ꯭ꯋꯦꯁ ꯇꯧꯈ꯭ꯔꯕꯅꯤ ꯑꯣꯀꯦ ꯑꯣꯀꯦ ꯗꯦꯕꯤꯇꯥ ꯕꯤꯖꯦꯇꯥ ꯇꯧꯔꯛꯀꯦ ꯔꯥꯖꯀꯨꯃꯥꯔꯅ ꯂꯝ ꯃꯔꯛꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯂꯥꯟ ꯃꯔꯛꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯗꯩ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯁꯣꯅꯥꯂꯤ ꯌꯥꯝ ꯐꯖꯩꯌꯦ ꯂꯥꯟꯁꯨ ꯇꯧꯗꯕꯅꯤꯅ ꯁꯨꯝ ꯄꯣꯠꯁꯝꯕꯝꯅ ꯌꯥꯝ ꯀꯩꯁꯨꯝ ꯐꯖꯩ ꯀꯩꯅꯣ ꯏꯆꯦ ꯇꯧꯗꯦ ꯑꯗꯩꯗꯤ ꯏꯇꯣꯆꯥ ꯂꯣꯀ꯭ꯔꯝꯅ ꯏꯆꯦ ꯑꯅꯨ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯔꯕꯤꯅꯥꯅ ꯏꯆꯦ ꯏꯕꯥꯏ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯀꯣꯂꯤ ꯍꯋꯥꯏꯗꯣ ꯗꯦꯕꯤꯇꯥ ꯉꯧꯔꯒ ꯑꯗꯨꯃꯥꯏꯅ ꯆꯥꯛꯀ ꯑꯗꯨꯝ ꯗꯦꯕꯤꯇꯥ ꯆꯥꯁꯤꯜꯂꯦ ꯆꯅꯨꯅ ꯑꯥꯒꯁ ꯀꯨꯏꯟ ꯍꯥꯏꯅ ꯍꯥꯡꯕꯅꯤ ꯏꯆꯦ ꯑꯣ ꯃꯥꯒꯤꯁꯦ ꯑꯥꯒꯁ ꯀꯨꯏꯟ ꯍꯥꯏꯅ ꯍꯥꯡꯉꯦ ꯗꯦꯕꯤꯇꯥ ꯑꯥꯒꯁ ꯆꯅꯨ ꯀ꯭ꯋꯤꯟ ꯑꯣꯀꯦ ꯑꯣꯀꯦ ꯑꯩ ꯁꯨꯆꯤꯇ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯂꯩꯃꯅ ꯑꯦꯛꯁꯦꯞ ꯀꯦ ꯇꯧꯔꯛꯀꯦꯕꯀꯣ ꯁꯨꯆꯤꯇ꯭ꯔꯥ ꯑꯥꯔ ꯀꯦ ꯁꯨꯆꯤꯇ꯭ꯔꯥ ꯍꯥꯏꯅ ꯂꯩꯕꯅꯤ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯍꯣꯏ ꯍꯣꯏ ꯁꯨꯆꯤꯇ꯭ꯔꯥ ꯇꯧꯔꯛꯀꯦ ꯑꯩ ꯂꯣꯏ ꯑꯗꯩ ꯇꯧꯔꯛꯀꯦ ꯃꯣꯃꯤꯇꯥ ꯋꯥꯏꯅ ꯍꯥꯏ ꯑꯅꯨ ꯈꯨꯃꯟ 35 ꯂꯥꯏꯛ ꯍꯦꯜꯂꯣ ꯗꯟ ꯏꯆꯦ ꯑꯗꯩꯗꯤ ꯋꯦꯜꯀꯝ ꯏꯆꯦ ꯃꯣꯃꯤꯇꯥ ꯏꯆꯦ ꯋꯦꯜꯀꯝ ꯀꯅꯣꯃꯂꯥꯅ ꯁꯛꯑꯣ ꯏꯁꯩ ꯏꯕꯣꯡ ꯉꯥꯏ ꯑꯣꯀꯦ ꯃꯌꯥ ꯅꯥꯎꯅ ꯑꯩ ꯃꯅꯤꯄꯨꯔꯗ ꯁꯦ ꯀꯣꯏꯔꯛꯑꯣ ꯏꯆꯦ ꯀꯩꯅꯣꯝ ꯂꯥꯏ ꯁꯛꯄꯤꯗ ꯁꯤꯁꯦ ꯀꯃꯦꯟꯁꯦ ꯂꯣꯏꯁꯟꯂꯝꯈꯤꯒꯦ ꯃꯌꯥ ꯅꯥꯎꯅ ꯆꯦ ꯃꯅꯤꯄꯨꯔꯗ ꯀꯣꯏꯔꯛꯀꯦ ꯃꯌꯥꯅꯥꯎ ꯂꯥꯛꯀꯅꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯅꯤ ꯑꯟꯖꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯄꯣꯞꯅ ꯑꯩꯈꯣꯏ ꯍꯥꯏ ꯍꯦꯜꯂꯣ ꯏꯆꯦ ꯀꯅꯣꯃꯂꯥꯅ ꯃꯣꯃꯤ ꯍꯥꯏ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝ ꯏꯅꯝꯃ ꯏꯁꯩ ꯇꯧꯔꯁꯦ ꯍꯥꯏ ꯑꯣꯀꯦ ꯏꯆꯦ ꯑꯣꯀꯦ ꯀꯥꯅꯣꯟꯕꯂꯥꯒꯤ ꯏꯁꯩ ꯑꯃꯇ ꯁꯛꯈꯤꯒꯦ ꯍꯥꯟꯅꯀꯣ ꯏꯁꯩꯗꯤ ꯌꯥꯝ ꯁꯥꯡꯅꯕꯨꯗꯤ ꯐꯥꯗꯦ ꯃꯇꯦꯛ ꯑꯃꯇꯗꯤ ꯁꯛꯂꯛꯀꯦ ꯅꯪꯕꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯃꯤꯀꯨꯞ ꯑꯃ ꯅꯪꯕꯨ ꯀꯥꯎꯒꯦ ꯉꯝꯗ꯭ꯔꯦ ꯂꯝꯗꯝ ꯀꯩꯗ ꯆꯠꯂꯒ ꯑꯩꯕꯨ ꯄꯣꯊꯥꯁꯤꯒꯦ ꯃꯤꯀꯨꯞ ꯑꯃꯇꯪ ꯅꯪꯕꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ
Mikup ama Kawan mikup ama Jadi Nangbu Kaugi Inama say tawa say ngamdre second mulana nice I later bisana na wow way ise bumitana hi ise bala chak sa khige Dedi Vijay Taras Kumar ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯟꯁꯤꯗ ꯇꯨꯝꯕꯒ ꯀꯤꯖꯔꯦ ꯆꯦꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯁꯤꯔ ꯈꯪꯗꯦ ꯆꯦ ꯌꯥꯕ꯭ꯔꯣ Lao lao bijeta lao lan loiji phauda akhoi sida leirasi lao Vijay akhoi Ningthokpo sumi yamdamina nungaitibako noi myam laaga akhoi mamang na jum chauna saraga leirebako akhoi changjriba akhoi jumdo loisanba loijeba ado jum yam chauna sana pakagi jum mamang na saraga leire cheki jum saraga leirebako ado loijiba jumse ado adugai noi myam lao leiminarasi akhoi su nugaitibako akhoi ta Noi miyam ladi nungaini aisi yamna Kanano sa isay full saklo hana haibado ꯑꯐꯥꯕ ꯏꯁꯩ ꯑꯃ ꯁꯛꯂꯛꯑꯣ ꯍꯥꯏꯕ Nate ade full saklo isay phajaba amaga full saklo habani isay full hairaga dine kaino khaktani ina ngamise wakhalgido adudumadi dum ngammi na tadu kauthokhre kuiraktana tuma bu try tauge loina full sakpa ngamra jengsiko wakhalgi haurakfam oibana nongmatasu Kaudrabana hakpu Aina karamna Mani singa chakcharabo kari injangno ꯑꯩꯈꯣꯏ ꯀꯣꯂꯣꯏ ꯆꯥꯔꯦ ꯃꯅꯤ Changeng tauge ꯁꯣꯅꯥꯆꯦ ꯏꯁꯩ ꯑꯃ Khaladu ꯍꯥꯏꯖꯔꯛꯀꯦ ꯏꯁꯩ ꯐꯔꯗꯤ ꯁꯛꯄꯤꯔꯣ ꯏꯁꯩ Imit ꯃꯃꯤꯡ ase ꯂꯪꯂꯥꯒꯤ ꯖꯒꯣꯏ Wisilabasu ꯀꯧꯕꯅꯦ ꯁꯣꯅꯥꯂꯤ ꯐꯥꯔꯝꯗꯧ ꯃꯥꯟꯗꯦ Nagtagi ꯂꯪꯂꯥꯒꯤ ꯖꯒꯣꯏꯁꯦ satamni Uriba ꯌꯦꯟꯅ ꯁꯅꯥ ꯌꯥꯎꯗ꯭ꯔꯕꯣ ꯆꯦ ꯉꯁꯤ ꯁꯅꯥ ꯌꯥꯎꯗ꯭ꯔꯦ ꯁꯅꯥꯗ Thamoida ꯋꯥꯔꯦ ꯔꯕꯤꯅ ꯏꯕꯥꯏ ꯂꯣꯠꯇꯨꯅ ꯉꯁꯤꯗꯤ ꯊꯕꯛ Laikhraba ꯀꯜꯂꯕ꯭ꯔꯣ ꯔꯕꯤꯅ ꯉꯁꯤ ꯊꯕꯛ ꯈꯔ ꯀꯜꯂꯦ nahakpo ꯋꯥ ꯋꯥ Thamoida ꯃꯣꯅꯤ ꯋꯦꯜꯀꯝ lotuna ꯀꯤꯁꯦ ꯆꯠꯇꯣꯔꯦ Laikhraba ꯁꯦꯠ ꯅꯠꯇꯕ ꯏꯁꯩ nahakpo ꯐꯥꯎꯕ ꯏꯁꯩ Mafam ꯇꯧꯔꯤꯁꯦ kadaida ꯐꯔꯦ Thirugani ꯐꯔꯦ ꯕꯨꯡ ꯃꯅꯤꯅ ꯀꯣꯂꯤ ꯍꯋꯥꯏ ꯑꯅꯧꯕ꯭ꯔꯣ ꯑꯃꯅꯦ ꯃꯅꯤ Tagu tanikla ꯐꯔꯦꯅ ꯕꯨꯡ ꯅꯨꯡꯉꯥꯏꯔꯤꯕꯣ thawalata ꯅꯨꯡꯉꯥꯏꯔꯤꯌꯦ Kausokhrine ꯑꯗꯩꯗꯤ tagu tani ꯃꯤꯊꯨꯟꯅꯒ thawalata kaino haibado ꯇꯒꯨ Tanikla ꯇꯅꯤꯛꯂ thawalata ꯊꯋꯥꯟꯂꯛꯇ Nongmadon ꯅꯣꯡꯃꯗꯣꯟ mabema ꯃꯕꯦꯝꯃ ꯊꯥꯖꯅꯤ ꯄꯨꯛꯅꯤꯡ Pukning ꯋꯥꯔꯛꯇꯕ waraktabi ꯂꯩꯆꯤꯜꯅ leichilna ꯊꯃꯣꯏꯒꯤ Thamoigi ꯁꯛꯇꯝꯁꯤꯡ saktamsing ꯌꯦꯛꯂꯔꯤ yeglari Tagu tanikla thawalata Nongmadon mabema thajani Pukning waraktabi leichilna Thamoigi saktamsing yeglari Ready? Khoirang naraba ahingse Ready? ꯀꯃꯦꯟ ꯄꯥꯔꯁꯤ Kauthokhre isayse ꯗꯩ ꯃꯤꯊꯨꯟ ꯍꯧꯖꯤꯛꯀꯤꯗꯣ ꯀꯣꯂꯤ ꯍꯋꯥꯏ ꯍꯥꯏꯔꯛꯂꯤꯔꯣ ꯃꯅꯦ ꯃꯅꯦ ꯑꯗꯒꯤ ꯏꯆꯦ Koli ꯀꯔꯝꯕꯅ hawai मेला दिलों का आता है मेला दिलों का आता है कोई Mela हिंदी हिंदी जगह हिंदी diloka फलता है नीता आता सिंह hai हाय चे एक बार येन आके चे चला लीला जाता गा तौद्रो है सिद्ध लीला तौदिए तो बिचना बाबन मेला दादाना हेन दिलोका सही फारे अफाबने फाउसारी मते नंगैना फाउसा जलुरी मी Kaya मनी दादाने नि सही फारे मनी मुबांगना इबाई इचे आई लाके आई फिबम अमा चाद्रे आई चाक चाथक पिजरी चाथक पिजरी आई नुपा सेवा तौरी ओके ओके Okay, okay. दे मोनीना चे इसे याम फजे मोनी वेलकम Thank you, Moni. विजेता राजकुमार चेगी इसे याम फजइये अईगिसु पामजब इसे ने याम फजई थैंक्स फॉर सिंगिंग से Thank ओके you, thank you. मनी मुबांगना लाइक डन थैंक यू सो Thank मच you. हार्ट लेटर ना हाय सर हेलो मॉर्निंग मॉर्निंग अंगम ना गोचे बलाई खुरम करे मनी मुबांगना 25 ब्लैम थैंक यू सो मच लाइसेंस रोजिन मेटे ना हाय हार्ट लेटर ना हाय सर हेलो हेलो ये ना इबाई कई मिंग कौगे आईगी अबुंग कौवे
ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯏꯅꯝꯃ ꯀꯥꯏꯅꯔꯝꯗꯥꯏ ꯅꯨꯡꯁꯤꯕ ꯁꯛꯄꯤꯌꯣ heart straighten nice to meet you again thank you so much ꯌꯥꯏꯐꯔꯦ ꯕꯨꯡ ꯅꯪꯁꯨ ꯑꯅꯧ ꯎꯞꯄꯣ ꯎꯞꯇꯣꯔꯕꯅꯤ ꯋꯤꯂꯤꯌꯝꯁ ꯃꯩꯇꯩꯅ ꯏꯁꯩ ꯑꯃ ꯈꯜꯂꯛꯀꯦ ꯑꯩꯈꯣꯏꯁꯦ ꯅꯪꯅ ꯁꯤꯡꯒꯥꯔ ꯑꯣꯜꯍꯟꯗꯣꯔꯦ ꯇꯧꯔꯤꯁꯦ इसे कानम्बलाना हाय मोनी हार्ड स्ट्रेट ना आई सब्सक्राइब यू है थैंक यू सो मच दैदी येन्ना करे बच्चे की बॉयफ्रेंड की ओ सोनाली के बच्चे लंगलागी जगोईगी इसाईदो नुंगाइबने इंगना फजबने हयेंग लाइव थारदी सकपीरो ओचे लंगलागी जगोई हैरा लंगलागी जगोई खंगदेने अइबु खंगदेने नीता सिंह हाय इचे अंगांगी सना अमता साजगे अखोइदी नाचोबलिक नाचोबली नीता साजे अखोई दादी अखोइगी लीग नाचोम सिगुंबा सादेको खुजितने मादी अदुम सोई सना खुजी खक्तनी साइसे अदो सना मोनी खुजी मोनी साइदे मागी ngамum खोंजीदो दुसु साइबको इबुंग नुंसीबा ngamdraba nangbu aibu kauthok amaga kauthok ngamba nung si aibu nungsiba ngamdraba nangbu aibu kauthokpa ngamdraba काउथोपा ngamdraba ise काउथोपा ngamdraba yena che aigi kai sai ro khangdene kaino moni ai phadini yenjana ke ba che aigi boyfriend gi dama isai ama dedicate tawbiyo visite raskumar che gi icha ke no che nupa ke nupi ke no maming kadi ko bage nupa amaga nupi amagani ahan nupa ahani nupa na aditya kawi nupi na ayusi kawi morning angom na che bala kari matel chage hai अदैदी युम खाइबम इबे मना हाय नोय अनि नचा क्या सुदगे अखोय इचा नि अनौबा तंबिरकपा चिनावसिंग Williams अनौबा तंबिरकपा चिनावसिंग यावरगदी अगी चैनल सपोर्ट तबियो अदुगा चैनल केनोसिगी अगी मोबाइल सिगी स्क्रीन मखादने बुंगी थोक था खाइना पिन तौरगा थमिबा असिगा मिंगमा लेइसे बुंगी थोक था गाइनने असिगी से अखोय दागी चैनल नेबको अखोय दागी चैनल याम नुंगाइबने मागी चैनल से फनी ओबा चैनल नेबको अदुना मयामना बुंगी थोक थाक्सिगसु मयामना सपोर्ट तबियो अदुगा अगी चैनल बुसु सपोर्ट तबियो मयाम अदुगा लाइक सु तबिरमो जो मेरे एलबी पे नए आए हैं मेरे चैनल को सपोर्ट कीजिए प्लीज ना बुंग कायदा लेनो आई तनम ना कायदा लेये इसे का नंबर ना एक प्रिया का नगमा है एक प्यार का नगमा है दोजों की रवानी है जिंदगी और कुछ भी नहीं तेरी मेरी कहानी है एक प्यार का नगमा है जिम्बो ब्रोना तौरीदो यामना नुंगाये थैंक यू सो मच जिम्बो अनोबोइरगदी अखोई चैनल बु सपोर्ट तौबिरमो अदुगा बुंगी थोकथा गाइना लेबा चैनल सिबु सपोर्ट तौबिरमो को देदी खरा टॉकिंग याम चानै नबानी थैंक यू सो मच पोसमबना मेसेज खकरे जिम्बो ब्रो कायदा लेगे ऐसे कसादा ये मयाम सपोर्ट तबियो अगी चैनल सपोर्ट तबियो मयाम कोइरिनी ngasai kaiba ngasai deini mayamgi elbida okay da ite kanamala na moni hawaii posamam na khuji bala doro natraga potloi khujiro keno khogi ayombi do maitai khuji do macha mari khogi macha mari phangbi do maitai khuji do khogi adui khuji do ne ko anita kaiba PH Anita na kaiba che anugi icha nupi do dance so boya mai thank you so much moni na kaiba kasar ningol hai do kasar ningol hai da hoi da mu koi ruge che bai okay kasar ningol
Moni Daydi yena che boyfriend gi dama isai ama dedicate tawbiyo boyfriend gi gera kari sidi ke tawdo no khangje ne ibo boyfriend gi damakta dedicate tawai boyfriend gi chana isai to sklodana kai se tawsi ke nang haro nang sum ta khalo nang de comments para ga gi mukuk siga dimak ta lakte hai ba nang nang na ma nang bani na तुम पास आए यूं मुस्कुराए तुमने न जाने क्या कुछ कुछ होता है the yen na monina kasa yen na kaba ito si dedicate to Ronita Sarmana. Hi Ronita, welcome to my live stream. Jimono okay ngayalan na kasubay. Thank you kasubi. Yung nag para kanu ba duma comment ta talle ha bai eh hina de ba thank you, same to you. Same to you. mayam like tawbiyo mayam like tawbiyo che ichegi mingdo phajana tamna haibiyo class kya karage oh aigi isani pana ne class 9 da tamme ba ko adai isani pina class 3 da tamme dai saikom tauthangna masi thire anjida kumana Usu kano tamo kan iteima han san moye gi isaido amuta sakpiro moye se kaino Anjali khuman khangdine moye se keno moye gi se khangde ne nain lian ka ise kanamna wow to bisana mai bamna ye dil turi tumabin taure minai lakpa hore to bisana doni हम क्या ke mustaq करें low budget तुम engonda ही tauri कह sibu दो gyan कि जाने mamme sidi वफा kaino tauri sibu gyan mamme sidi हम odoni क्या gyan man dama thabang dai tauri se करें Dinesh Singh hi I am Dinesh to bisana mai bamna inama dada ai blue pira okay to bisana blue pige ma kaino tau gai mare to bisana tang to bisana add moderate Chandra खंगदे आई नंगा तो बनी खंगदे I don't know ha to bisana jacket listen grami adai di se kana mana o bala dai di Posabam na height mawong chada mi la LB sida iba ise jengono moido mathi bai seng da ba kangmu da ni charu na tok thok party di kabo tok tho changai mi moi chang pa nam thidro adoni joising na ha yen na ibai isai sidi ai phari na siba chingda hai ba isai siba chingda ahan ba thengna khiba huran ba man ba mahak to Siba chingda ahanba thengnakiba huranba manba mahakto ngasidi amuk thengnarare baruni sida ngasina dakati malamle Ma'am, fazabra ko dagi si sir. nungai good night Ronita na chak chara boiche chare Chare Ronita, nang charabo. joy singana che ibai kari mathel chara ge ai ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯀꯣꯂꯤ ꯍꯋꯥꯏ ꯑꯅꯧꯕꯗꯣ ꯐꯨꯠꯂꯒꯅꯦ ꯉꯧꯔꯦ ꯑꯗꯨꯒ ꯆꯥꯛ Vijita ꯑꯁꯥꯕꯗꯨꯒꯅꯦ Rajkumar na ꯆꯥꯔꯦ che ichagi ming di ꯑꯣ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥꯒꯤ ꯃꯃꯤꯡꯅꯅꯦ ꯑꯗꯤꯇ꯭ꯌ ꯀꯧꯔꯦꯀꯣ ꯑꯗꯩꯗꯤ ꯏꯆꯥꯅꯨꯄꯤꯒꯤꯅ ꯑꯌꯨꯁꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯀꯧꯔꯦ Sonalina chegi icha anigi chahi kya surage ꯏꯆꯥꯅꯨꯄꯥꯅ ꯃꯥꯒꯤ 14 years ꯑꯣꯏꯔꯦꯀꯣ ꯑꯗꯩꯗꯤ ꯏꯆꯥꯅꯨꯄꯤꯅ 9 years ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦ to bisana na charam met pa natte makhaurido laikhaidoine laitheke joy singna ha heart singna I like your song thank you so much I very ha Dinesh singna bai ai bochani borakhalgi o bai ai bochani o ma bocha nungai ba nangbo Romita sina mu kuire ne udaba kaino mut kisina igi kano sine si lo jala daidi dina sing Romita singna Romita na ibai
ꯊꯥꯞꯂ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ ꯁꯛꯂꯛꯑꯣꯏ ꯁꯨꯁꯤꯜ ꯀꯥꯟꯇꯅ ꯂꯥꯏꯚ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯀꯃꯦꯟ ꯈꯔ ꯌꯥꯡꯅ ꯄꯥꯕꯤꯌꯨ ꯑꯗꯨꯒ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯈꯟꯖꯩ ꯑꯣꯀꯦ ꯑꯩꯈꯣꯏꯁꯦ ꯒ꯭ꯌꯥꯟ ꯇꯧꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯏꯁꯩꯁꯨ ꯁꯛꯂꯣ ꯌꯥꯏꯐꯔꯦ ꯍꯥꯏꯌꯦ ꯑꯗꯨꯅ ꯏꯁꯩ ꯂꯣꯟꯅ ꯁꯛꯄꯗ ꯂꯣꯟꯅ ꯀꯃꯦꯟꯁꯦ ꯍꯥꯏꯗ ꯄꯥꯕꯁꯦ ꯈꯔ ꯇꯞꯄꯦ ꯑꯗꯨꯒꯤꯅꯦ ꯁꯛꯄꯤꯔꯛꯑꯣ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯈꯥꯡꯉꯕꯝ ꯔꯥꯃꯦꯁꯣꯔ ꯂꯥꯛꯂꯗꯤ ꯕ꯭ꯂꯨ ꯄꯤꯌꯨ ꯑꯅꯨꯈꯨꯃꯟ ꯑꯣꯀꯦ ꯑꯣꯀꯦ ꯕꯤꯖꯤꯇꯥ ꯔꯥꯖꯀꯨꯃꯥꯔ ꯆꯦ ꯏꯆꯦ ꯃꯣꯃꯤꯇꯥ ꯀꯩ ꯏꯟꯖꯥꯡ ꯏꯆꯦꯒꯤ ꯃꯁꯛ ꯆꯥꯔꯛꯀꯦ ꯌꯦꯡꯒꯦ ꯐꯣꯇꯣ ꯆꯦ ꯏꯆꯥꯒꯤ ꯃꯁꯛ ꯌꯦꯡꯒꯦ ꯐꯣꯇꯣ ꯍꯣꯏ ꯅꯣꯡꯃ ꯊꯥꯡꯒꯠꯂꯛꯀꯦ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯒꯤꯔꯣ ꯑꯠꯆꯥ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯆꯪꯉꯣꯕꯀꯣ ꯐꯦꯁꯕꯨꯛꯇ ꯌꯥꯎꯕꯅꯦ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯉꯣ ꯆꯦꯅꯦꯜꯗ ꯆꯪꯉꯒꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯦꯕꯀꯣ ꯑꯕꯦꯝꯃꯒꯤꯁꯨ ꯑꯦꯐꯕꯤꯗꯁꯨ ꯌꯥꯎꯕꯅꯤ ꯑꯗꯒꯤ ꯑꯦꯕꯤꯗꯁꯨ ꯑꯗꯨꯝ ꯑꯗꯩ ꯌꯥꯎꯔꯕꯅꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯑꯩ ꯂꯩꯔꯤꯉꯩꯗ ꯀꯅꯥꯝꯇꯅ ꯏꯅꯝꯃ ꯑꯃꯗꯤ ꯗꯗꯥꯗ ꯀꯅꯥꯝꯇꯅ ꯎꯁꯤꯠꯇꯕ ꯌꯥꯔꯣꯏ ꯔꯣꯅꯤꯇꯥ ꯁꯔꯃ ꯆꯥꯔꯦ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯃꯌꯥꯟ ꯆꯥꯔꯦ ꯍꯥꯏ ꯃꯌꯥꯟ ꯍꯥꯎꯕꯅꯤꯀꯣ ꯏꯆꯦ ꯃꯣꯃꯤꯇꯥ ꯅꯤꯡꯊꯝꯊꯥꯒꯤ ꯃꯌꯥꯟ ꯍꯥꯏꯅꯔꯤꯅꯤ ꯍꯥꯎꯕꯗ ꯊꯥꯞꯂꯒ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ ꯀꯌꯥ ꯕꯥꯠ ꯇꯥꯝꯂꯒ ꯅꯤꯡꯁꯤꯡꯕ ꯍꯦꯜꯂꯤ ꯀꯅꯥꯅꯣ ꯑꯃꯗꯨꯔꯣ ꯊꯥꯏꯅꯒꯤꯗꯣ ꯀꯔꯧꯔꯤ ꯏꯁꯩ ꯃꯌꯦꯛꯒ ꯊꯥꯏꯅꯒꯤꯗꯨꯔ ꯀꯥꯎꯔꯦꯅꯦ ꯍꯥꯏꯕ ꯅꯤꯡꯁꯤꯡꯉꯤꯗꯣ ꯊꯥꯞꯂꯒ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ ꯐꯖꯕꯅꯤ ꯑꯗꯨ ꯏꯁꯩꯗꯣ ꯅꯠꯇ꯭ꯔꯥ ꯗꯤꯅꯦꯁ ꯇꯥꯝꯂꯒ ꯅꯤꯡꯁꯤꯡꯕ ꯍꯦꯜꯂꯤ ꯏꯁꯩ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯕꯨ ꯐꯥꯎꯕ ꯁꯤꯡꯒꯔꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯂꯣꯏꯔꯦ ꯈꯅꯥꯎꯒꯁꯦ मिले हो तुम हमको बड़े बड़े नसीबों नसीबों से से चुराया है मैंने ꯂꯥꯛꯆꯒꯦ ꯅꯅꯥꯛꯇ ꯇꯣꯏꯅ ꯅꯪꯕꯨ किस्मत की ꯌꯦꯡꯖꯒꯦ ꯑꯣꯀꯦ लकीरों से तेरी ꯑꯩ ꯏꯆꯦꯒꯤ मोहब्बत ꯚꯤꯗꯤꯑꯣ से सांसें ꯌꯦꯡꯕ ꯌꯥꯝ मेरी ꯅꯨꯡꯉꯥꯏꯌꯦ ꯌꯥꯝꯅꯁꯨ सदा ꯅꯨꯡꯁꯤꯌꯦ रहना ꯔꯣꯅꯤꯇꯥ दिल ꯊꯦꯡꯛ ꯌꯨ ꯁꯣ में ꯃꯆ करीबों ꯌꯥꯏꯐꯔꯦꯅ के ꯂꯥꯛꯆꯒꯦ ꯅꯅꯥꯛꯇ ꯇꯣꯏꯅ ꯅꯪꯕꯨ ꯁꯥꯠꯂꯛꯀꯦ ꯉꯥꯏꯈꯣ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩ ꯕ꯭ꯂꯨ ꯄꯥꯏꯔꯗꯤ ꯀꯅꯥꯝ ꯂꯥꯛꯇ꯭ꯔꯦꯅꯦ ꯈꯠꯅꯒꯦ ꯇꯧꯅꯦ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅꯦ ꯂꯥꯛꯂꯤꯗꯨꯗ ꯂꯣꯏ ꯍꯟꯊꯈ꯭ꯔꯦ ꯅꯪꯉꯣꯟꯗ ꯂꯥꯛꯁꯅꯨ ꯊꯣꯏꯕꯤꯆꯥ ꯅꯪꯉꯣꯟꯗ ꯕ꯭ꯂꯨ ꯄꯤꯕꯗꯨꯒ ꯀꯤꯔꯕ ꯀꯩꯅꯣ ꯂꯣꯏ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯂꯥꯛꯆꯒꯦ ꯅꯅꯥꯛꯇ ꯇꯣꯏꯅ ꯅꯪꯕꯨ ꯌꯦꯡꯖꯒꯦ ꯐꯖꯅ ꯁꯛꯎꯕ ꯂꯨꯅ ꯅꯪ ꯂꯨꯅ ꯏꯁꯩꯗꯣ ꯃꯌꯦꯛꯇꯣ ꯊꯣꯛ ꯇꯥꯕ꯭ꯔꯣ ꯇꯥꯒꯅꯨ ꯍꯥꯏꯕ ꯂꯥꯛꯆꯒꯦ ꯐꯖꯅ ꯁꯛꯂꯣ ꯑꯩ ꯐꯥꯗꯦ ꯏꯁꯩꯗꯣ ꯂꯥꯛꯆꯒꯦ ꯅꯅꯥꯛꯇ ꯅꯪꯕꯨ ꯂꯣꯟꯅ ꯌꯦꯡꯖꯒꯦ ꯂꯣꯟꯅ 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 ꯈꯨꯃꯟ ꯅꯤꯡꯁꯤꯡꯂ ꯂꯣꯟꯅ ꯀꯅꯥꯅꯣꯝ ꯃꯦꯠꯅꯤꯡꯉꯤ ꯁꯣꯅꯥꯂꯤꯅ ꯂꯩꯔꯤ ꯆꯦ ꯆꯤꯟꯕꯁꯤꯅ ꯀꯔꯤꯁꯨ ꯉꯁꯤꯗꯤ ꯍꯥꯏꯕ ꯊꯣꯛꯂꯒꯦ ꯑꯃꯨꯛ ꯍꯌꯦꯡ ꯉꯝꯗꯕꯁꯨ ꯂꯥꯏꯚ ꯊꯥꯔꯗꯤ ꯂꯥꯛꯀꯦ ꯊꯃꯣꯏ ꯆꯦ ꯑꯩꯒꯤ ꯕꯥꯏ ꯑꯦꯟ ꯗꯥꯗꯥ ꯄꯣꯊꯥꯐꯝꯕꯨ ꯁꯣꯅꯥꯂꯤ ꯕꯥꯏ ꯕꯥꯏ ꯑꯣꯏꯖꯒꯦ ꯗꯩ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯅꯥꯝ ꯂꯥꯛꯇꯦꯅꯦ ꯇꯣꯅꯤ ꯀꯣꯟꯊꯧꯖꯝꯅ ꯍꯦꯜꯂꯣ ꯇꯣꯅꯤ ꯍꯥꯏ ꯋꯦꯜꯀꯝ ꯇꯨ ꯃꯥꯏ ꯂꯥꯏꯚ ꯁꯇ꯭ꯔꯤꯝ ꯗꯩꯗꯤ ꯁꯣꯐꯤꯌꯥꯅ ꯍꯜꯂꯣ ꯁꯣꯅꯣꯔꯤꯇꯥ ꯍꯥꯏ ꯗꯩꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯑꯅꯨ ꯅꯨꯄꯤ ꯑꯃ ꯀꯣꯏꯒꯦ ꯍꯣꯠꯅꯔꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯀꯦ ꯁꯣꯅꯣꯔꯤꯇꯥ ꯄ꯭ꯂꯤꯖ ꯁꯦ ꯍꯥꯏ ꯇꯨ ꯃꯤ ꯍꯜꯂꯣ ꯍꯜꯂꯣ ꯁꯣꯅꯣꯔꯤꯇꯥ ꯋꯦꯜꯀꯝ ꯊꯣꯏꯕꯤꯁꯅꯥ ꯐꯪꯕ ꯃꯤꯀꯨꯞꯇ ꯁꯣꯏꯗ꯭ꯔꯕꯅꯤ ꯀꯨꯝꯍꯩ ꯌꯦꯡꯉꯣ ꯌꯥꯏꯐꯔꯦ ꯑꯅꯨ ꯃꯣꯅꯣꯔꯣꯃꯥ ꯃꯤꯅ ꯍꯣꯏ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ ꯃꯣꯅꯣꯔꯃꯥ ꯃꯤꯅꯥ ꯍꯣꯏ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ ꯃꯣꯅꯣꯔꯃꯥ ꯃꯤꯅꯥ ꯍꯥꯏꯔꯣ ꯑꯣ ꯁꯤꯂꯣꯡꯀꯥꯏꯒꯤꯗꯨꯅ ꯁꯤꯂꯣꯡ ꯂꯩꯀꯥꯏꯒꯤꯔꯣ ꯃꯣꯅꯣꯔꯃꯥꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯒ ꯅꯍꯥꯟꯋꯥꯏꯗꯣ ꯃꯣꯅꯣꯔꯃꯥꯗꯣ ꯁꯣꯔꯥꯠ ꯑꯃꯗ ꯐꯪꯅꯩꯑꯕꯀꯣ ꯃꯥꯁꯨ ꯑꯩꯈꯣꯏ ꯈꯨꯟ ꯊꯪꯅꯕꯗꯅꯦꯕ ꯃꯥꯅ ꯑꯗꯨꯝ ꯄꯥꯜꯂꯤꯁꯦ ꯃꯣꯅꯣꯔꯃꯥꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯁꯣꯔꯥꯠ ꯑꯃ ꯇꯧꯕꯗ ꯃꯥꯁꯦ ꯂꯥꯛꯑꯝꯃꯦꯕ ꯂꯥꯛꯄꯗꯨꯗ ꯑꯩꯒ ꯃꯥꯒꯁꯦ ꯐꯪꯅꯩ ꯑꯗꯨꯒ ꯏꯆꯦ ꯃꯤꯅꯥꯗꯤ ꯖꯤꯔꯤꯗ ꯊꯥꯖꯩꯗꯅ ꯑꯗꯣ ꯏꯆꯦ ꯃꯤꯅꯥꯗꯤ ꯄꯥꯎ ꯐꯥꯎꯅꯗꯦꯗ ꯗꯤꯅꯦꯁ ꯁꯤꯡ ꯕꯥꯏ ꯑꯩ ꯕꯣꯆꯥꯅꯤ ꯕꯣꯔꯣꯈꯥꯜꯒꯤ ꯈꯪꯉꯤ ꯗꯤꯅꯦ ꯕꯣꯆꯥ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯇꯣꯅꯤ ꯀꯨꯟꯗ꯭ꯔꯥꯛꯄꯝꯅ ꯐꯨꯜ ꯁꯄꯣꯔꯠ ꯕ꯭ꯔꯣ ꯑꯦꯟ ꯁꯤꯁ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡk ꯌꯨ ꯁꯣ ꯃꯆ ꯑꯗꯩꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯃꯤ ꯑꯃꯒꯤ ꯃꯪꯗ ꯀꯣꯏꯅꯒꯦ ꯃꯤ ꯑꯃꯒꯤ ꯃꯥꯡꯗ ꯀꯣꯏꯅꯒꯦ ꯑꯣꯏꯃꯥ ꯃꯁꯤꯅꯅꯦ ꯗꯥꯏꯂꯣꯛꯅ ꯀꯔꯤꯅꯣ ꯈꯨꯃꯟ ꯋꯥꯔꯤ ꯂꯣꯏꯁꯜꯂꯁꯦ ꯏꯕꯨꯡꯉꯣ ꯀꯥꯟꯅꯔꯣꯏꯗꯕꯗ ꯃꯤꯉꯣꯟꯗ ꯀꯩꯅꯣ ꯇꯧꯔꯅꯨ
Romita ꯀꯥꯟꯅꯕ Singh ꯐꯪꯉꯣꯏꯀꯣ iche ꯑꯗꯨꯅ ibai ꯀꯔꯤꯒꯨꯝꯕ good ꯑꯝꯇ night hayeng mu lachage okay okay Romita ꯔꯣꯃꯤꯇꯥ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯑꯃꯨꯛ Johnny ꯂꯥꯛꯑꯣ ꯍꯌꯦꯡꯁꯨ Moirangthem ꯅꯆꯦꯟꯕꯤ chega ꯂꯥꯛꯀꯅꯤ dadaga jengba yam nungaye nungtigi live ꯊꯦꯡꯀ꯭ꯌꯨ thabirao ꯊꯦꯡꯀ꯭ꯌꯨ hoi thaba ngambra yenge ꯑꯗꯨꯝ wadi waye ꯁꯪꯉꯒꯗꯤꯀꯣ ꯑꯗꯨꯝ ꯁꯪꯉꯒꯗꯤ ꯊꯥꯔꯛꯀꯦ ꯗꯩꯗꯤ ꯈꯨꯃꯟꯅ ꯆꯦ ꯑꯅꯨ ꯍꯟꯗꯛꯀꯤ ꯀꯣꯏꯅꯔꯗꯤ ꯌꯨꯇꯨꯕꯇ ꯚꯤꯗꯤꯑꯣ ꯍꯥꯄꯛꯀꯅꯤ ꯑꯣꯀꯦ ꯑꯣꯀꯦ ꯁꯨꯆꯤꯇ꯭ꯔꯥ ꯂꯩꯃꯅ ꯃꯤꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯍꯁꯕꯦꯟꯗꯣ ꯑꯥꯔꯃꯤ ꯑꯣꯏꯕꯗꯨꯔꯣ ꯃꯤꯅꯥ ꯍꯥꯏꯗꯤ ꯃꯥꯒꯤ ꯍꯁꯕꯦꯟ ꯑꯥꯔꯃꯤ ꯑꯣꯏꯕꯗꯨꯔꯣ ꯃꯤꯅꯥ ꯀꯩꯅꯣꯁꯦ ꯃꯤꯅꯥ ꯍꯥꯏꯁꯦ ꯀꯩꯅꯣꯅꯦ ꯈꯪꯗꯦ ꯗꯩꯗꯤ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯔꯦꯅꯤ ꯗꯦꯕꯤꯅ hello Reni how are you ꯗꯩꯗꯤ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯆꯦ ꯑꯅꯨ ꯗꯥ ꯎꯔꯦ ꯖꯣꯏꯁꯤꯡꯅ ꯆꯦ ꯏꯕꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯥꯏꯚ ꯀꯦꯔꯤ ꯑꯣꯟ ꯊꯦꯡꯀ꯭ꯌꯨ ꯑꯗꯩ ꯊꯦꯡꯀ꯭ꯌꯨ ꯑꯅꯤꯟꯗꯤꯇꯥ ꯁꯤꯡꯍ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯆꯥꯔꯦ ꯑꯅꯤꯟꯗꯤꯇꯥ ꯑꯅꯧꯕ ꯆꯪꯉꯛꯄ ꯃꯥꯜꯂꯤ ꯑꯗꯣ ꯁꯞꯄꯣꯔꯠ ꯁꯣꯝꯅ ꯇꯧꯕꯤꯔꯝꯃꯣ ꯑꯅꯧꯕ ꯆꯪꯉꯛꯑꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛꯀ ꯀꯣꯟꯅꯅ ꯁꯞꯁꯨ ꯇꯧꯕꯤꯔꯝꯃꯣ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯁꯇ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛ ꯍꯥꯏꯅ ꯀꯩꯅꯣꯗ ꯊꯣꯛꯏꯁꯦ ꯏꯁꯀ꯭ꯔꯤꯟꯗ ꯊꯣꯛꯏꯁꯦ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛ ꯍꯥꯏꯅꯀꯣ ꯑꯁꯤꯒꯤ ꯆꯦꯅꯦꯜꯁꯦ ꯑꯩꯈꯣꯏ ꯗꯥꯒꯤ ꯆꯦꯅꯦꯜꯅꯦꯕꯀꯣ ꯃꯥꯒꯤ ꯅꯧꯅ ꯍꯥꯡꯖꯕ ꯆꯦꯅꯦꯜꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯆꯦꯅꯦꯜꯁꯦ ꯅꯧꯅ ꯍꯥꯡꯕꯅꯤꯅ ꯀꯩꯅꯣꯁꯦ ꯌꯥꯝꯗ꯭ꯔꯤꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯄ꯭ꯂꯤꯖ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯔꯦꯅꯤ ꯑꯩꯈꯣꯏ ꯗꯥꯒꯤ ꯆꯦꯅꯦꯜꯁꯤꯗ ꯔꯦꯅꯤ ꯗꯦꯕꯤꯅ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯔꯦꯅꯤ ꯁꯨꯝ ꯅꯨꯡꯉꯥꯏꯔꯤ ꯈꯨꯃꯟ ꯍꯥꯏꯇꯥꯔꯦ ꯅꯤꯡꯊꯧ ꯆꯦꯅꯦꯜ ꯑꯩꯈꯣꯏꯁꯨ ꯍꯟꯗꯛꯇꯤ ꯑꯍꯜ ꯂꯃꯟ ꯈꯪꯅ ꯀꯣꯏꯗ꯭ꯔꯕꯅꯤ ꯑꯣꯀꯦ ꯑꯣꯀꯦ ꯖꯣꯏꯁꯤꯡ ꯒꯨꯗ ꯅꯥꯏꯠ ꯕꯣꯇꯣꯕꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯒꯨꯗ ꯕꯤꯖꯦꯇꯥ ꯅꯥꯏꯠ ꯔꯥꯖꯀꯨꯃꯥꯔ ꯂꯥꯏꯚꯁꯦ ꯆꯦꯒ ꯏꯆꯦꯒ ꯌꯥꯎꯔꯒ ꯃꯊꯪꯗꯗꯤ ꯇꯧꯕꯤꯔꯛꯎ ꯂꯥꯏꯚꯁꯦ ꯆꯦꯒ ꯏꯆꯥꯒ ꯍꯥꯏꯔꯣ ꯑꯣ ꯏꯆꯥ ꯌꯥꯎꯔꯒ ꯃꯊꯪꯗ ꯇꯧꯕꯤꯔꯛꯑꯣ ꯉꯁꯥꯏ ꯑꯣꯀꯦ ꯌꯥꯎꯔꯝꯃꯦ ꯑꯣꯀꯦ ꯏꯆꯥꯅꯨꯄꯤ ꯇꯧꯔꯛꯀꯦ ꯏꯆꯥꯅꯨꯄꯤ ꯇꯨꯝꯈꯔꯦ ꯑꯗꯨꯒꯤꯅꯦ ꯖꯣꯅꯤ ꯃꯣꯏꯔꯥꯡꯊꯦꯝꯅ ꯀꯩꯕ ꯁꯪꯉꯀꯥꯟꯗ ꯊꯥꯕꯤꯔꯛꯑꯣ ꯑꯣꯀꯦ ꯍꯣꯏ ꯑꯣꯀꯦ ꯍꯣꯏ ꯍꯣꯏ ꯊꯣꯏꯕꯤꯁꯅꯥ ꯊꯥꯔꯛꯀꯦ ꯏꯅꯝꯃ ꯑꯅꯨ ꯅꯠꯇꯅ ꯀꯅꯥꯝ ꯌꯦꯡꯉꯔꯣꯏ ꯑꯩ ꯏꯅꯝꯃꯇꯒ ꯂꯣꯏꯅꯕ ꯄꯥꯝꯃꯦ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤꯁꯅꯥ ꯅꯅꯝꯃꯕꯨ ꯁꯞꯄꯣꯔꯠ ꯅꯦꯅꯥ ꯇꯧꯕꯤꯕꯒꯤ ꯁꯥꯏꯈꯣꯝ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯅꯦꯅꯥ ꯃꯆ ꯀꯩꯕ ꯆꯦꯅꯨ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯅꯦꯅꯥ ꯉꯁꯤꯁꯦ ꯀꯣꯂꯤ ꯍꯋꯥꯏ ꯑꯅꯧꯕꯗꯣ ꯑꯗꯨꯗꯣ ꯐꯨꯠꯂꯒꯅꯦ ꯑꯗꯒꯤꯗꯤ ꯉꯧꯔꯒ ꯑꯗꯒꯤ ꯆꯥꯛꯀ ꯇꯣꯠꯂ ꯆꯥꯏ ꯌꯨꯂꯤꯌꯨꯅ ꯀꯩ ꯑꯌꯥ ꯂꯥꯏꯚ ꯊꯥꯔꯝꯃꯤ ꯑꯣꯀꯦ ꯑꯣꯀꯦ ꯋꯦꯜꯀꯝ ꯕꯤꯖꯦꯇꯥ ꯔꯥꯖꯀꯨꯃꯥꯔ ꯋꯦꯜꯀꯝ ꯍꯣꯂꯤꯋꯨꯗ ꯕꯥꯏ ꯕꯥꯏ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯆꯦꯅꯨ ꯕꯥꯏ ꯕꯥꯏ ꯕꯤꯖꯤꯇꯥ ꯁꯦ ꯕꯥꯏ ꯕꯥꯏ ꯉꯁꯤꯗꯤ ꯒꯨꯗ ꯌꯥꯝ ꯅꯥꯏꯠ ꯐꯖꯔꯝꯃꯦ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯅꯦꯅꯥ ꯅꯍꯥꯟꯒꯩ ꯐꯖꯗ꯭ꯔꯣ ꯍꯥꯏꯁꯦ ꯃꯥꯁꯦ ꯅꯦꯅꯥ ꯅꯆꯦꯁꯦ ꯅꯍꯥꯟꯒꯩ ꯐꯖꯗꯕ꯭ꯔꯣ ꯐꯖꯕꯅꯤꯗ ꯅꯆꯦꯁꯦ ꯔꯣꯅꯤꯇꯥ ꯁꯔꯃ ꯀꯥꯏꯅ ꯐꯥꯒꯤ ꯆꯦꯅꯨ ꯇꯧꯕꯅꯤꯗ ꯐꯦꯁꯕꯨꯛ ꯐ꯭ꯔꯦꯟ ꯊꯤꯕꯅꯦ ꯂꯩꯕꯅꯤ ꯌꯥꯝꯅ ꯑꯩꯁꯦꯀꯣ ꯑꯣ ꯔꯣꯅꯤꯇꯥ ꯁꯔꯃꯁꯦ ꯆꯦꯅꯨ ꯐꯦꯁꯕꯨꯛꯇꯁꯨ ꯐ꯭ꯔꯦꯟ ꯂꯩꯕꯅꯤ ꯌꯥꯏ ꯑꯣ ꯔꯣꯅꯤꯇꯥ ꯑꯥ ꯗꯩꯗꯤ ꯍꯥꯔꯠ ꯂꯩꯔꯝꯒꯅꯤ ꯏꯁꯇ꯭ꯔꯤꯛꯅ I am sad because you are not listening to me. ꯀꯅꯥꯅ ꯍꯥꯔꯠ ꯏꯁꯇ꯭ꯔꯦꯠꯅ ꯑꯣ ꯁꯥꯎꯒꯅꯨ ꯍꯤꯟꯗꯤꯗ ꯍꯥꯏꯕꯤꯔꯛꯑꯣ ꯅꯠꯇ꯭ꯔꯒ ꯃꯩꯇꯩꯂꯣꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯏꯪꯂꯤꯁꯇꯣ ꯃꯨझे नहीं पता ꯃꯥ ꯌꯥꯝꯅ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯔꯦ ꯍꯥꯏꯌꯦ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯁꯨꯁꯤꯀꯥꯟꯇ ꯑꯩꯈꯣꯏꯅ ꯁꯤꯡꯍꯅ ꯇꯥꯕꯤꯗꯕꯒꯤ ꯃꯔꯛ ꯁꯥꯎꯒꯅꯨ ꯃꯔꯛꯇ ꯄ꯭ꯂꯤꯖ ꯖꯣꯛ ꯆꯪꯕ ꯏꯁꯩꯁꯨ ꯑꯗꯨꯝ ꯁꯛꯄꯤꯔꯛꯑꯣ ꯑꯣꯀꯦ ꯑꯣꯀꯦ ꯑꯟꯖꯨ ꯀꯁꯔ ꯋꯦꯜꯀꯝ ꯑꯟꯖꯨ ꯋꯦꯜꯀꯝ ꯑꯩ ꯑꯟꯖꯨ ꯂꯥꯛꯑꯦ ꯕꯥꯏ ꯋꯦꯜꯀꯝ 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 ꯊꯣꯏꯕꯤꯁꯅꯥꯅ ꯀꯣꯛ ꯌꯥꯝ ꯆꯤꯛꯑꯦꯗ ꯄꯣꯊꯥꯅꯤꯡꯉꯦ ꯑꯗꯨ ꯑꯣꯏꯁꯨ ꯑꯦꯜꯕꯤ ꯂꯣꯏ ꯐꯥꯎꯗꯤ ꯂꯩꯖꯒꯦ ꯍꯣꯏ ꯍꯣꯏ ꯂꯩꯌꯨ ꯊꯣꯏꯕꯤꯁꯅꯥ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯉꯁꯤꯅ ꯌꯥꯝꯅ ꯍꯦꯜꯂꯦ ꯆꯦꯅꯨ ꯑꯗꯩꯗꯤ ꯑꯩ ꯅꯨꯃꯤꯠꯀꯤ ꯏꯁꯄꯦꯛ ꯎꯞꯄꯒ ꯂꯥꯛꯀꯦ ꯐꯖꯩ ꯍꯥꯏꯅꯕꯒꯤ ꯃꯌꯥꯝꯅ ꯀꯣ ꯑꯦꯔꯤꯌꯥ ꯃꯤꯔꯤꯟꯗꯥ ꯖꯣꯅꯤ ꯃꯣꯏꯔꯥꯡꯊꯦꯝꯅ ꯅꯦꯅꯥ ꯉꯁꯤꯗꯤ ꯑꯩ ꯏꯁꯄꯦꯛ ꯎꯞꯄꯁꯦ ꯄꯛꯆꯕ꯭ꯔꯥ ꯌꯦꯡꯉꯣ ꯊꯣꯛꯑꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯄꯛꯆꯕ꯭ꯔꯥ ꯄꯛꯆꯗꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯍꯥꯏꯔꯛꯑꯣꯅꯦ ꯑꯣꯀꯦ ꯑꯣꯀꯦ ꯄꯛꯆꯔꯗꯤ ꯅꯨꯡꯇꯤꯒꯤ ꯌꯣꯂꯤꯌꯨꯅ ꯎꯞꯄꯒ ꯂꯥꯛꯀꯦꯕ ꯇꯨꯝꯃꯣꯏꯗ꯭ꯔꯣ ꯆꯦꯅꯨ ꯄꯨꯡ ꯀꯌꯥ ꯇꯨꯝꯃꯔꯣꯏ ꯇꯥꯔꯒꯦ ꯇꯨꯝꯃꯗꯨ 10:47 ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯇꯧꯈꯤꯅꯤꯀꯣ ꯑꯦꯜꯕꯤꯁꯦ ꯉꯥꯏꯍꯥꯛꯇꯪꯒ ꯀꯃꯜ ꯇꯧꯈꯤꯒꯦ ꯁꯤꯡꯅ ꯍꯥꯏ ꯕ꯭ꯔꯣ ꯕ꯭ꯂꯨ ꯄꯤꯌꯣ ꯅꯦ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯒꯦ ꯀꯃꯜ ꯁꯤꯡ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯅꯪ ꯇꯧꯔꯤꯗꯣ ꯀꯃꯜ ꯀꯥꯏꯅ ꯀꯃꯜ ꯐꯕ꯭ꯔꯣ ꯃꯈꯥꯗ ꯂꯩꯔꯝꯃꯅꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯉꯛꯇꯣꯏꯅꯣ
Kamal daidi nena saikomna loirame dis dai sida dada isei amta saklam loiram dai sida dada isei ngasai sakdo ware ba sengmaine ai khanau si nungaite nena saikom ai pakchaye che pakchaye Thank you, adum Nena. uppo ina ma yam phajaye Thank you, thobisanana thank you so much. Tony kundamna good night sweet dream thank you Thank you, Sam, to you. Tipani jam cacok jam cacok ganu musik kak tipa rap kayak musik nih ya kuliah wajam musik kak tipa ini Kamal Singh kanana channel paige kana channel paige hai Kamal Singh na bro gi action se mai tai ko hai Suchitra Samurai pamna yam haiye nine jaikom dada che ga se yam chani ye thank you so much thank you so much. Tony kana bye bye che hayeng muk live thabira o okay Bye bye, okay Tony. Good night, sweet dream. daidi Heng mu na siko. go gugu kuki chapa chup mai bima kaino ne maming ye da kaino ne maming ga maming je kumai thole go ga gugui kuki chup kai no jibu bo siro duriba mina khogu na group ga bai la su khumak ta ri noi je mingda lakta hingi ko ka jama go gugi na hui thu hai thank you same to you sak thu naming duga khongu be ma la dana go gugu bai ne Gangun matandra. Pa adung do comment sa patholo ko nuai tali ne ha. su nuai ne Ay tali pa ipa haningde. Ay Sijina tali. dada na mukbang taubada ngang bawa ngang du tabe nungaye yamna nokninge ngoli na che anu kuiraga tum doiro ngasidi yamna phajaye keraga tum doiro ngasidi yam phajaye Noina phajai na hairakpasida ay LB sa loisaningdre. Dinesh na ibai good night sweet dream good night Good night. baca good night Suchitra Laimana Noktagre Nena Sakom che anu di anu da che anu da ani se kanana henge Phajaba. Ay nahenbani ko. dai di Anandita Singna che blog thangatribo Thangatri hayeng thanganingai kano kamta leite video kamta leite video na mo ngamdre bako. Aruna Hayeng thanganingai bako warapamna sum leite kamata dono good night khangdira. Sutrim Aruna warapamna anubung good night Good night. Thobisana ka laisa bi Mayam like to biramo please. Like to bawale. Like to biramo. headphone na ti oy ma Kaya ba? Thobisana laisa bi ma le direct oy ba moy na ka headphone na ti Ay siya mulai sara siro. Sabi sana. dai ne na ga che nu taudre kanana che nu taudre kanana hange Kali hanbay ni. hangre na mas Kanana. che nu da ni se kanana hange o kwani se kanana hange Ako'y ni siya. Kanana hangada ba mali? Ay hangada ba manbra? Mayam kanana hangada ba mali? Yengo. Da kawai ni siya. thing lỡ hình mà tầm đó Tumigil na. Dahil Suchitra Samarapamna aduna parani laisaro inamay tabisana na laisa Punsise hanagi lesari gay punsiga to mo hanjala ba nungay ni mo. thabal kautha se la oy Kaida. tabisana kuki ga thabal jogera nang bo Ay thabal to mo yam pame. Tabi nana sana. sa komna che anu da na han ba male Dana hanba mali hayro. hale Dana hande. Ay na hale. ai chali so ꯑꯩꯒꯤ ꯆꯍꯤꯁꯦ ꯌꯥꯡꯈꯩ ꯁꯨꯗꯣꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯥꯒꯤꯅ ꯆꯍꯤ 43 ꯑꯩꯒꯤꯅ 43 ꯁꯨꯃꯥꯏꯅ ꯑꯣꯏꯔꯦꯀꯣ Mesti thijanano upangangano Tapi sanana dai nana jenu na mamale suchitrana dadana halam nidai hale hale ina hale
ꯖꯤꯡꯀꯣ ꯅꯤꯡꯅ ꯑꯩꯅ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯒꯤ ꯃꯈꯥ ꯅꯤꯄꯥꯗ ꯂꯩ ꯉꯝꯖꯔꯣꯏꯌꯦ ꯊꯕꯤꯁꯅꯥꯅ ꯍꯦꯔꯥ ꯀꯨꯀꯤꯒ ꯅꯠꯇꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯅꯪꯒ ꯀꯨꯛ ꯄ꯭ꯂꯤꯖ ꯊꯣꯡꯕ ꯃꯌꯥꯝ ꯌꯥꯒꯗꯕ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯑꯗꯨꯒ ꯏꯁꯀ꯭ꯔꯤꯟꯁꯤꯒ ꯂꯥꯁꯇ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛ ꯍꯥꯏꯅ ꯏꯔꯒ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯆꯦꯅꯦꯜꯁꯦ ꯑꯩꯈꯣꯏ ꯗꯥꯒꯤ ꯆꯦꯅꯦꯜꯅꯦ ꯑꯗꯣ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯌꯥꯝꯅ ꯐꯅꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯄ꯭ꯂꯤꯖ ꯗꯥꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯩꯒꯤ ꯆꯦꯅꯦꯜꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯕ꯭ꯂꯣꯒꯀꯨꯝꯕ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯥꯡꯒꯠꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯀꯣ ꯑꯗꯨꯗꯒꯩꯗꯤ ꯁꯨꯅꯤꯜ ꯁꯤꯡꯍ ꯆꯤꯡꯈꯥꯝꯅ ꯁꯅꯥ ꯌꯥꯎꯗ꯭ꯔꯕꯣ ꯉꯁꯤꯁꯦ ꯉꯁꯤ ꯁꯅꯥ ꯌꯥꯎꯗ꯭ꯔꯦ ꯁꯅꯥꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇꯦ ꯃꯥꯗꯣ ꯉꯁꯤ ꯕꯥꯔꯗꯦ ꯑꯃ ꯇꯧꯔꯨꯕꯒꯤ ꯌꯥꯝꯅ ꯃꯁꯥꯗꯣ ꯆꯣꯛꯊꯔꯦ ꯍꯥꯏꯅꯅꯦ ꯑꯗꯨꯒꯤ ꯉꯁꯤꯗꯣ ꯌꯥꯎꯗ꯭ꯔꯦ ꯃꯥ ꯑꯗꯩ ꯍꯌꯦꯡ ꯂꯥꯛꯄ ꯌꯥꯏ ꯑꯩꯒ ꯖꯣꯏꯟ ꯅꯅ ꯇꯧꯔꯒ ꯁꯥꯏꯈꯣꯝꯅ ꯆꯦ ꯑꯅꯨ ꯑꯩꯒꯤꯁꯨ ꯆꯦꯅꯦꯜ ꯍꯥꯡꯗꯣꯔꯦ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯎꯝ ꯍꯥꯡꯉꯣ ꯅꯦꯅꯥ ꯑꯩꯈꯣꯏꯁꯨ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯦ ꯑꯗꯨꯝ ꯀꯅꯦꯛꯁꯟ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯂꯩꯅꯔꯒꯀꯣ ꯑꯗꯨꯝ ꯃꯅꯤꯁꯤꯡꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯦꯕ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯒ ꯏꯇꯩꯃꯒꯅ ꯄꯨꯝꯅꯃꯛꯇꯩ ꯍꯦꯜꯂꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯩ ꯌꯣꯂꯨꯅ ꯏꯇꯩꯅ ꯔꯥꯁꯤ ꯂꯩꯕ ꯆꯦ ꯑꯅꯨꯅ ꯐꯖꯕ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡꯛ ꯌꯨ ꯑꯗꯩ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯩꯕ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛꯁꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯁꯣꯏꯗꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯕꯨꯡꯒꯤ ꯊꯣꯛꯇꯥꯛꯁꯦ ꯑꯩꯈꯣꯏ ꯀꯥꯟꯅꯒꯗꯕ ꯗꯥꯒꯤ ꯆꯦꯅꯦꯜꯅꯦ ꯁꯞꯄꯣꯔꯠ ꯌꯥꯎꯔꯁꯨ ꯇꯧꯕꯤꯌꯣ ꯄ꯭ꯂꯤꯖ ꯈꯪꯗꯕ ꯃꯌꯥꯝ ꯌꯥꯎꯔꯁꯨ ꯑꯩꯈꯣꯏ ꯗꯥꯁꯦ ꯍꯟꯗꯛ ꯃꯥꯒꯤ ꯆꯦꯅꯦꯜꯁꯦ ꯚꯤꯗꯤꯑꯣ ꯀꯝꯇ ꯑꯞꯂꯣꯗ ꯇꯧꯕ ꯉꯝꯖꯗ꯭ꯔꯦ ꯃꯥ ꯊꯕꯛ ꯌꯥꯝꯅ ꯀꯟꯕꯒꯤꯀꯣ ꯑꯗꯣ ꯃꯥꯒꯤ ꯆꯦꯅꯦꯜꯁꯦ ꯌꯥꯝꯅ ꯐꯅꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯍꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒꯅꯦ ꯑꯩꯈꯣꯏꯗꯥꯅꯁꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄ ꯉꯝꯗꯣꯏꯁꯦ ꯔꯦꯅꯤ ꯗꯦꯕꯤꯅ ꯀꯩ ꯒꯨꯗ ꯒꯨꯗ ꯅꯥꯏꯠ ꯔꯦꯅꯤ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯇꯣꯅꯤ ꯗ꯭ꯔꯤꯝ ꯀꯣꯟꯊꯧꯖꯝꯅ ꯆꯦ ꯑꯅꯨ ꯈꯣꯏ ꯇꯨꯝꯀꯨ ꯍꯥꯏꯔꯣ ꯌꯦꯂꯨꯅꯒ ꯆꯦ ꯑꯅꯨꯅ ꯐꯖꯩꯌꯦ ꯍꯥꯏꯕ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯕꯤꯖꯣꯟ ꯀꯨꯃꯥꯔꯅ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯕꯣꯊ ꯑꯣꯐ ꯌꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡꯛ ꯌꯨ ꯕꯤꯖꯣꯟ ꯗꯥ ꯕꯤꯖꯣꯟ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯒꯩꯗꯤ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯆꯦ ꯑꯅꯨ ꯀꯩꯕ ꯅꯨꯃꯤꯠꯇꯨꯕꯨ ꯎꯕ꯭ꯔꯥ ꯅꯪ ꯌꯥꯝ ꯂꯥꯞꯅ ꯑꯩꯗꯤ ꯎꯕ ꯉꯝꯗ꯭ꯔꯦꯕ ꯃꯤꯠꯁꯦ ꯀꯩꯅꯣꯝ ꯇꯧꯏ ꯏꯁꯥ ꯁꯥꯏ ꯆꯦ ꯑꯅꯨ ꯈꯣꯡꯁꯤꯠꯇ ꯄꯥꯎꯑꯣꯅ ꯆꯦ ꯑꯅꯨ ꯈꯣꯡꯁꯤꯠꯇ ꯐꯥꯔꯕ ꯐꯗꯧꯅꯤ ꯐꯔꯗꯤ ꯑꯣ ꯈꯣꯡꯁꯤꯗ ꯐꯔꯗꯤ ꯐꯗꯣꯏꯅꯤ ꯃꯈꯣꯡ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯕꯗꯨꯅꯦ ꯑꯗꯨꯅꯦ ꯅꯦꯅꯥ ꯈꯣꯡꯗꯣ ꯐꯖꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯊꯣꯛꯑꯣ ꯑꯗꯨꯒ ꯌꯥꯡꯅ ꯐꯕ ꯑꯣꯏꯔꯣꯀꯣ ꯌꯥꯡꯅ ꯐꯗꯅ ꯑꯗꯩ ꯃꯅꯤ ꯁꯤꯡꯍꯅ ꯀꯩꯕ ꯀꯩꯅꯣ ꯇꯧꯔꯣ ꯖꯥꯝꯕꯨꯡ ꯅꯣꯡ ꯐꯥꯗꯣꯛ ꯂꯝꯕꯤꯗ ꯎꯅꯔꯁꯨ ꯏꯀꯥꯏ ꯍꯪꯒꯣꯏꯗꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯤꯀꯣ ꯃꯅꯤ ꯅꯪ ꯀꯥꯏꯋꯥꯏꯗꯩ ꯑꯣꯏꯗꯣꯏꯅꯣ ꯃꯅꯤ ꯄ꯭ꯂꯤꯖ ꯃꯐꯝ ꯍꯥꯏꯕꯤꯔꯝꯃꯨ ꯊꯦꯡꯅꯔꯗꯤ ꯀꯁꯥꯔꯒꯤ ꯑꯣꯏꯗꯤ ꯊꯦꯡꯕꯨ ꯁꯣꯏꯗꯅ ꯊꯦꯡꯅꯔꯗꯤ ꯊꯦꯡꯅꯅꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯖꯍꯥ ꯃꯐꯝꯗ ꯎꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯀꯧꯕꯤꯔꯛꯑꯣ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯅꯣꯏꯒꯤ ꯆꯦꯅꯦꯜꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯃꯤꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯧꯕꯤꯔꯣ ꯀꯩꯁꯨꯝ ꯀꯥꯏꯗꯦꯀꯣ ꯑꯩꯈꯣꯏ ꯌꯥꯝ ꯆꯝꯖꯕ ꯃꯤꯅꯤ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯊꯦꯡꯅꯕ ꯇꯥꯔꯁꯨ ꯗꯥꯗ ꯑꯣꯏꯔꯒꯁꯨ ꯑꯩꯉꯣꯟꯗ ꯑꯣꯏꯔꯒꯁꯨ ꯁꯨꯝ ꯀꯧꯕꯤꯔꯛꯑꯣꯀꯣ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯀꯔꯤꯝ ꯑꯀꯥꯏꯕ ꯂꯩꯇꯦ ꯇꯣꯅꯤ ꯀꯣꯟꯊꯧꯖꯝꯅ ꯆꯦ ꯑꯅꯨ ꯀꯣꯏ ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏ ꯇꯨꯝꯈꯤꯔꯣꯏꯒꯦ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯈꯤꯔꯣꯏꯒꯦ ꯋꯥꯔꯤ ꯁꯥꯈꯤꯒꯦ ꯉꯥꯏꯍꯥꯛꯇꯪꯒ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤꯅꯀꯣ ꯉꯥꯏꯍꯥꯛꯇꯪꯒ ꯌꯣꯂꯨꯅ ꯂꯩꯈꯤꯒꯦ ꯑꯣꯀꯦ ꯃꯌꯥꯝ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯄꯤꯇ꯭ꯔꯨꯅ ꯖꯦ ꯄ꯭ꯂꯤꯖ ꯃꯥꯂꯦꯝ ꯑꯗꯨꯒ ꯃꯩꯇꯩꯅ ꯂꯥꯏꯛꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯀꯃꯦꯟ ꯄꯥꯈꯤꯅꯤ ꯃꯥꯂꯦꯝ ꯃꯩꯇꯩꯅ ꯇꯥꯃꯣꯒ ꯏꯇꯩꯃꯒ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯁꯦ ꯀꯣꯂꯤ ꯍꯋꯥꯏ ꯑꯗꯩ ꯑꯅꯧꯕꯗꯣ ꯉꯧꯔꯒ ꯆꯥꯛꯀ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯔꯦ ꯄꯤꯟꯇꯨ ꯉꯁꯤꯗꯤ ꯙꯟꯒꯔ ꯄꯤꯟꯇꯨ ꯖꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯂꯥꯕ ꯑꯃ ꯊꯤꯗ ꯌꯥꯗ꯭ꯔꯦ ꯅꯠꯇ꯭ꯔꯗꯤ ꯁꯦꯠ ꯑꯣꯏꯃꯟꯅ ꯁꯤꯔꯅꯤ ꯑꯩ ꯏꯍꯦ ꯅꯪꯁꯨ ꯂꯥꯕ ꯑꯃ ꯊꯤꯔꯒꯦꯔꯥ ꯑꯃꯗꯨꯁꯨ ꯑꯃꯃꯝ ꯊꯤꯈ꯭ꯔꯦ ꯅꯥꯎꯇꯣꯟꯁꯤꯡꯅ ꯍꯥꯎ ꯏꯁ ꯋꯦꯗꯔ ꯗꯤꯌꯔ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯝ ꯏꯪꯉꯤꯌꯦ ꯌꯥꯝ ꯏꯪꯉꯦ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯩꯗꯤ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯏꯔꯥꯡꯗ ꯆꯦꯟꯕꯗ ꯇꯧꯏꯅꯦ ꯑꯣꯀꯦ ꯅꯦꯅꯥ ꯐꯖꯅ ꯌꯦꯡꯊꯣꯛꯑꯣ ꯅꯤꯡꯊꯝꯊꯥꯅꯤꯅꯀꯣ ꯐꯖꯅ ꯌꯦꯡꯊꯣꯛꯑꯣꯅꯦꯅ ꯑꯗꯩ ꯃꯅꯤꯁꯤꯡꯅ ꯈꯣꯡ ꯁꯣꯛꯄ ꯍꯥꯏꯁꯦ ꯑꯩ ꯆꯠꯄ ꯁꯅꯥꯍꯣꯏꯒꯤ ꯉꯝꯗ꯭ꯔꯗꯤ ꯈꯨꯜ ꯀꯔꯤꯝ ꯎꯄꯥꯏ ꯃꯅꯥꯛꯀꯤꯅꯤ ꯂꯩꯄꯣꯟꯇꯦꯀꯣ ꯌꯦꯡꯉꯣ ꯃꯅꯤꯁꯤꯡꯁꯦ ꯁꯅꯥꯍꯣꯏ ꯃꯅꯥꯛꯀꯤꯅꯦ ꯍꯥꯏ
ꯑꯩ ꯁꯅꯥꯍꯣꯏꯒꯤ ꯈꯨꯜ ꯃꯅꯥꯛꯀꯤꯅꯤ ꯌꯥꯝꯕꯨꯡ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯑꯣ ꯍꯣꯏ ꯍꯣꯏ ꯁꯣꯏꯗꯅ ꯀꯩꯅꯣ ꯇꯧꯁꯤ ꯊꯦꯡꯅꯁꯦ ꯑꯩꯈꯣꯏꯁꯨꯅꯦ ꯁꯅꯥꯍꯣꯏꯗ ꯑꯝꯇ ꯂꯥꯛꯀꯦ ꯇꯧꯔꯒ ꯁꯨꯝ ꯂꯩꯔꯦ ꯂꯝꯗꯣ ꯂꯥꯞꯄꯅꯤꯅꯀꯣ ꯀꯦꯑꯦꯜ ꯀꯪꯂꯩ ꯅꯣꯏ ꯑꯅꯤꯒꯤ ꯑꯦꯛꯁ ꯀꯌꯥ ꯂꯩꯔꯛꯀꯦ ꯑꯣ ꯃꯥꯒꯤꯗꯤ ꯏꯂꯩ ꯂꯩꯇꯦ ꯑꯃ ꯑꯅꯤꯒꯨꯝꯕ ꯑꯣꯏ ꯃꯥꯜꯂꯦ ꯑꯩꯒꯤꯗꯤ ꯌꯥꯝꯗꯦꯗ 3 ꯃꯥ 9 ꯁꯨꯕꯅꯤ ꯑꯩꯅ 9 ꯁꯨꯕꯤ ꯑꯗꯩꯗꯤ 8 ꯑꯣꯏꯔꯝꯃꯗꯤ ꯐꯒꯗꯕꯅꯤ ꯀꯩꯅꯣ ꯀꯔꯤ ꯍꯥꯏꯒꯅꯦ ꯍꯦꯜꯂꯣꯏ ꯇꯔꯦꯠꯀꯤ ꯍꯦꯜꯂꯣꯏ ꯑꯇꯣꯝꯕꯤ 8ꯒꯤ ꯑꯇꯣꯝꯕꯤꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯃꯥꯂꯦꯝ ꯅꯪ 9 ꯁꯨꯅ ꯐꯔꯛ ꯇꯥꯈꯔꯦ ꯍꯦꯜꯂꯣꯏ ꯇꯔꯦꯠꯀꯤ ꯑꯇꯣꯝꯕꯤꯅ ꯀꯔꯤ ꯍꯦꯟꯗꯣꯔꯤꯒꯦ ꯅꯪ 9 ꯁꯨꯔꯁꯨ ꯏꯕꯦꯝꯃ ꯀꯩꯅꯣ ꯐꯖꯕꯒꯤ ꯆꯥꯡꯁꯤꯔꯣ ꯃꯥꯂꯦꯝ ꯃꯩꯇꯩꯅ ꯑꯣꯏ ꯇꯣꯅꯤ ꯀꯣꯟꯊꯧꯖꯅ ꯕ꯭ꯔꯗꯔꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯑꯩꯒꯤ ꯃꯤꯡꯇꯨ ꯕꯨꯡꯒꯤ ꯊꯣꯛꯊꯥꯛ ꯂꯩꯗꯣ ꯑꯩꯒꯤ ꯃꯤꯡꯅꯤ ꯃꯈꯥꯗ ꯆꯦꯅꯦꯜ ꯑꯃ ꯂꯩꯗꯣ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛ ꯍꯥꯏꯅ ꯁꯤꯒ ꯆꯦꯅꯦꯜ ꯑꯃꯒ ꯄꯤꯟ ꯇꯧꯔ ꯊꯝꯃꯤꯁꯦ ꯁꯤ ꯑꯩꯈꯣꯏ ꯗꯥꯒꯤ ꯆꯦꯅꯦꯜꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯕꯀꯣ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃꯒꯤ ꯈꯣꯟꯖꯦꯜꯁꯦ ꯈꯔꯗꯤ ꯌꯥꯛꯑꯦ ꯑꯩꯒ ꯃꯥꯟꯅꯒꯦ ꯇꯧꯋꯦ ꯌꯥꯛꯄꯅꯦ ꯈꯣꯟꯖꯦꯜꯁꯨ ꯌꯥꯛꯄꯅꯦ ꯌꯥꯝꯅ ꯁꯦꯜꯃꯩꯅꯦ ꯀꯥꯡꯄꯦꯡꯅ ꯅꯠꯇꯦ ꯅꯁꯩ ꯍꯝ ꯇꯥꯔꯛꯀꯅꯨ ꯃꯤꯡꯗꯣ ꯈꯪꯗ꯭ꯔꯥ ꯈꯪꯗꯦꯗꯥꯁꯦ ꯑꯅꯤꯇꯥ ꯁꯤꯡꯍꯅꯒ ꯆꯦꯅꯨ ꯀꯥꯏꯒꯤꯅꯣ ꯀꯁꯥꯔꯒꯤꯅꯦ ꯑꯩꯈꯣꯏꯁꯦ ꯀꯁꯥꯔꯗꯒꯤꯅꯦ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯈꯥꯡꯉꯥꯏ ꯅꯤꯄꯥꯗ ꯊꯨꯡꯅꯕ꯭ꯔꯣ ꯗꯗꯥ ꯅꯤꯄꯥꯟꯗ ꯊꯨꯡꯅꯕ꯭ꯔꯣ ꯗꯗꯥ ꯅꯤꯄꯥꯟ ꯁꯨꯕꯤꯗ ꯃꯥꯁꯦ ꯊꯨꯡꯅꯖꯕꯅꯤ ꯀꯥꯏꯅ ꯑꯩꯅ ꯍꯥꯏꯕꯤꯕ ꯑꯗꯩꯗꯤ ꯃꯅꯤꯁꯤꯡꯅ ꯂꯥꯛꯑꯣ ꯀꯩꯅꯣ ꯏꯇꯩꯃꯒ ꯌꯥꯝꯕꯨꯡꯒ ꯈꯪꯅ ꯆꯥꯟꯅꯁꯤ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃ ꯆꯥꯃꯤꯟꯅꯁꯦ ꯑꯣꯀꯦ ꯍꯣꯏ ꯍꯣꯏ ꯂꯥꯛꯀꯅꯤ ꯂꯥꯛꯄ ꯀꯥꯟꯗ ꯃꯥꯏ ꯎꯅꯁꯤ ꯀꯁꯥꯔ ꯄꯥꯈꯪ ꯂꯥꯛꯑꯦꯅꯦ ꯀꯁꯥ ꯄꯥ ꯉꯁꯥꯏ ꯂꯥꯛꯑꯝꯃꯕꯅꯤ ꯑꯃꯨꯛ ꯆꯥꯛ ꯆꯠꯂꯨꯔꯦ ꯏꯁꯤꯡ ꯍꯣꯠꯅꯕꯗ ꯏꯇꯩꯃꯒꯤ ꯂꯥꯏꯐ ꯆꯪꯉꯛꯄ ꯁꯪꯖꯍꯧꯗ꯭ꯔꯦ ꯐꯖꯅ ꯊꯣꯏꯕ ꯅꯪ ꯉꯔꯥꯡꯁꯨ ꯍꯩꯖꯥꯡꯗꯣ ꯀꯥꯌꯦ ꯉꯁꯤꯗꯤ ꯀꯥꯍꯧꯗ꯭ꯔꯕ ꯀꯃꯥꯏ ꯈꯪꯅꯔꯛꯀꯦ ꯀꯦ ꯑꯦꯜ ꯀꯪꯂꯩꯅ ꯀꯃꯥꯏ ꯈꯪꯅꯔꯛꯀꯦ ꯑꯩꯈꯣꯏꯗ ꯀꯕꯥꯏꯅꯤꯁꯤꯔꯣ ꯀꯃꯥꯏꯅ ꯈꯪꯅꯔꯛꯄ ꯍꯥꯏꯕꯨ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯕꯣ ꯑꯩꯁ ꯄꯨꯔꯥ ꯁꯤꯅꯦꯃꯥꯗꯒ ꯑꯣꯏꯗꯤ ꯃꯥꯏ ꯄꯦꯃ ꯄꯨꯔꯥ ꯍꯤꯠ ꯑꯣꯏꯗꯣꯏꯃꯤ ꯈ꯭ꯋꯥꯅꯤ ꯈꯪꯅꯕꯩ ꯁꯤꯁꯇꯦꯝꯗꯣ ꯑꯗꯩꯗꯤ ꯁꯨꯔꯆꯟꯗ꯭ꯔ ꯃꯣꯏꯔꯥꯡ ꯆꯥꯅꯈ꯭ꯔꯦꯕ ꯑꯦꯛꯁ ꯃꯥꯁꯇꯔ ꯂꯥꯏꯚ ꯊꯥꯔꯛꯑꯣ ꯅꯣꯏ ꯑꯅꯤꯒꯤ ꯑꯗꯩꯗꯤ ꯂꯩꯃ ꯌꯥꯏꯐꯅ ꯍꯥꯏ ꯍꯜꯂꯣ ꯑꯗꯩꯗꯤ ꯂꯩꯃ ꯄꯂꯦꯝ ꯏꯃꯥ ꯃꯅꯤꯄꯨꯔꯅ ꯀꯕ ꯅꯣꯏ ꯑꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯆꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯂꯥꯜꯄꯨ ꯂꯞ ꯃꯩꯇꯩ ꯄꯤꯄꯜ ꯕꯠ ꯅꯣꯠ ꯆꯦꯝꯕꯤꯔꯦꯟꯗꯩ ꯊꯣꯏꯕ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅꯒ ꯏꯅꯝꯃꯒ ꯗꯥꯒꯅ ꯀꯃꯦꯟ ꯄꯥꯕꯗ ꯑꯉꯥꯡꯗꯨ ꯇꯨꯝꯕ ꯌꯥꯔꯤꯕ꯭ꯔꯥ ꯖꯥꯠꯂꯣ ꯊꯣꯏꯕꯤꯁꯤꯅ ꯇꯨꯝꯈꯔꯦ ꯃꯥ ꯑꯍꯥꯟꯕꯗꯅꯦ ꯍꯥꯏꯗ꯭ꯔꯦ ꯇꯨꯝꯃꯨ ꯆꯥꯂꯝꯗꯦꯕꯀꯣ ꯇꯣꯅꯤ ꯀꯣꯟꯊꯧꯖꯝꯅ ꯆꯦꯒꯤ ꯚꯤꯗꯤꯑꯣꯁꯤ ꯆꯝꯅ ꯅꯨꯡꯁꯤꯌꯦ ꯍꯥꯏꯗ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯔꯣ ꯌꯥꯝꯅ ꯊꯦꯡꯛ ꯌꯨ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝꯅ ꯊꯦꯡꯛ ꯏꯕꯗ ꯌꯨ ꯁꯣꯏꯕꯅꯤ ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯅꯥꯎꯆꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯣꯡꯃꯥꯏꯊꯦꯝꯅ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯒꯦ ꯏꯇꯩꯃꯒ ꯇꯥꯃꯣꯒꯒꯤ ꯍꯥꯏ ꯑꯩꯈꯣꯏ ꯑꯉꯥꯡ 2 ꯁꯨꯔꯦ ꯏꯆꯥꯅꯤꯄꯥ ꯕ꯭ꯔꯁꯅ ꯑꯃꯒ ꯏꯆꯥꯅꯨꯄꯤ ꯍꯥꯏ ꯑꯃꯒ ꯀꯁꯥꯔ ꯅꯤꯉꯣꯜ ꯀꯁꯥꯔ ꯄꯥꯈꯪꯅ ꯀꯩꯕ ꯉꯁꯤꯗꯤ ꯀꯥꯍꯧꯗ꯭ꯔꯦ ꯏꯇꯩꯃ ꯐꯖꯅ ꯁꯨꯖꯈ꯭ꯔꯦ ꯉꯁꯤꯗꯤ ꯏꯕꯦꯟ ꯏꯃꯣꯏꯅꯨ ꯎꯗꯦꯗ ꯏꯕꯦꯟ ꯏꯃꯣꯏꯅꯨ ꯉꯁꯤ ꯌꯥꯎꯔꯛꯇꯔꯦ ꯏꯕꯦꯟ ꯏꯃꯣꯏꯅꯨꯗꯣ ꯋꯥꯔꯦ ꯑꯩ ꯉꯁꯤ ꯋꯥꯔꯦꯅ ꯃꯥ ꯇꯨꯝꯈꯔꯦ ꯌꯨꯂꯨꯠꯅ ꯃꯅꯤꯄꯨꯔꯁꯤꯅ ꯏꯔꯥꯡ ꯂꯩꯔꯝꯗ꯭ꯔꯕ ꯀꯣ ꯀꯣꯏꯔꯛꯀꯦ ꯇꯧꯕꯅꯦ ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯦ ꯆꯦꯅꯣ ꯍꯌꯦꯡ ꯏꯔꯥꯡ ꯐꯔꯀꯥꯟꯗ ꯀꯣꯏꯔꯛꯑꯣ ꯂꯥꯛꯑꯣ ꯀꯁꯥꯔꯗ ꯎꯅꯁꯦ ꯀꯦ ꯑꯦꯜ ꯀꯪꯂꯩꯅ ꯀꯔꯤꯕ ꯏꯇꯩꯃ ꯇꯥꯃꯣꯁꯦ ꯄꯥꯈꯪ ꯑꯣꯏꯔꯤꯀꯥꯟꯗ ꯈꯠꯅ ꯌꯥꯝ ꯇꯣꯏꯅ ꯍꯧꯗ꯭ꯔꯣ ꯎꯗ ꯑꯩꯈꯣꯏ ꯃꯥꯜꯂꯦ ꯗꯥꯗꯤ ꯏꯁꯧ ꯌꯥꯝ ꯇꯧꯔꯝꯅꯤ ꯌꯥꯏ ꯑꯩꯈꯣꯏ ꯗꯥꯗꯤ ꯈꯠꯅꯕ ꯍꯧꯗꯦꯗ ꯑꯩꯅ ꯑꯣꯏꯅ ꯍꯧꯋꯦ ꯈꯠꯅꯕꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯅꯥꯎꯇꯣꯟ ꯗꯥꯁꯦ ꯁꯤꯡꯅ ꯌꯥꯝ ꯒꯨꯗ ꯐꯩꯌꯦꯕ ꯅꯥꯏꯠ ꯃꯥꯗꯤ ꯅꯥꯎꯇꯣꯟꯁꯤꯡꯅ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯇꯣꯅꯤ ꯀꯣꯟꯊꯧꯖꯝꯅ ꯀꯩꯀꯩ ꯅꯃꯤꯡꯉꯦ ꯕꯨꯡ ꯑꯅꯨ ꯑꯩꯈꯣꯏꯗꯥꯒꯤꯅ ꯕꯨꯡ ꯑꯩꯒꯤꯅ ꯑꯅꯨ ꯑꯩ ꯇꯣꯅꯤ ꯀꯣꯟꯊꯧꯖꯝꯅ ꯀꯩ ꯑꯗꯩꯗꯤ ꯂꯥꯜꯄꯨ ꯂꯥꯜꯄꯨ ꯀꯅꯥꯅꯣ ꯃꯦꯠꯂꯣꯕ ꯂꯥꯜꯄꯨꯁꯦ ꯃꯦꯠꯂꯣ ꯊꯣꯏꯕꯤꯁꯤꯅ ꯅꯦꯅꯥ ꯂꯥꯜꯄꯨ ꯁꯥꯏꯈꯣꯝ ꯃꯦꯠꯂꯣ ꯆꯦ ꯑꯅꯨ ꯗꯥꯅ ꯍꯧꯗ꯭ꯔ ꯆꯦꯅ ꯍꯧꯕ꯭ꯔꯥ ꯅꯨꯡꯁꯤꯕ ꯍꯧꯒꯠꯂꯨ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯐꯝꯃꯤꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯆꯦ ꯑꯅꯨ ꯗꯥꯅ ꯍꯧꯕ꯭ꯔꯥ ꯆꯦꯅ ꯍꯧꯕ꯭ꯔꯥ ꯅꯨꯡꯁꯤꯕ
ꯑꯩꯈꯣꯏ ꯗꯥꯅ ꯍꯧꯔꯛꯄꯅꯦ ꯃꯥꯅ ꯂꯣꯏꯁꯜꯂꯤꯕ ꯑꯩꯈꯣꯏ ꯗꯥꯅ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯛꯑꯒ ꯑꯗꯩꯗꯤ ꯌꯥꯗꯕ ꯑꯗꯩ ꯀꯣꯟꯅꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯒꯩ ꯑꯗꯨꯝ ꯊꯨꯡꯅꯔꯦ ꯑꯗꯨꯅꯤ ꯑꯗꯩꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯅꯤꯁꯤꯡꯅ ꯀꯩꯕ ꯅꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯁꯦ ꯎꯔꯒ ꯑꯩ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯀ꯭ꯌꯨ ꯃꯅꯤ ꯊꯦꯡꯀ꯭ꯌꯨ ꯇꯣꯅꯤ ꯀꯣꯟꯊꯧꯖꯝꯅ ꯀꯧꯕꯒꯤ ꯑꯗꯩ ꯁꯨꯔꯤꯇꯥ ꯁꯕꯨꯔꯥ ꯂꯥꯏꯠꯐꯝꯅ ꯗꯗꯥꯒ ꯅꯃꯒꯒꯤ ꯂꯥꯏꯚ ꯌꯦꯡꯕꯗ ꯃꯤꯠ ꯎꯏꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯉꯁꯤ ꯈꯛꯇ ꯊꯦꯡꯅꯔꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯨꯆꯤꯇ꯭ꯔꯥ ꯑꯩꯈꯣꯏ ꯋꯦꯜꯀꯝ ꯀꯩꯅꯣ ꯇꯧꯋꯦ ꯅꯨꯃꯤꯠꯀꯤꯅꯦ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 4ꯗ ꯑꯩꯈꯣꯏ ꯑꯦꯜꯕꯤ ꯂꯥꯛꯀꯅꯤ ꯈꯔꯅꯤ ꯀꯟꯇꯤꯅ꯭ꯌꯨ ꯆꯠꯊꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯃꯌꯥꯝ ꯂꯥꯛꯄꯤꯌꯣ ꯋꯥꯔꯤ ꯁꯨꯆꯤꯇ꯭ꯔꯥ ꯁꯥꯟꯅꯁꯤꯀꯣ ꯆꯦꯅꯦꯜꯁꯦ ꯑꯅꯨ ꯈꯨꯃꯟ ꯆꯦꯅꯦꯜꯁꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯒ ꯕꯨꯡꯒꯤ ꯊꯣꯛ-ꯊꯥꯛꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛ ꯍꯥꯏꯅ ꯃꯈꯥꯗ ꯏꯁꯀ꯭ꯔꯤꯟꯗ ꯊꯣꯛꯏꯁꯦ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛ ꯍꯥꯏꯅ ꯑꯁꯤꯒꯤ ꯈꯣꯏꯗꯥꯏ ꯆꯦꯅꯦꯜꯅꯦꯕꯀꯣ ꯑꯗꯨꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯑꯟꯗꯤꯇꯥ ꯁꯤꯡꯅ ꯆꯦ ꯑꯅꯨꯗꯥꯒ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯑꯅꯤꯟꯗꯤꯇꯥ ꯍꯥꯏꯃꯦ ꯃꯃꯤꯡꯁꯦ ꯑꯅꯤꯟꯗꯤꯇꯥ ꯁꯤꯡ ꯀꯁꯥꯔ ꯄꯥꯈꯪꯅ ꯀꯩꯕ ꯏꯇꯩꯃ ꯅꯪ ꯆꯣꯁꯃꯥꯁꯦ ꯌꯥꯝ ꯄꯛꯆꯩꯀꯣ ꯔꯥꯁꯤ ꯆꯗꯨꯝ ꯍꯥꯞꯆꯜꯂꯦ ꯑꯃꯨꯛ ꯍꯦꯟꯅ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯊꯣꯏꯕꯤꯁꯅꯥꯅ ꯃꯁ ꯀꯩꯕ ꯏꯅꯝꯃꯒ ꯗꯗꯥꯒꯒꯤ ꯕꯥꯔꯗꯦꯒꯤ ꯊꯥꯒ ꯗꯦꯠꯀ ꯍꯥꯏꯕꯤꯌꯣ ꯑꯩꯈꯣꯏꯗꯥꯒꯤ ꯀꯩꯅꯣꯗ ꯑꯩꯒꯤ ꯑꯣꯒꯁꯀꯤ ꯗꯦꯠ ꯀꯩꯅꯣꯗ 5ꯇ 5ꯇ ꯃꯥꯒꯤꯅ ꯃꯦꯒꯤ ꯗꯦꯠ 7 ꯑꯗꯨꯒ ꯑꯩꯒꯤꯅ ꯃꯈꯥꯗꯤ ꯀꯔꯤ ꯍꯥꯏꯔ ꯏꯀꯥꯏꯖꯩ ꯀꯩꯅꯣꯅꯦ 19 ꯍꯥꯏꯒꯦ ꯇꯧꯔꯒ ꯌꯥꯝ ꯍꯟꯗꯣꯛꯄ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯏꯀꯥꯏꯖꯩ ꯑꯩꯈꯣꯏ ꯑꯩꯈꯣꯏꯁꯦ ꯀꯩꯁꯨ ꯈꯪꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯁꯦ ꯇꯅꯧꯖꯔꯤꯕ ꯊꯣꯠꯇꯣꯛꯅꯔꯤꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ 2023ꯗ ꯄꯣꯛꯏꯅꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯃꯦꯠꯈ꯭ꯔꯦ ꯕꯅꯤ ꯃꯦꯠꯂꯣ ꯍꯤꯖꯝ ꯑꯖꯝꯅ ꯍꯥꯏ ꯕ꯭ꯔꯗꯔ ꯁꯤꯁꯇꯔ ꯍꯜꯂꯣ ꯍꯤꯖꯝ ꯑꯖꯦꯝ ꯍꯜꯂꯣ ꯕꯨꯡꯒꯤ ꯊꯣꯛ-ꯊꯥꯛ ꯍꯥꯏ ꯍꯜꯂꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯗꯥꯗꯁꯨ ꯑꯩꯉꯣꯟꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏꯁꯦ ꯇꯅꯧꯔꯤꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯊꯣꯏꯕꯤꯁꯅꯥ ꯀꯩꯕ ꯇꯥꯗꯧꯕ ꯇꯥꯍꯧꯔꯣ ꯈꯪꯗꯧꯕ ꯈꯪꯍꯧꯔꯣ ꯕꯨꯡꯒꯤ ꯊꯣꯛ-ꯊꯥꯛ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯥꯎꯅꯒꯨꯝꯁꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯍꯦꯛ ꯇꯧꯗ꯭ꯔꯕ ꯅꯀꯣꯛꯇꯨꯗ ꯅꯨꯡꯗꯪꯒ ꯊꯥꯒꯔꯦ ꯊꯣꯏꯕꯤꯁꯅꯥ ꯑꯗꯨꯗꯤ ꯊꯣꯏꯕꯤꯁꯅꯥ ꯑꯩꯈꯣꯏ ꯗꯥꯒꯤ ꯆꯦꯅꯦꯜꯁꯦ ꯀꯩꯅꯣ ꯇꯧꯔꯦꯕ ꯍꯥꯏꯗꯤꯅꯦ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯦꯕ ꯈꯪꯉꯕ ꯑꯗꯨꯗꯨꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯀꯥꯈꯠꯄ ꯉꯝꯗꯅ ꯂꯩꯔꯕ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯈꯔ ꯑꯦꯗ ꯇꯧꯕꯤꯕꯅꯤꯗ ꯑꯩꯈꯣꯏ ꯗꯥꯒꯤꯁꯦ ꯍꯌꯦꯡꯗꯤ ꯈ꯭ꯋꯥꯅꯤ ꯖꯣꯏꯟ ꯇꯧꯖꯔꯒꯦ ꯌꯥꯏ ꯏꯖꯝ ꯑꯩꯗꯤ ꯀꯨꯀꯤ ꯅꯠꯇꯦꯀꯣ ꯍꯥꯏꯅ ꯎꯝ ꯑꯗꯩ ꯅꯥꯎꯆꯥꯅ ꯀꯔꯤꯕ ꯏꯇꯩꯃ ꯇꯥꯃꯣꯗ ꯈꯠꯅꯕ ꯍꯧꯕꯗ ꯇꯥꯃꯣꯅ ꯐꯨꯕꯤꯗ꯭ꯔꯣ ꯇꯥꯃꯣꯅ ꯏꯇꯩꯃꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯝꯒꯗꯕ ꯃꯥꯜꯂꯦ ꯇꯥꯃꯣꯁꯦ ꯀꯔꯤ ꯅꯨꯃꯤꯠꯇ ꯄꯣꯛꯀꯦ ꯏꯇꯩꯃꯒꯤꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯄꯣꯛꯄꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕ ꯏꯀꯥꯏꯌꯦ ꯑꯗꯩꯗꯤ ꯃꯥꯒꯤꯅ ꯂꯩꯕꯥꯛ-ꯄꯣꯛꯄ ꯑꯩꯅ ꯌꯨꯝꯖꯀꯩꯁꯥ ꯌꯦꯂꯨꯠꯅ ꯀꯩꯕ ꯑꯩꯈꯣꯏ ꯗꯥꯗꯤ ꯅꯦꯠ ꯌꯥꯝꯅ ꯁꯥꯎꯗꯦꯗ ꯅꯨꯡꯉꯥꯏꯇꯦ ꯁꯥꯎꯒꯟꯗꯦ ꯍꯥꯏꯗꯤ ꯉꯁꯤꯗꯤ ꯏꯆꯦ ꯑꯅꯨ ꯁꯥꯎꯒꯜꯂꯤ ꯍꯥꯏꯕꯀꯣ ꯑꯗꯣ ꯇꯨꯝꯃꯒꯦ ꯃꯥ ꯒꯨꯗ ꯅꯥꯏꯠ ꯑꯩꯉꯣꯟꯗꯗꯤ ꯁ꯭ꯋꯤꯠ ꯑꯃꯨꯛ ꯁꯥꯎꯕ ꯗ꯭ꯔꯤꯝꯁ ꯉꯝꯗꯦ ꯑꯩꯒꯤ ꯒꯨꯗ ꯑꯩꯉꯣꯟꯗ ꯅꯥꯏꯠ ꯑꯃꯨꯛ ꯁꯥꯎꯗꯦ ꯌꯦꯂꯨꯅ ꯀꯩꯕ ꯑꯩꯅꯗꯤ ꯈꯔ ꯁꯥꯎꯖꯜꯂꯦ ꯃꯉꯣꯟꯗ ꯅꯦꯠ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯗꯤ ꯏꯆꯦ ꯑꯅꯨ ꯇꯨꯝꯃꯒꯦ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝꯁ ꯒꯨꯗ ꯅꯥꯏꯠ ꯀꯅꯥꯅꯣ ꯏꯇꯩ ꯒꯨꯗ ꯅꯥꯏꯠ ꯌꯨꯂꯨꯠ ꯑꯣ ꯃꯅꯤꯄꯨꯔ ꯒꯨꯗ ꯏꯅꯃ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯌꯥꯏꯐꯔꯦ ꯗ꯭ꯔꯤꯝ ꯃꯅꯤꯄꯨꯔꯤ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯄꯛꯆꯕꯗ ꯂꯣꯏꯔꯦ ꯀꯔꯝ ꯆꯟꯕꯗ ꯋꯥꯏ ꯇꯈꯤꯜꯒꯤ ꯃꯤꯡꯁꯦꯜꯁꯨ ꯍꯧꯈ꯭ꯔ ꯃꯥꯜꯂꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯨꯀꯣ ꯇꯣꯕꯤꯁꯅ ꯑꯃꯅ ꯁꯅꯥ ꯁꯥꯐꯝꯗ ꯂꯩꯔꯣ ꯑꯃꯅ ꯐꯃꯨꯡꯗ ꯂꯩꯔꯣ ꯑꯗꯨꯒ ꯖꯣꯏꯟ ꯇꯧꯔꯣ ꯊꯥꯔꯛꯑꯣ ꯑꯗꯨꯅꯦ ꯀꯁꯥꯔ ꯄꯥꯈꯪꯅ ꯂꯤꯔ ꯐꯖꯕꯁꯦ ꯏꯇꯩꯃ ꯈꯛꯇ ꯉꯥꯏꯔꯦꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯈꯣꯏ ꯗꯥꯅ ꯑꯩꯕꯨ ꯏꯁꯇꯥꯏꯜ ꯌꯥꯝ ꯇꯧꯔꯤ ꯂꯣꯏꯔꯦ ꯍꯥꯏꯅ ꯄꯥꯈꯠꯂꯦ ꯊꯣꯏꯕ ꯅꯥꯇꯩꯃꯁꯦ ꯈꯔ ꯏꯁꯇꯥꯏꯜꯒ ꯇꯧꯅ ꯈꯔ ꯀꯩꯅꯣ ꯇꯧꯔꯛꯄꯁꯤꯒ ꯑꯩꯈꯣꯏ ꯗꯥꯁꯦ ꯄꯥꯈꯠꯂꯕꯅꯦ ꯌꯥꯝ ꯁꯨꯆꯤꯇ꯭ꯔꯥꯅ ꯀꯩꯕ ꯗꯗꯥ ꯅꯃ ꯌꯦꯡꯉꯗꯤ ꯌꯥꯝ ꯀꯩꯕ ꯗꯗꯥ ꯅꯃ ꯌꯦꯡꯗꯤ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯑꯗꯨꯕꯨ ꯄꯨꯟꯁꯤ
ꯅ ꯌꯥꯗꯕꯅꯤꯅ ꯀꯩꯕ ꯄꯨꯡꯁꯤꯅ ꯌꯥꯗꯕꯅꯤꯅ ꯇꯨꯝꯂꯒꯦ ꯒꯨꯗ ꯅꯥꯏꯠ Okay, okay. Very Surita, Sarita hairo. Surita Samurai Lapamdo. Oh, Surita, okay. Good night ko. Hayang umuk lao. Hayang su LB lay punga pandagi. Support ba kauno? Aduga support tabiramo. Dagi channel su agi channel support tabiramo ko. Tabisanana Panadum. Support tabo kaubigano. Panadum nungai ni Dasu tabag lip paroi du oidi natrane. Adune man dum tawbana pharadra khangdene. Adita Jarika na hey from Assam. अब्दुल मजीद ना भाभी जी और क्या हो रहा है ये क्या हो रहा है एलबी ये चल क्या रहा हो है रहा भैया अरे भाई मेरे चैनल पे नए आए हैं तो मेरे चैनल को सपोर्ट कीजिए और स्क्रीन के नीचे पे जो बूंगी थोक थाक लिखा है ना इसमें भी सपोर्ट कीजिए ये मेरे हस्बैंड का चैनल है प्लीज सपोर्ट कीजिए तभी सनाना दूना पने हयें तो से माय डियर सिस्टर ओके थेबी सना दुना फरनी हयें लत फाउ टिंग को कुंग कुंग पा कुंग 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 टिक टक भूम पा प्लीज लाइक कीजिए सब लोग लाइक कीजिए और मेरे चैनल को सपोर्ट कीजिए प्लीज लेडी कसर पखंग नगर थोइबना गएबा अदुनी तेमा तामोसे थमोइदा खितंगदी दुंग दुंग चोंगमनी तेमाना फजे थोरकपसिदा कुजे चौथोकचरिमिने नातैमना फजे रखपसे आइगी थमाइगसे पाकथोक पाकने क्रिंग क्रिंग लंग कारी साइ हराउजरिमि माइथोंगजे थिंग केनो खरे अने फजरपदा थोइबिसनाना तौदे यारोइको आइ ओके थेबिसना तौसी हयेंदीको हयेंदी अखोय दागा आइगसे जॉइन तौरगा हयें तौरसी सपोर्ट तौबिरमो इसिनाउसिंग सपोर्ट तौबियो प्लीज प्लीज ला 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 चेंग असिगिदी गुड नाइट स्वीट ड्रीम्स नेना गुड नाइट स्वीट ड्रीम्स हयेंग अमु उनसीको हयेंसु लाउको वाइ सानासी थोइबिसनाना दादागी दुई एक्टिंग दु मौ फतबी याम माले आए अखोय दासे मोंगी एक्टिंग तौबनिको माजे हयगनबनी खरा मी क्या ले 125 दुने मयम जायफरे गुड नाइट मयम अꯩꯗꯤ ngahak leikige khoi leikini ngasidi sethage keno paro माले मैतेना तामो इतैमा नोइसी कदाइगिनो अखोइसे कसारगिने माले वेलकम आइगी एलबीदा लाक्पिबगी आइगी चैनल बु सपोर्ट तौबिरमो कमेंट्स म्याम जखरेदा देदी सिरो देदी याइफरेना बुंग तुमो तुमद्रोबने तोबिसना ना इनमा दादा अनि एक्टिंग of the taubiyo loidrengayda mau ani khanabagi please okay torake ko ado video ni samakidna ibema dei susil kantana kaiba prank video thagat piro yam nungaye okay aninditana kaiba che anu good night Anandita good night deidi male maitena o yaifabi huidrom hi hello Jakti sahu no you to sakti ye yang chagi na ma kari yang chagi na ma akwai ngasi koli hawai ngauraga chaka tolaga dumaina chare ngasi se male maitaina aidi moirang dagine o welcome naucha na kaiba isai amat tamogai te maga punna sabir akoi se isai ngasi pathara ge ware ba khanauji adre naidi phubiro palemra ai youtuber tucha duchung dicing chang te bichana na
ꯀꯩꯕ ꯌꯥꯔꯣꯏ ꯚꯤꯗꯤꯑꯣꯁꯨ ꯁꯦꯝꯃꯣ ꯍꯧꯖꯤꯛꯁꯨ ꯃꯇꯦꯛ ꯑꯝꯇ ꯇꯧꯕꯤꯔꯣ ꯑꯣꯀꯦ ꯑꯣꯀꯦ ꯇꯧꯔꯛꯀꯦ ꯉꯥꯛꯇꯪ ꯉꯥꯏꯀꯣ ꯑꯣꯀꯦ ꯀꯩꯅꯣꯗꯣ ꯁꯦꯝꯈꯤꯒꯦ ꯃꯩꯇꯩ ꯀꯁꯨꯕꯥꯏ ꯁꯗꯀꯤ ꯏꯅꯝꯃ ꯅꯪ ꯀꯗꯥꯏꯒꯤꯅꯣ ꯑꯩꯁꯦ ꯀꯁꯥꯔꯒꯤꯅꯦ ꯀꯥꯏꯗꯒꯤꯅꯣ ꯑꯗꯩꯗꯤ ꯀꯁꯥꯔ ꯄꯥꯈꯪꯅ ꯀꯥꯏꯕ ꯏꯇꯩꯃ ꯇꯥꯃꯣ ꯅꯅꯥꯎꯗꯤ ꯕꯤꯍꯥꯏꯟ ꯗ ꯁꯤꯟ ꯉꯥꯏꯔꯝꯒꯦ ꯀꯣ ꯉꯁꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯅꯅꯥꯎ ꯍꯌꯦꯡ ꯑꯌꯨꯛ ꯗ꯭ꯌꯨꯇꯤ ꯆꯠꯀꯗꯕ ꯂꯩ ꯃꯥꯅꯦ ꯕꯥꯏ ꯃꯥꯅꯦ ꯏꯇꯩꯃ ꯇꯥꯃꯣ ꯒꯨꯗ ꯅꯥꯏꯠ ꯊꯣꯏꯕ ꯇꯨꯝꯃꯣ ꯅꯪꯗꯤ ꯃꯥꯂꯦꯝ ꯉꯟꯅꯁꯨ ꯗ꯭ꯌꯨꯇꯤ ꯃꯩꯇꯩ ꯆꯠꯇꯣꯏꯃꯤꯅꯀꯣ ꯊꯦꯡꯀ꯭ꯌꯨ ꯋꯥꯁꯨ ꯇꯥꯃꯣ ꯋꯥꯔꯝꯃꯅꯤ ꯏꯇꯩꯃ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯉ ꯆꯥꯕꯩꯅ ꯋꯥꯔꯝꯒꯅꯦꯕ ꯇꯨꯝꯃꯣ ꯑꯗꯣ ꯕꯤꯍꯥꯏꯟꯗ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏ ꯇꯧꯔꯛꯀꯅꯤ ꯑꯗꯨꯝ ꯇꯞꯅ ꯇꯧꯔꯒ ꯊꯥꯒꯠꯂꯛꯀꯦꯀꯣ ꯅꯪ ꯑꯗꯨꯝ ꯉꯥꯏꯕꯤꯔꯣ ꯒꯨꯗ ꯅꯥꯏꯠ स्क्रीनशॉट लगाओगे आप ꯀꯌꯥꯝ ꯌꯦꯡꯖꯅꯤꯡꯉꯤꯅꯣꯅꯦ हाँ ꯃꯁꯛ ꯈ ꯌꯦꯡꯉꯨꯅꯦ देव ꯀꯅꯥ ꯌꯦꯡꯉꯣ ꯀꯅꯥ ꯌꯦꯡꯖꯥꯅꯤ ꯑꯅꯨꯁꯤꯡꯍ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯂꯥꯛꯇꯦ ꯕꯦꯝꯆꯥ माय पीवा की आऊंगा तने कसार का पगजी यार ꯀꯩ ꯀꯩꯅꯣ ꯉꯥꯛꯇꯅꯤ नंगे वीडियो जेंगे हाइना कनाना आई नंगे वीडियो लोइनो जेंगी गाइस कमेंट लाख पर ꯍꯦꯜꯂꯣ ꯃꯌꯥꯝ ꯍꯦꯜꯂꯣ ꯀꯅꯥ ꯆꯠꯈ꯭ꯔꯒꯦ ꯗꯨꯏ ꯄꯥꯔꯣꯗ ꯊꯦꯡꯛ ꯌꯨ ꯇꯥꯃꯣ ꯏꯇꯩꯃ ꯍꯥꯏꯅ ꯍꯥꯏꯔꯦ ꯋꯦꯜꯀꯝ ꯑꯗꯩꯗꯤ ꯕꯁꯤꯔꯅ ꯂꯥꯏꯛ ꯑꯣꯀꯦ ꯁꯤꯁꯇꯔ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣ ꯑꯗꯩꯗꯤ ꯊꯣꯏꯕꯤ ꯁꯅꯥ ꯃꯥꯏꯕꯝꯅ ꯇꯧꯔꯛꯑꯣ ꯉꯥꯏꯔꯦ ꯍꯦꯠ ꯍꯥꯏꯅ ꯂꯥꯎꯔꯦ ꯑꯗꯨꯗꯒꯤꯗꯤ ꯅꯥꯎꯕꯅ ꯀꯩ ꯍꯥꯏꯕ ꯍꯦꯜꯂꯣ दीदी कैसे हो हम लोग अच्छे हैं आप कैसे हो अदगीदी सुशिकांत सिंहना कैबा ꯑꯅꯨ ꯀꯔꯝ ꯀꯥꯟꯗ ꯇꯨꯝꯗꯣꯏꯅꯣ ꯌꯥꯝꯅ ꯐꯖꯔꯦ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯉꯥꯏꯍꯥꯛ ꯂꯩꯈꯤꯅꯤꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯒꯦ ꯇꯧꯕꯁꯦ ꯍꯥꯏꯅ ꯁꯥꯎꯈꯔꯦ ꯑꯗꯒꯤꯗꯤ ꯃꯥꯂꯦꯝ ꯃꯩꯇꯩꯅ ꯇꯥꯃꯣ ꯏꯇꯩꯃꯒꯤ ꯏꯇꯩꯃ ꯑꯩ ꯇꯨꯝꯃꯒꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯌꯦ ꯃꯥꯂꯦꯝ ꯒꯨꯗ ꯅꯥꯏꯠ ꯊꯦꯡꯖꯜꯂꯛꯑꯦꯀꯣ ꯇꯨꯝꯃꯣ इचे भी चला मैं इचे भी चला मैं के मैं बंद कर किन दे मैं 5 कागरे जे कोई टाइमिंग से लाई मैं ꯃꯥ ꯈꯪꯉꯝꯒꯅꯤꯗ ꯊꯨꯒꯥꯏꯔꯤꯅꯤ ꯊꯝꯈ꯭ꯔꯣ मैं अखोई इसी टाइमिंग लाई मैं जो तौरईनी ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ मैं ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛ ठीक है ꯍꯥꯏꯅ कसर ꯏꯁꯀ꯭ꯔꯤꯟꯁꯤꯒꯤ वेदर अभी ꯃꯈꯥꯁꯤꯒ कहीं है ꯄꯤꯟ ꯇꯧꯔꯒ ꯊꯝꯃꯤꯕ ꯑꯁꯤꯒꯤ ꯆꯦꯅꯦꯜꯁꯦ ꯑꯩꯈꯣꯏ ꯗꯥꯒꯤ ꯆꯦꯅꯦꯜꯅꯤ ꯑꯁꯤꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ प्लीज मैम नबो मैं ठीक है कसर वेदर अभी कैसे है कसर का वेदर अभी थोड़ा ठंडा चल रहा है कनु हेलो नो तो वांग बमना थेंग्रिबू इतेमा तामो थेंगी ꯊꯦꯡꯉꯦ ꯑꯩꯈꯣꯏꯗꯤ ꯇꯨꯝꯃꯅꯤ ꯉꯥꯛꯇꯪ सुचित्रा ꯄꯨꯡ ꯀꯌꯥ लेमन ꯇꯥꯔꯒꯦ गुड नाइट ꯑꯣ 11:16 ꯇꯥꯔꯦ 11:30 ꯐꯧ ꯊꯥꯔꯒ LBꯁꯦ ꯊꯥꯔꯅꯤꯀꯣ 11:30 ꯐꯧꯗꯤ सुचित्रा ꯇꯧꯔꯝꯃꯒꯦ लेमन गुड नाइट से एंडाई Good night तो sweet बिसनाना dream होय लेकाई डायलॉग प्लीज ꯀꯩꯒꯤ ꯂꯩꯀꯥꯏ ꯗꯥꯏꯂꯣꯒ ꯄ꯭ꯂꯤꯖ ꯍꯥꯏꯁꯦ एको डायलॉग तो होय मी मगोनी खाने व्हाट इज योर नेम एंड लैंग्वेज दीदी मेरा नाम अनुप्रदा है और मेरा हस्बैंड का नाम सत्यजीत है हम लोग सिलचर से है भैया आप कहाँ से हो मेरे चैनल को सपोर्ट कीजिए ला 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 नमस्कार सभी जो आया नया है वो आप लोग सपोर्ट कीजिए तो बिसनाना करे याम उसिते हम कई डायलॉग खनाफम प्लीज खंद्रेने कमाय खनादोने
ꯅꯨꯄꯤꯁꯤꯅ ꯀꯃꯥꯏ ꯈꯟꯅꯗꯣꯏꯅꯣ ꯈꯪꯗꯦꯅꯦ ꯇꯨꯃꯤꯟꯅ ꯂꯩꯕꯤꯒꯅꯨ ꯀꯃꯦꯟ ꯂꯩꯇ꯭ꯔꯗꯤ ꯏꯁꯩ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯑꯂꯨ ꯄꯥꯝꯕꯤ ꯎꯕꯗꯨꯗꯤ ꯑꯩꯅ ꯍꯔꯥꯎꯖꯕꯗꯣ ꯈꯅꯥꯇꯣꯟ ꯐꯨꯡꯒꯠꯂꯦ ला 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 와. ला 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 वारेबो ला ला स्पीक हिंदी हेलो हाय हम लोग सिलचर से आप लोग सुन रहे हैं तो मेरा जो नया चैनल है बुंगा ठोक ठाक इसमें भी लाइक कीजिए और जो अभी जो लाइव चल रहा है इस चैनल को भी सब कीजिए सुम दो है फोइनरो समदो है फोइनरो ꯁꯨꯝ ꯐꯣꯏꯅꯔꯁꯦ ꯅꯪ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ Nang nangang ꯅꯪ udah ꯆꯥꯛ jadi ꯊꯣꯡꯗ꯭ꯔꯤꯁꯦ kerja. ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ ꯅꯪ ꯃꯧ ꯑꯇꯣꯝꯕꯤ ꯑꯣꯏꯔꯒ ꯅꯪ ꯆꯥꯛ ꯊꯣꯡꯕ ꯉꯝꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ 이찌 ꯉꯝꯗꯕ꯭ꯔꯥ ꯍꯣ ꯑꯩꯗꯤꯅꯦ ꯅꯪ ꯂꯥꯛꯇ꯭ꯔꯤꯉꯩꯗꯒꯤ ꯑꯩꯅ ꯍꯥꯟꯅ ꯂꯥꯛꯑꯕꯅꯦ ꯌꯨꯝꯁꯤꯗ ꯁꯨꯇꯉꯩ ꯁꯨꯔꯒ ꯂꯥꯛꯑꯕ ꯈꯪꯉꯕ꯭ꯔꯥ ꯑꯩꯁꯨꯅꯦ ꯏꯋꯥꯅꯅꯦ ꯈꯨꯠ ꯇꯥꯟꯅ ꯄꯤꯖꯅꯦ ꯄꯨꯔꯛꯏꯕ ꯅꯪ ꯂꯩ ꯀꯔꯤ ꯈꯪ ꯂꯥꯛꯏꯁꯦ ꯀꯔꯤꯒꯤ ꯅꯪꯕꯨ ꯌꯨꯝ ꯄꯥꯜꯂꯛꯄꯅꯣ ꯌꯨꯝꯁꯤꯒ ꯊꯕꯛ ꯁꯤꯀꯤꯕ ꯁꯨꯅꯤꯡꯗꯕ ꯅꯪ ꯁꯤꯕꯨ ꯀꯔꯤꯒꯤ ꯌꯨꯝ ꯄꯥꯜꯂꯛꯏꯅꯣ ꯍꯥꯏꯕ ꯍꯩꯃ ꯑꯩꯗꯤꯅꯦ ꯑꯗꯨꯇ ꯇꯧꯔꯒꯦꯅ ꯈꯜꯂꯒ ꯂꯥꯛꯏꯕ ꯈꯪꯉꯕ ꯅꯃꯥ ꯅꯄꯥ ꯅꯪꯕꯨ ꯋꯥꯔꯛꯇꯔꯣ ꯍꯩꯃ ꯏꯃꯥ ꯏꯄꯥꯒ ꯄꯜꯂꯤꯅꯦ ꯏꯆꯦꯗꯤ ꯀꯩꯅꯣ ꯅꯃꯥ ꯅꯄꯥ ꯋꯥꯔꯛꯇꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯋꯥꯔꯛꯄꯗꯨꯅꯅꯦ ꯏꯅꯦꯝ ꯏꯀꯨꯅ ꯌꯥꯔꯤꯕꯁꯦ ꯈꯪꯉꯕ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯏꯅꯦꯝꯃꯀꯨꯅꯤꯅꯦ ꯖꯥꯏꯌꯦ ꯑꯗꯨꯅꯅꯦ ꯏꯅꯦꯝꯕꯣꯛꯇ ꯅꯨꯃꯤꯠꯒꯤ ꯀꯞꯄꯤꯗꯣ ꯀꯞꯄꯤꯗꯨꯗꯤꯅꯦ ꯏꯆꯦꯗꯅꯤ ꯀꯧꯔ ꯀꯞꯄꯤꯕ ꯃꯁꯤꯕꯨ ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ ꯑꯇꯣꯝꯕꯤꯁꯤ ꯂꯥꯛꯄꯗꯒꯤꯅꯦ ꯑꯩꯁꯦ ꯗꯣꯁꯥ ꯈꯔꯗꯤ ꯀꯣꯛꯑꯕꯅꯤꯅ ꯍꯔꯥꯎꯗꯅꯅꯦ ꯀꯌꯥꯗ ꯇꯧꯕ ꯉꯝꯕ ꯅꯨꯄꯤꯅꯣꯅꯦ ꯑꯁꯤꯕꯣ ꯀꯌꯥꯗ ꯇꯧꯕ ꯉꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕ ꯍꯩꯃ ꯃꯆꯤꯟꯁꯦ ꯑꯩꯁꯦ ꯅꯆꯦꯅꯤ ꯅꯆꯤꯟꯗꯣ ꯑꯩꯅ ꯑꯃ ꯉꯥꯡꯕꯗꯅ ꯆꯥꯝꯃ ꯈꯨꯝꯃꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯁꯦ ꯄꯥꯜꯂꯛꯏꯁꯦ ꯈꯨꯝꯃꯨꯔꯣ ꯍꯥꯏꯅ ꯄꯥꯜꯂꯛꯏꯕ ꯈꯪꯉꯤꯗꯅ ꯏꯕꯦꯝꯃ ꯀꯩꯗꯧꯕꯤꯁꯤꯅ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯗꯥꯒ ꯉꯥꯡꯅꯕ ꯉꯝꯃꯣꯏ मऊ अनिगी लीला नुंगाए ꯀꯣꯃꯦꯟꯁꯀ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯇꯧꯋꯤ ꯍꯣꯏ ꯃꯥ ꯁꯤꯔꯦꯗ ꯏꯆꯦ ꯕꯦꯝꯆꯥ ꯅꯪ ꯉꯁꯥꯏ ꯀꯗꯥꯏ ꯆꯠꯂꯨꯔꯒꯦ ꯂꯩꯀꯥꯏ ꯀꯣꯏꯔꯨꯔꯤꯔꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯏꯆꯦ ꯕꯦꯝꯆꯥ ꯀꯧꯕꯁꯦ ꯑꯝꯇ ꯈꯨꯝꯕꯤꯔꯛꯇꯕ ꯑꯗꯣ ꯍꯧꯖꯤꯛꯇ ꯂꯥꯛꯏꯅꯤꯅꯦ लमन नोपद सीरे ꯑꯩꯈꯣꯏ ꯗꯥꯒ ꯈꯟꯅꯕ ꯉꯝꯖꯄꯣꯟꯇꯦꯗ ꯚꯥꯂꯣ ꯑꯗꯨꯅꯤꯗꯅ ꯑꯗꯨ ꯀꯩ ꯍꯥꯏꯕ ꯑꯁꯨꯝꯅ ꯇꯧꯔꯗꯤ ꯇꯨꯝꯅꯤꯡꯂꯣꯏ ꯍꯥꯏ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯗꯥ ꯈꯕꯥꯏꯅꯤꯁꯦ ꯃꯧ ꯑꯅꯤ ꯈꯟꯅꯕ ꯁꯥꯔꯛꯑꯣ ꯇꯧꯔꯛꯑꯣ ꯍꯥꯏꯌꯦ ꯑꯗꯨꯒ ꯇꯧꯕꯅꯤꯗ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ तस कमदवी से मंगाई कइनो नैरे अइना सु हायरगा कायदे मऊ अनीदो थोकलइसे खनये 이베마스네 이모다기디 헨바자 보나티 이베마 이베마 ꯅꯪꯒꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯒꯗ꯭ꯔꯣ ꯍꯥ 예 나사 ꯉꯔꯥꯡꯇ ꯂꯥꯛꯄ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤ 이제기 마사토 민진 마망도 ꯌꯦꯡꯕꯤꯗꯕ꯭ꯔꯣ 이제기 마색도 ꯈꯣꯡꯗꯨꯝ ꯃꯄꯨꯝꯕꯤ ꯃꯥꯜꯂꯦ ꯈꯣꯡꯗꯨꯝ ꯃꯄꯨꯝꯕꯤ ꯅꯪꯗꯤ ꯀꯌꯥꯝ ꯐꯖꯕꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤꯅꯦ ꯋꯥꯔꯛꯀꯤ ꯇꯌꯥꯜ ꯇꯉꯥꯡꯕ ꯅꯪꯒꯤ ꯅꯋꯥꯗꯨꯅꯅꯦ ꯑꯩꯁꯦ ꯎꯕꯗ ꯄꯨꯡ ꯉꯥꯎꯔꯦ ꯄꯨꯡ ꯁꯨꯝꯅꯦ ꯑꯩꯅꯅꯦ ꯁꯨ ꯍꯥꯏꯇꯕꯅꯦ ꯄꯨꯡ ꯁꯨꯝꯃꯦ ꯁꯨꯝꯒꯤꯗꯅꯅꯦ ꯉꯥꯎꯔꯒ ꯅꯪ ꯂꯩꯅꯦ ꯄꯨꯁꯜꯂꯛꯏꯁꯦ ꯏꯕꯦꯝꯃ ꯅꯪꯁꯦ ꯔꯤꯖꯦꯛ ꯑꯣꯏꯔꯕ ꯔꯤꯖꯦꯛ ꯃꯇꯨ ꯂꯩꯔꯦ ꯈꯪꯕ ꯅꯨꯄꯥꯗꯨꯒ ꯅꯪꯅ ꯂꯥꯛꯏꯕ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯅꯪ ꯁꯤꯕꯨ ꯀꯔꯝꯕ ꯑꯐꯕ ꯅꯨꯄꯤ ꯑꯣꯏꯔꯝꯒꯗꯣꯏꯅꯣ ꯍꯥꯏꯕ ꯅꯋꯥꯗꯨꯗꯤ ꯀꯔꯤ ꯆꯥꯒꯦ ꯄꯩꯁꯥ ꯇꯞ ꯇꯥꯏ ꯄꯥꯏꯔꯝꯃꯤꯒꯦ ꯍꯧꯖꯤꯛ ꯄꯩꯁꯥꯗꯣ ꯌꯦꯡꯉ ꯂꯥꯛꯏꯅꯦ ꯄꯩꯁꯥꯗ ꯉꯥꯎꯕꯤ ꯑꯐꯥꯎꯕꯤ ꯍꯥꯏꯅꯤꯡ ꯍꯥꯏꯖꯧ ꯑꯩꯈꯣꯏ ꯏꯇ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ ꯆꯠꯄꯤꯈ꯭ꯔꯣ ꯑꯩꯒꯤ ꯃꯤꯠꯀꯤ ꯏꯃꯥꯡꯁꯤꯗꯒꯤ ꯆꯠꯄꯤꯈ꯭ꯔꯣ ꯌꯦꯡꯖꯅꯤꯡꯗꯦ ꯅꯪꯒꯤ ꯅꯁꯛꯇꯣ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯀꯩꯅꯣ ꯍꯩꯃꯥ ꯑꯁꯦꯡꯕꯩ ꯐꯨꯅꯕ ꯇꯥꯔꯦ ꯑꯗꯒꯤꯗꯤ ꯑꯜꯕꯥꯅ ꯀꯩ ꯍꯥꯏꯕ ꯃꯧ ꯑꯐꯥꯎꯕꯤ ꯃꯥꯜꯂꯦ ꯍꯥꯏ ꯑꯐꯥꯎꯕꯤ ꯁꯥꯏꯅꯦ ꯃꯧ ꯑꯐꯥꯎꯕꯤ ꯁꯥꯏꯅꯦ
ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯏꯆꯦ ꯕꯦꯝꯆꯥ ꯍꯥꯏꯅ ꯈꯨꯔꯝꯒꯅꯤ ꯕꯦꯝꯆꯥꯅ ꯊꯣꯏꯕꯤ ꯅꯨꯡꯁꯤꯕꯤ ꯍꯥꯏ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯀꯩ ꯍꯥꯏꯒꯦ ꯏꯆꯦ ꯕꯦꯝꯆꯥ ꯄꯤꯒ ꯇꯥꯔꯦ ꯑꯩ ꯅꯣꯛꯄꯗ ꯍꯥꯏꯁꯦ ꯕꯦꯝꯆꯥꯅ ꯕꯨꯡꯅ ꯍꯦꯜꯂꯦ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯗꯥꯅ ꯍꯩꯕ ꯍꯦꯟꯕꯅꯤꯗ ꯑꯦꯛꯇꯤꯡꯁꯦ ꯃꯥ ꯌꯥꯝ ꯍꯩꯕꯅꯦꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯣꯏ ꯊꯣꯛꯅꯤꯡꯉꯩꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯂꯥꯏ ꯊꯥꯔꯤꯉꯩꯗ ꯑꯩꯗꯤ ꯉꯝꯖꯔꯔꯣꯏꯗ ꯀꯔꯤꯅꯣ ꯁꯤꯕꯨ ꯈꯨꯕꯥꯛ ꯀꯔꯤꯕ ꯀꯣꯡꯐꯨꯗꯗꯤ ꯉꯝꯖꯥꯗ꯭ꯔꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅ ꯀꯩꯕ ꯃꯥꯜꯂꯦ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯡꯁꯤꯅꯅ ꯂꯩꯕꯤꯌꯨ ꯊꯦꯡꯀ꯭ꯌꯨ ꯇꯦꯛꯁꯅ ꯑꯩ ꯇꯨꯝꯗ꯭ꯔꯦ ꯅꯣꯏꯒꯤ ꯂꯤꯂꯥꯁꯤ ꯌꯦꯡꯕꯗ ꯏꯆꯦ ꯕꯦꯝꯆꯥꯅ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯥꯔꯒꯦ ꯑꯅꯨꯕꯨꯡ ꯏꯆꯦ ꯕꯦꯝꯆꯥ ꯑꯩꯈꯣꯏ ꯀꯩꯅꯣ ꯆꯥꯔꯦ ꯀꯩꯅꯣ ꯉꯁꯤꯅꯦ ꯀꯣꯂꯤ ꯍꯋꯥꯏꯗꯣ ꯀꯣꯂꯤ ꯍꯋꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯑꯅꯧꯕꯗꯣ ꯗꯥ ꯃꯧ ꯐꯠꯇꯕꯤ ꯃꯧ ꯉꯧꯔꯒꯅꯦ ꯐꯠꯇꯕꯤ ꯌꯥꯝ ꯐꯨꯠꯂꯒ ꯃꯥꯜꯂꯦ ꯉꯧꯔꯒ ꯆꯥꯛꯀ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯆꯥꯏ ꯗꯗꯥ ꯒꯨꯝꯕꯤꯒ ꯃꯧ ꯑꯣꯏꯔꯝꯃꯗꯤ ꯑꯣ ꯑꯩ ꯍꯔꯥꯎꯅꯤ ꯍꯥꯏ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯌꯥꯏꯐꯕꯤ ꯋꯥꯔꯜ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯍ ꯗꯥꯛꯇꯔ ꯗꯤꯅ ꯄ꯭ꯔꯥꯏꯚꯦꯠ ꯁꯣ ꯑꯦꯚꯥꯏꯂꯦꯕꯜ ꯍꯥꯏꯗꯤ ꯕꯦꯝꯆꯥ ꯃꯩꯇꯩꯅ ꯊꯣꯏꯕꯤ ꯀꯦꯝꯁꯤ ꯏꯆꯦ ꯕꯦꯝꯆꯥꯅ ꯑꯣ ꯍꯅꯨꯕꯤ ꯑꯗꯨ ꯍꯥꯏ ꯏꯆꯦ ꯕꯦꯝꯆꯥ ꯃꯩ ꯇꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯂꯥꯛꯏ ꯃꯥꯏꯁꯦ ꯄꯨꯡ 2 ꯊꯥꯔꯝꯃꯤ ꯃꯤ 2,000 ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯄꯥꯝꯃꯨꯕ ꯅꯪꯕꯨ ꯑꯩꯇꯒꯤ ꯑꯣꯏꯅꯤꯡꯂꯨꯏ ꯑꯩꯇꯒꯤ ꯑꯣꯏꯅ ꯂꯥ 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 ꯈꯜꯂꯒꯦ ꯑꯩꯅ ꯌꯥꯝꯅ ꯁꯨꯝ ꯅꯨꯡꯉꯥꯏꯌꯦ ꯒꯨꯗ ꯅꯥꯏꯠ ꯅꯪꯁꯤ ꯑꯩꯅ ꯅꯣꯡꯃ ꯅꯨꯡꯁꯤꯕꯁꯦ ꯍꯦꯜꯂꯤꯗꯣ ꯃꯥꯏ ꯌꯥꯝ ꯀꯦꯊꯅꯒ ꯈꯣꯏꯏꯅꯦ ꯂꯣꯛꯁꯦ ꯁꯥꯁ ꯑꯩꯗꯤ ꯏꯔꯣꯟꯕ ꯍꯥꯏ ꯏꯆꯦ ꯕꯦꯝꯆꯥꯅ ꯑꯗꯩꯗꯤ थुंदरमैन नेपाली नो मणिपुरी है हम लोग थोइबिसना माइबमना हाइबा मतुना मौवा फुबई मुक्का तौरगो ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯉꯣꯟꯗ ꯁꯦꯝꯗꯣꯔꯦꯗ ꯅꯣꯛꯑꯁꯦ ꯂꯥꯁꯅꯤ ꯍꯥꯏꯌꯦ ꯃꯇꯨꯅ ꯃꯧꯋꯥ ꯐꯨꯕꯩ ꯑꯩꯅ ꯐꯨꯗꯣꯔꯤꯃꯤꯅꯦ ꯋꯥꯔꯤꯁꯦ ꯑꯩ ꯁꯤꯔꯦꯗ ꯑꯩ ꯋꯥꯔꯤꯁꯦ ꯑꯩꯅ ꯐꯨꯒꯗꯕ ꯑꯣꯏꯔꯝꯃꯦ ꯑꯩꯗꯤ ꯑꯩꯉꯣꯟꯗ ꯗꯥꯅ ꯐꯨꯔꯛꯇꯣꯏ ꯃꯥꯅ ꯀꯤꯔꯨꯔꯦꯕ ꯑꯗꯒꯤꯗꯤ थुंदरमैन कुकी नो हम लोग मणिपुरी है मणिपुरी हम लोग कुकी ने हम लोग उकी है ꯑꯗꯒꯤ ꯑꯦꯄꯦꯛꯁꯅ ꯀꯩ ꯍꯥꯏꯕ ꯑꯩꯁꯨ ꯆꯠꯂꯒꯦ ꯃꯊꯪꯒꯤ ꯑꯦꯜꯕꯤꯗ ꯐꯖꯅ ꯌꯥꯎꯒꯦꯀꯣ ꯍꯥꯏ ꯍꯣꯏ ꯑꯦꯄꯦꯛꯁ ꯀꯩꯅꯣ ꯇꯧꯔꯣ ꯃꯊꯪ ꯑꯦꯜꯕꯤꯗ ꯌꯥꯎꯔꯣ ꯐꯖꯅ ꯀꯣ ꯑꯗꯒꯤꯗꯤ ꯂꯝꯌꯥꯟꯕꯅ ꯏꯁꯩꯗꯣ ꯐꯨꯜ ꯁꯛꯄꯤꯌꯣ ꯍꯥꯏꯌꯦ ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯨꯗꯤ ꯑꯩ ꯐꯨꯜ ꯐꯥꯗꯦꯀꯣ ꯑꯗꯩ ꯅꯥꯆꯣꯝꯅ ꯀꯩ ꯍꯥꯏꯕ ꯇꯥꯃꯣ ꯏꯇꯩꯃꯗꯣ ꯊꯥ ꯑꯃꯗ ꯀꯩ ꯍꯥꯏꯕ ꯊꯥ ꯑꯃꯗ ꯋꯥꯏꯖꯒꯦ ꯌꯥꯕ꯭ꯔꯣ ꯍꯥꯏꯌꯦ ꯀꯔꯤ ꯋꯥꯔꯤꯅꯣ ꯑꯗꯨꯕꯣ ꯀꯣꯛ ꯌꯥꯎꯗꯕ ꯋꯥꯗꯣ ꯀꯩꯒꯤ ꯉꯥꯡꯕꯤꯔꯤꯅꯣ ꯏꯕꯨꯡꯉꯣ ꯑꯗꯒꯤꯗꯤ ꯑꯥꯔ ꯌꯨ ꯐ꯭ꯔꯣꯝ ꯀꯨꯀꯤꯁ ꯀꯩꯅꯣ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗꯦꯗ ꯊꯠꯂꯣ ꯄꯥꯔꯣ ꯂꯥꯁꯅꯤ ꯄ꯭ꯂꯤꯖ ꯍꯥꯏ ꯊꯣꯏꯕꯤꯅ ꯇꯧꯔꯁꯤ ꯀꯩꯅꯣ ꯑꯩꯅ ꯅꯪ ꯐꯨꯗꯣꯏꯔꯣ ꯀꯃꯥꯏꯅ ꯐꯨꯗꯣꯏꯕ ꯑꯩꯁꯦ ꯄꯪꯉꯦꯅ ꯐꯨꯗꯣꯏꯅꯤ ꯅꯪ ꯄꯪꯉꯥꯏ ꯐꯨꯗ ꯀꯃꯥꯏꯅ ꯐꯨꯗꯣꯏꯅꯣ ꯍꯤꯡꯒꯣꯜ ꯁꯣꯃꯨ ꯆꯣ ꯍꯥꯏꯔꯣꯏ ꯀꯩꯅꯣꯅꯦ ꯅꯪꯕꯣ ꯅꯇꯨ ꯊꯤꯅꯤ ꯈꯪꯉꯒ ꯄꯩꯁꯥ ꯂꯨꯄꯥ ꯑꯃꯠꯇ ꯅꯪꯅ ꯇꯥꯟꯒꯅꯤ ꯈꯪꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯅꯪ ꯄꯩꯁꯥ ꯇꯥꯟꯕꯕꯨ ꯑꯩꯅ ꯇꯥꯜꯂꯣꯏꯒꯦꯅ ꯇꯥꯟꯗ꯭ꯔꯤꯗ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯀꯇꯜ ꯂꯥꯏ ꯆꯨꯍꯜꯂꯕꯅꯤꯅ ꯇꯜꯂꯦꯗꯅ ꯀꯃꯥꯏꯅ ꯇꯥꯟꯗꯣꯔꯤꯒꯦꯗꯣ ꯅꯪꯒꯤ ꯅꯀꯣꯛꯇꯨꯗꯅꯦ ꯕꯨꯙꯤ ꯍꯥꯏꯕ ꯕꯨꯙꯤꯁꯦ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯛꯇꯕꯨ ꯀꯅꯥꯅ ꯕꯨꯙꯤ ꯌꯥꯎꯅꯒꯩꯅꯦ ꯀꯣꯛꯇꯗꯤ ꯕ꯭ꯔꯦꯟ ꯌꯥꯎꯔꯤ ꯅꯠꯇ꯭ꯔꯣ ꯅꯃꯥ ꯅꯄꯥꯁꯤꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦꯕ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯕ ꯅꯤꯄꯥꯁꯤꯕꯨ ꯃꯆꯥꯁꯤꯕꯨ ꯃꯇꯨ ꯊꯤꯍꯟꯒꯅꯤ ꯊꯤꯍꯜꯂꯤꯁꯤꯕꯨ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅꯣ ꯈꯪꯗꯦ ꯍꯥꯏꯕꯅꯤꯗ ꯑꯄꯪꯕ ꯃꯤꯗꯤ ꯃꯇꯨ ꯊꯤꯍꯩꯗꯦꯅ ꯒꯤꯇꯥꯗ ꯏꯅ ꯂꯩꯕ꯭ꯔꯣ ꯑꯦ ꯅꯆꯤꯟꯗꯣ ꯄꯪꯉꯦ ꯑꯄꯪꯕ ꯅꯪꯗꯤꯅꯦ ꯅꯆꯤꯟꯗꯣ ꯈꯨꯝꯒꯅꯣ ꯑꯩꯗꯤꯅꯦ ꯀꯣꯛꯁꯦ ꯄꯪꯖꯕꯇꯅꯤ ꯏꯆꯤꯟꯗꯤ ꯄꯪꯗꯦ
ꯑꯗꯨꯒꯅꯤ ꯑꯩꯅ ꯐꯨꯅꯤꯡꯉꯛꯏꯁꯦ ꯑꯗꯨꯒꯅꯤ ꯈꯪꯉꯕ꯭ꯔꯥ ꯗꯨꯛ ꯑꯃꯒ ꯐꯨꯗꯅ ꯏꯕꯦꯝꯃ ꯀꯌꯥꯎ ꯁꯤꯠꯇ꯭ꯔꯤꯅꯣꯅꯦ ꯁꯦ ꯀꯌꯥꯎ ꯁꯤꯠꯇ꯭ꯔꯤꯅꯣ ꯍꯥꯏꯕ ꯃꯆꯤꯟꯁꯦ ꯐꯣꯏꯗꯠꯄ ꯃꯆꯤꯟꯁꯦ ꯐꯣꯏꯗꯠꯄ ꯑꯦ ꯅꯪꯅ ꯐꯨꯗꯠꯂꯛꯏ ꯍꯀꯥꯝ ꯆꯟꯅ ꯂꯩꯒꯗ꯭ꯔꯣ ꯌꯦꯡꯉꯨꯅꯦ ꯁꯤꯕꯨ ꯀꯅꯥꯅ ꯄꯪꯉꯤ ꯍꯥꯏꯗꯣꯏꯅꯣꯕ ꯄꯩꯁꯥꯗꯤ ꯂꯨꯄꯥ ꯑꯃꯇ ꯇꯥꯅꯤꯡꯗꯦꯕ ꯄꯩꯁꯥꯗꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯆꯤꯟꯁꯦ ꯈꯨꯝꯃꯤꯕ ꯈꯨꯝꯃꯤꯕ 이씨, 맞다. 어머니니 뭐지디. ꯁꯣꯝꯗꯗꯤ ꯃꯤꯅꯗꯤ ꯍꯥꯏꯕ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯏꯄꯪ ꯄꯪꯖꯕꯅꯤ ꯅꯨꯄꯤꯁꯤꯅ ꯉꯝꯅ ꯄꯥꯜꯂꯦ ꯀꯥꯏꯅ ꯁꯣꯝꯗ ꯃꯥꯅ ꯁꯣꯝꯗ ꯏꯄꯪ ꯄꯪꯉꯒ ꯁꯣꯝꯗ ꯈꯨꯝꯗꯅ ꯑꯩꯕꯨ ꯅꯩꯔꯤꯕꯁꯤꯗꯤ ꯈꯪꯗꯕ ꯑꯩꯗꯤ ꯄꯪꯒꯦꯅ ꯄꯪꯉꯤ ꯅꯠꯇꯦꯅ ꯅꯪꯅꯅꯦ ꯈꯦ ꯇꯧꯃꯟꯕꯗꯨꯒꯤ ꯑꯩꯅꯅꯦ ꯄꯪꯒꯦꯅ ꯍꯦ ꯇꯨꯃꯤꯟ ꯄꯪꯉꯤꯕ ꯂꯩꯔꯨ ꯂꯣꯏꯁꯜꯂꯨ ꯀꯃꯦꯟ ꯄꯥꯎ ꯑꯩ ꯉꯝꯗ꯭ꯔꯦ ꯗꯗꯥ ꯃꯁꯤꯗ ꯋꯥꯔꯤ ꯁꯥ ꯂꯩꯅꯔꯝ ꯊꯨꯟꯗꯔꯍꯨꯝ ꯃꯅꯤꯄꯨꯔꯤ ꯍꯦꯖꯤ ꯅꯦꯅꯦꯁꯦ ꯏꯁꯄꯦꯛ ꯎꯞꯄꯗꯩ ꯍꯦꯟꯅ ꯐꯖꯈ꯭ꯔꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯕꯨ ꯏꯁꯄꯦꯛ ꯎꯞꯄꯒ ꯐꯖꯩ ꯍꯥꯏꯕꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯩꯁꯦ ꯈꯔ ꯑꯐꯥꯎ ꯁꯥꯒꯦ ꯃꯌꯥꯝ ꯑꯩꯁꯦ ꯍꯧꯖꯤꯛ ꯈꯔ ꯑꯐꯥꯎ ꯁꯥꯖꯔꯛꯑꯒꯦ ꯃꯤꯁꯤꯡꯁꯦ ꯑꯐꯥꯎꯁꯦ ꯈꯔ ꯁꯥꯔꯗꯤ ꯃꯤꯁꯦꯈꯔ ꯎꯁꯤꯠꯇ꯭ꯔꯦꯕꯀꯣ ꯑꯗꯨꯅꯈꯔ ꯑꯐꯥꯎ ꯁꯥꯔ ꯂꯩꯔꯒꯦ ꯑꯩꯁꯦ ꯀꯥꯏ ꯃꯥꯟꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤꯗ ꯃꯌꯥꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯆꯝꯖꯕꯤꯅꯤ ꯆꯝꯖꯕꯤ ꯑꯩ ꯁꯤꯔꯦ ꯍꯥꯏ ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯑꯃ ꯋꯥꯠꯂꯤ ꯈꯟꯈꯤꯒꯦ ꯏꯁꯩꯕꯨꯗꯤ ꯈꯟꯕꯤꯔꯛꯑꯅꯨ ꯊꯣꯏꯕꯤꯁꯅꯥ ꯌꯥꯔꯦ ꯑꯩ ꯉꯝꯖꯔꯔꯣꯏꯀꯣ ꯑꯩ ꯈꯅꯥꯎꯁꯨ ꯌꯥꯝ ꯅꯥꯔꯦꯕ ꯈꯅꯥꯎꯁꯨ ꯅꯥꯔꯦ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯄ꯭ꯂꯤꯖ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯗꯁꯨ ꯗꯥꯒꯤ ꯆꯦꯅꯦꯜꯗꯁꯨ ꯋꯥꯈꯜꯅ ꯑꯃ ꯕꯤꯙꯤꯅ ꯑꯃ ꯃꯁꯤꯕꯨ ꯄꯨꯟꯁꯤ ꯍꯥꯏꯗꯨꯔꯥ ꯑꯔꯦꯝꯕꯅꯤ ꯄꯨꯝꯅꯃꯛ ꯃꯤꯑꯣꯏꯕ ꯑꯔꯦꯝꯕꯅꯤ ꯄꯨꯝꯅꯃꯛ ꯃꯤꯑꯣꯏꯕ ꯅꯁꯨꯡꯂꯥꯡꯒꯤ 사가짜루바 아사나 까이크라바다 아사나 까이크라바다 와칼나 아마 비디나 아마 마시부 분시 हाइदुरा हेलो गाइस इस चैनल पे जो नया आया है सभी भाई लोग बहन लोग आप लोग सब कीजिए न्यू ईयर के गिफ्ट दीजिए हम लोग रिटर्न कर देंगे वही गाइस टिंग डोंग नम ही बनी मैं तो बता पैसे जिला क्या था क्या 11:31 तारेदा थोबीसना मैबमना कपलगी तौसे मतै मनाव लुहोंगलगा नुपीदो केमता थबक हाइजदबै अमा सिना असेंबै लास्टने प्लीज है वारे थोबीसना खनाव याम नारे मी नंगबो ꯆꯦꯕꯦꯝꯆꯥꯅ ꯀꯩ ꯍꯥꯏꯕ ꯑꯩ ꯂꯩꯀꯣ ꯍꯥꯏ ꯆꯦꯕꯦꯝꯆꯥ ꯂꯩꯋꯣ ꯅꯣꯏ ꯃꯌꯥꯝ ꯑꯃꯨꯛ ꯂꯥꯛꯄꯤꯗꯦ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕ ꯄꯥꯏꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯃꯐꯥꯎ ꯂꯥꯛꯄꯤꯗꯦ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯤꯗ ꯑꯩꯗꯤ ꯌꯥꯝ ꯆꯪꯖꯕꯅꯤꯀꯣ ꯑꯃꯒꯤꯗ ꯌꯥꯝ ꯀꯨꯏꯅꯕꯨꯗꯤ ꯌꯥꯎꯕ ꯉꯝꯖꯗꯦꯀꯣ ꯑꯩ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯃꯗꯁꯨ ꯁꯨꯝ ꯆꯪꯖꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯂꯥꯛꯇꯦ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯆꯠꯂꯔꯣꯏ La 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 hey la 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 सेना बेगम
Sena Begum, hi, hello. Dada na mong fuwa siya ni. Ako'y dahil ko na furoyaba. Ako'y dahil sa mga fuda ba nina niya. Madana na ikaw ngugo ka kiniyo niya. Matra. Ngore. Ngore. Sige da. Hi, mayam. LB Thari, adugi. Mi mayam LB Thari adugi ni Jenabada. thunglamlaroi hai. Adune aina haise mayam LB tarodi ngahang dum jawbudu jaidana ko mi manga to irasu. Aigi sigadi kanamo lagtaba wanida. Aina ne mi LB jawbudu su mayam tawba jawbe ba ko do amada mu ngahang jawri amada mu ngahang mai tawi baidi. Punamakta ngahang Thebi sarana kaya ba bed ngakta good night ai sini kai hai no thebi sana thoibi kadi hai no ibema Thebi sarana ngai ngode sa kwan di da. Nang ne. thoibi ibema kadi hai bano Khajara ba yau. bemsa ichi bemsa na kai ba ngasi gi kanam lakti bo lakti ichi bemsa ichi momita di la me ko ichi momita ga de gi di ichi bemsa ga tani lai se te lakte adagi thobi sarana kai ma haijade hai Yeah, I got you right now. Why? Kasi pung mari phamdori. mayam like to sanbiramo ano ba changbina pa sinaw sing yauraga di like to sanbiramo aduga Oh mayam. support su tabiramo Senas Begum live pung kayada loisandoino live se khangde akhoi dasna mi mayam lei gi sinai khomo hai le dabi je ai tumninge ba do akhoi dana mi mayam lei ra kho lei wa hai dagi boyai oinamna hi hello boyai bemchana mi tara muk LB Thari hai Oi na. LB da khoi myam se ngaure koi si bemcha video thagat ta ba LB da di ngaure bo mi sing de loina thobi sana na kai hai ba as live loiraga set amuk makha chatharani kanadaba da talle hai pakan ga jam khalranu da thobi sana kaidawni upai leite laiba ka tamam dadi natrane Binoy boyai kaina boyai na haiba ado chak charabo boyai chak chare nangdi charabo thobi sadana haiba LB mi tara thari haiba da wandhagre dada se adune khoida wandhagre du tabada bemjana aisu silent TV thadrobani white da kai WT se kai haidano o was time sudri haiba o cha khangdaba sorry hoi ne du sudadi amusu jade ba natra Ai mu tharo roji. adoigi di Kena. Tapi sara ai mu tharo roji. Ai mu thajala kani haunung dan. la adoigi di monina kai haiba ai koi runa amu lagle che nuai du ai su loi koi gra mare na sai degi hai di banoi bai da ne moi se loi chana gade ne ngatak la amaga haina dagi di lulun na kai haiba iche tumba matam yaure karam kan tum doino hae akoi tumni tummani ko mi mayam lei dia ba dugi lei bani da tumni tummani doi thabi sanana kai haiba mai se chance laure laura tumine inama pak lau thara haudo hai haudo sida jet pak ngate jet lau de ba khadai sida jet Nang higai wajang higai. Ngatang oinari na siga. daidi boyai na kai ba chare ado kari matheno hai akhoi ding asi ne kangau oina daure
ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯊꯥꯔꯒꯣ ꯗꯗꯥ ꯌꯥꯏꯌꯦ ꯍꯥꯏꯕ ꯂꯥꯛꯀꯦ ꯍꯥꯏꯅ ꯑꯗꯒꯤꯗꯤ ꯕꯦꯝꯆꯥꯅ ꯍꯥꯏꯕ ꯊꯥꯔꯣ 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 ꯕꯨꯡꯁꯨ ꯍꯥꯏ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯊꯥꯔꯗꯤ ꯂꯣꯏꯔꯦꯗꯅ ꯑꯩ ꯀꯃꯦꯟ ꯀ ꯄꯥꯗꯤ ꯉꯝꯃꯣꯏ ꯀꯃꯦꯟ ꯄꯥ ꯉꯝꯃꯣꯏ ꯑꯗꯒꯤꯗꯤ ꯏꯆꯦ ꯕꯦꯝꯆꯥꯅ ꯍꯥꯏꯕ ꯃꯣꯅꯤ ꯋꯦꯜꯀꯝ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯏꯆꯦ ꯕꯦꯝꯆꯥꯅ ꯑꯗꯒꯤꯗꯤ ꯀꯩꯅꯣꯅ ꯀꯩ ꯍꯥꯏꯕ ꯏꯁꯀꯥꯏꯐ ꯍꯥꯏ ꯃꯥꯅꯀꯣ ꯃꯥꯅ ꯍꯥꯏꯕ ꯃꯩꯇꯩꯔꯣ ꯃꯥꯅꯦ ꯂꯣꯟꯁꯦ ꯇꯥꯕꯗ ꯈꯪꯗꯕ꯭ꯔꯣ ꯃꯩꯇꯩꯅꯦ ꯑꯗꯒꯤꯗꯤ ꯕꯦꯝꯆꯥꯅ ꯏꯆꯦ ꯕꯦꯝꯆꯥꯅ ꯑꯩ ꯊꯣꯛꯂꯒꯦꯀꯣ ꯚꯥꯏ ꯏꯆꯦ ꯕꯦꯝꯆꯥ ꯅꯪ ꯁꯤꯗꯅꯦ ꯂꯥꯛꯄꯒ ꯊꯣꯛꯄ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯉꯥꯏꯍꯥꯛꯇꯪ ꯂꯩ ꯉꯝꯗ꯭ꯔꯣ ꯑꯗꯩ ꯃꯣꯅꯤꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯕꯦꯝ ꯆꯦ ꯕꯦꯝ ꯂꯩꯔꯝꯃꯤ ꯉꯁꯤ ꯉꯁꯥꯏꯗꯒꯤ ꯍꯥꯏ ꯑꯗꯩ ꯏꯆꯦ ꯕꯦꯝꯆꯥꯅ ꯍꯥꯏꯕ ꯃꯣꯅꯤ ꯍꯥꯏ ꯑꯗꯒꯤꯗꯤ ꯂꯩꯁꯦꯝꯕ ꯑꯣꯏꯅꯥꯝꯅ ꯆꯥꯛ ꯆꯥꯔꯕꯣ ꯏꯅꯝꯃ ꯆꯥꯔꯦ ꯆꯥꯔꯦ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯀꯩ ꯍꯥꯏꯕ ꯍꯤꯒꯥꯏ ꯋꯥ ꯅꯠꯇꯦ ꯀꯩ ꯍꯥꯏꯅꯣ ꯆꯤꯡꯒꯥꯏ ꯋꯥꯅꯦ ꯗꯗꯥ ꯑꯃꯨꯛ ꯊꯥꯔꯛꯑꯣ ꯁꯤ ꯂꯣꯏꯔꯒ ꯍꯥꯏ ꯀꯥꯏꯗꯩꯅꯣꯗ ꯅꯣꯏ ꯑꯩꯈꯣꯏ ꯊꯥꯕ ꯉꯝꯃꯔꯣꯏꯗ ꯃꯃꯤꯠꯁꯦ ꯌꯥꯗ꯭ꯔꯦ ꯏꯁꯀꯥꯏꯕꯗ ꯁꯣꯔꯤ ꯍꯥꯏꯅ ꯍꯥꯏꯕ ꯏꯠꯁ ꯑꯣꯀꯦ ꯑꯗꯒꯤꯗꯤ ꯀꯔꯟꯅ ꯀꯩ ꯍꯥꯏꯕ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯆꯦ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯀꯔꯟ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯑꯗꯩꯗꯤ ꯋꯥꯇꯔꯅ ꯀꯗꯥꯏꯅꯣ ꯀꯃꯦꯟꯁ ꯄꯥꯏꯈꯠꯈ꯭ꯔꯦ ꯋꯥꯇꯔ ꯕꯇꯜꯅ ꯅꯣꯏꯁꯦ ꯀꯁꯥꯔ ꯀꯗꯥꯏꯒꯤꯅꯣ ꯍꯥꯏ ꯀꯁꯥꯔ ꯁꯨꯅꯥꯏꯒꯤꯅꯦ ꯑꯩꯈꯣꯏꯁꯦ ꯏꯆꯦ ꯕꯦꯝꯆꯥꯅ ꯀꯨꯏꯔꯦꯀꯣ ꯑꯩ ꯂꯥꯛꯄ ꯍꯥꯏ ꯏꯆꯦ ꯕꯦꯝꯆꯥꯅ ꯑꯃꯨꯛ ꯀꯨꯏꯔꯦ ꯍꯥꯏꯔ ꯂꯥꯛꯄ ꯑꯗꯨꯒ ꯅꯪ ꯂꯣꯠꯂꯒ ꯂꯩꯔꯤꯔꯣ ꯀꯃꯦꯟꯁꯀ ꯑꯃꯨꯛ ꯄꯤꯔꯛꯇ꯭ꯔꯤꯗꯣ ꯑꯗꯒꯤꯗꯤ ꯕꯣꯌꯥꯏ ꯑꯣꯏꯅꯥꯝꯅ ꯀꯩꯅꯣ ꯁꯨꯒꯠꯂꯛꯏꯁꯤꯕꯣ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯈ꯭ꯔꯦ ꯁꯨꯒꯠꯂꯒ ꯏꯆꯦ ꯕꯦꯝꯆꯥꯅ ꯑꯩꯁꯨ ꯑꯦꯜꯕꯤ ꯊꯥꯖꯤꯜꯂꯨꯒꯦ ꯑꯗꯨꯒꯤꯅꯤ ꯑꯣ ꯏꯆꯦ ꯕꯦꯝꯆꯥ ꯐꯔꯦ ꯊꯥꯔꯨꯔꯣ ꯑꯩꯗꯤ ꯅꯪ ꯑꯗꯨꯝ ꯆꯠꯈꯤꯗ꯭ꯔꯣ ꯃꯥꯜꯂꯦꯅ ꯐꯔꯦ ꯑꯗꯒꯤꯗꯤ ꯂꯩꯁꯦꯝꯕꯅ ꯍꯥꯏꯕ ꯀꯩ ꯂꯝꯗ ꯂꯩꯔꯤꯅꯣ ꯏꯅꯝꯃ ꯑꯩꯈꯣꯏꯁꯦ ꯀꯁꯥꯔꯒꯤꯅꯦ ꯀꯁꯥꯔ ꯁꯨꯅꯥꯏꯒꯤꯅꯤ ꯃꯣꯅꯤ ꯉꯥꯉꯣꯝꯅ ꯑꯩꯁꯨ ꯎꯏꯔꯦ ꯇꯧꯔꯤꯁꯦ ꯍꯥꯏꯌꯦ ꯃꯣꯅꯤ ꯎꯏꯔꯕ ꯊꯦꯡꯖꯜꯂꯛꯑꯕꯅꯤꯅꯀꯣ ꯂꯣꯏ ꯇꯨꯝꯅꯅꯤꯡꯉꯦ ꯑꯩꯁꯨ ꯇꯨꯝꯅꯤꯡꯉꯦꯕ ꯂꯣꯏꯗꯤ ꯂꯣꯏꯁꯤꯜꯂꯅꯤ ꯃꯤꯁꯦ ꯂꯤꯛꯊꯔꯦ ꯂꯤꯛꯊꯔꯤꯉꯩꯁꯦ ꯂꯣꯏꯁꯤꯜꯍꯧꯔꯒꯦ ꯖꯥꯝꯈ꯭ꯔꯒꯗꯤ ꯂꯣꯏꯁꯤꯟꯅꯤꯡꯗꯦꯕ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯅꯣ ꯅꯣꯏ ꯀꯔꯝꯕ ꯌꯥꯎ ꯍꯥꯏꯕꯅꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯂꯩꯆꯤꯜ ꯀꯩꯅꯣꯅ ꯅꯤꯡꯊꯧꯖꯥꯅ ꯍꯥꯏꯕ ꯊꯦꯡꯉꯦꯗ ꯉꯁꯤꯗꯤ ꯍꯥꯏ ꯂꯣꯏꯁꯤꯜꯂꯅꯤ ꯑꯗꯒꯤꯗꯤ ꯃꯤ ꯑꯣꯜꯁꯣ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯌꯦ ꯒꯨꯗ ꯅꯥꯏꯠ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯣ ꯑꯗꯒꯤꯗꯤ ꯍꯧꯒꯠꯂꯛꯎꯗꯅ ꯏꯆꯦ ꯕꯦꯝꯆꯥꯅ ꯑꯩ ꯀꯥꯏꯗꯁꯨ ꯀꯣꯏꯔꯔꯣꯏ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯑꯣꯏꯅ ꯀꯣꯏꯔꯒꯦ ꯍꯥꯏ ꯍꯣꯏ ꯏꯆꯦ ꯕꯦꯝꯆꯥ ꯇꯧꯔꯨꯔꯣ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯆꯦ ꯕꯦꯝꯆꯥ ꯑꯩꯗꯤ ꯍꯧꯖꯤꯛ ꯂꯥꯛꯄ ꯉꯝꯃꯔꯣꯏ ꯈꯪꯉꯕ ꯍꯌꯦꯡꯒꯨꯝꯕ ꯑꯣꯏꯅ ꯂꯥꯛꯀꯦ ꯉꯁꯤꯁꯦ ꯂꯥꯛꯄ ꯉꯝꯃꯔꯣꯏ ꯋꯥꯔꯦ ꯇꯨꯝꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯍꯌꯦꯡꯗꯤ ꯂꯥꯛꯀꯅꯤ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯅꯣꯏꯅꯤ ꯀꯩ ꯍꯥꯏꯕ ꯅꯣꯏꯅꯤ ꯆꯪꯗꯅ ꯕꯥꯁꯤ ꯍꯤꯁꯦꯟ ꯇꯧꯍꯜꯂꯤꯁꯦ ꯍꯥꯏꯌꯦ ꯑꯗꯩ ꯃꯣꯅꯤꯅ ꯀꯩ ꯍꯥꯏꯕ 12 ꯇꯥꯗꯣꯔꯦ ꯆꯦꯅꯨ ꯍꯥꯏ ꯂꯣꯏꯁꯤꯜꯂꯅꯤ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯒꯤꯗꯤ ꯂꯩꯁꯦꯝꯕꯅ ꯏꯅꯝꯃ ꯀꯀꯥꯗꯣ ꯇꯨꯝꯈ꯭ꯔꯕꯣ ꯇꯨꯝꯗꯦ ꯁꯤꯒ ꯂꯩ ꯑꯗꯩ ꯏꯆꯦ ꯕꯦꯝꯆꯥꯅ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯌꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯏꯆꯦ ꯕꯦꯝꯆꯥ ꯑꯗꯒꯤꯗꯤ ꯑꯦꯝ ꯗꯤ ꯑꯕꯔꯝꯅ ꯋꯤꯆ ꯂꯦꯡꯒ꯭ꯋꯦꯖ ꯑꯥꯔ ꯌꯨ ꯁ꯭ꯄꯤꯀꯤꯡ ꯃꯦꯝ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯗꯩꯗꯤ ꯃꯣꯅꯤꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯕꯦꯝ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯁꯨꯃꯦꯙꯅ ꯀꯩ ꯍꯥꯏꯕ ꯍꯥꯏ ꯑꯟꯇꯤ ꯍꯦꯜꯂꯣ ꯑꯗꯒꯤ ꯔꯕꯤꯅꯥꯅ ꯏꯆꯦ ꯁꯨꯃꯥꯡꯒꯤ ꯍꯪꯒꯥꯝ ꯀꯨꯏꯅ ꯆꯥꯏ ꯀꯩ ꯍꯪꯒꯥꯝꯅꯣ ꯌꯥꯝꯁꯨ ꯐꯖꯩ ꯑꯩꯈꯣꯏ ꯍꯪꯒꯥꯝꯗꯣ ꯈꯪꯗꯦ ꯃꯄꯥꯟꯒ ꯑꯝꯇ ꯁꯥꯗꯦ ꯀꯩ ꯖꯥꯠꯀꯤ ꯍꯪꯒꯥꯝꯅꯣ ꯈꯪꯗꯦ ꯑꯩꯐꯥꯎꯗ ꯀꯤꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤꯅꯦ ꯑꯥꯒꯁꯇ ꯊꯥꯈꯤꯕ ꯍꯪꯒꯥꯝꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯄꯥꯟꯗꯣ ꯈꯔ ꯊꯣꯛꯂꯛꯇꯅꯅꯦ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝ ꯃꯇꯣꯟꯒꯗꯣ ꯈꯔ ꯆꯥꯕ ꯐꯪꯉꯦꯀꯣ ꯑꯗꯣ ꯌꯥꯝ ꯀꯨꯏꯅ ꯑꯥꯒꯁꯇꯒꯤ ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔ ꯖꯅꯋꯥꯔꯤꯗ ꯍꯪꯒꯥꯝ ꯃꯇꯣꯟ ꯊꯣꯛꯏꯅꯤ ꯌꯦꯡꯉꯨꯅꯦ ꯊꯥ 4ꯁꯦ ꯍꯪꯒꯥꯝꯁꯦ ꯃꯇꯣꯟ ꯑꯝꯇ ꯊꯣꯛꯈꯤꯗ꯭ꯔꯕꯅꯦꯕ ꯑꯗꯣ ꯌꯥꯝ ꯐꯩ ꯑꯁꯤꯒꯤ ꯆꯥꯔꯥꯁꯦ ꯑꯗꯒꯤꯗꯤ ꯀꯩ ꯍꯥꯏꯕ ꯁꯨꯃꯦꯙ ꯀꯩꯅꯣꯅ ꯀꯩ ꯍꯥꯏꯕ ꯍꯥꯏ ꯑꯟꯇꯤ ꯍꯦꯜꯂꯣ ꯑꯗꯒꯤꯗꯤ ꯁꯨꯃꯦꯙꯅ ꯀꯩ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯗꯤꯄꯛ ꯁꯤꯡꯍꯅ ꯒꯨꯗ ꯅꯥꯏꯠ ꯁꯤꯁꯇꯔ ꯒꯨꯗ ꯅꯥꯏꯠ ꯗꯤꯄꯛ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯏꯆꯦ ꯕꯦꯝꯆꯥꯅ ꯀꯩ ꯍꯥꯏꯕ ꯂꯥꯛꯀꯅꯨ ꯑꯩꯗꯤ ꯁꯥꯏꯂꯦꯟꯅꯤꯀꯣ ꯍꯥꯏ ꯑꯣ ꯏꯆꯦ ꯕꯦꯝꯆꯥ ꯁꯥꯏꯂꯦꯟ ꯑꯣꯏꯗꯣꯏꯔꯥ ꯑꯗꯒꯤꯗꯤ ꯁꯨꯃꯦꯙꯅ ꯀꯩ ꯍꯥꯏꯕ ꯍꯥꯏ ꯑꯟꯇꯤ ꯍꯦꯜꯂꯣ ꯊꯣꯏꯕꯤꯁꯅꯥꯅ ꯕꯥꯁꯤ ꯍꯨꯏꯁꯦꯟ ꯇꯧꯍꯜꯂꯤꯁꯦ ꯀꯩꯅꯣꯕ ꯗꯗꯥꯁꯨ ꯑꯦꯜꯕꯤ ꯄꯤꯜ
ꯂꯧꯊꯣꯛꯈ꯭ꯔꯦꯃꯤ ꯍꯥꯏꯌꯦ ꯍꯣꯏꯅꯦ ꯄꯤꯟ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯗꯥꯒꯤꯗꯤ ꯄꯤꯟ ꯂꯧꯊꯣꯛꯈ꯭ꯔꯦꯕ ꯀꯩꯗꯧꯕ ꯁꯤ ꯁꯤꯖꯤꯟꯅꯔꯤꯁꯦ ꯀꯔꯤꯅꯣ ꯀꯩꯅꯣ ꯇꯧꯈꯠꯂꯛꯏꯔꯣ ꯑꯩꯈꯣꯏ ꯗꯥꯁꯨ ꯑꯦꯜꯕꯤꯒ ꯇꯧꯈꯠꯂꯛꯑꯦꯅꯦ ꯉꯥꯎꯔꯕ ꯁꯣꯅꯣ ꯆꯨꯔꯦꯅꯦ ꯁꯤꯗꯤ ꯄꯨꯔꯥ ꯌꯦꯡꯉꯤꯃꯤ ꯑꯗꯒꯤꯗꯤꯅꯦ ꯑꯦꯜꯕꯤꯁꯤꯗꯤ ꯑꯩ ꯇꯧꯔꯣꯏ ꯋꯤꯜꯁꯣꯟꯅ ꯀꯩ ꯍꯥꯏꯕ ꯀ꯭ꯋꯥꯏꯠ ꯍꯥꯏ ꯑꯗꯒꯤꯗꯤ ꯀꯩ ꯍꯥꯏꯕ ꯕꯥꯏ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯁꯤ ꯊꯣꯏꯕꯤꯁꯅꯥ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯁꯤꯔꯥ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤꯀꯣ ꯍꯜꯂꯣ ꯍꯌꯦꯡ ꯍꯜꯂꯣ ꯑꯃꯨꯛ ꯎꯅꯁꯦꯕꯀꯣ